Chauhalna Tang Mapan Fauti Adalekoko Ngasi Tarukni Hoi Kaka Ado Paisa Singdo Kaka Ginakta Thambio Hoi Thamge Ai Mi Khara Neklaga Nayamse Khara Piktakna Chekna Oirasu Sagatnaba Silamge Kaka Yumdi Shakiroige Adui Sharu Jinga Nom Yuba Faklam Kindaba Yawada Oina Sempiramo Hoi Pochai awat apasu leramage Kwai maru mai nungaitrido adusu semlamlage Oi kaka Makhoi ani wari sana lakpana chawhalloigi yumda yaurakle Chawbina nga du thungba horami Hai ma nga du nangna semlabo Ada dum semalae Fare thongo atomba thengkini Nangna thora ise babugi gari du natro Mani kaka Ichagisu amalerisi Oi kaka Ado Aishu Ishagi factory macha mathamlaga Iranai shentanba pami kaka Taushi Kuana tapna khanasi Bajar manungda Ka khara chawba leinaribani Sasu yamna shagalai Adagi achawba ama lauraga ichana pambado taushi Factory oibeda chupchadoba mafam yengkise Kakana hari disu yengse Adudana chana thaknaba item kaya tawrasu yai Aidawna maraibuk tiraba maitai macha khara lauraga order tawrakpa mafum khuding delivery su tawhanse Hoi khanasi Aishamna chak ising jamin thakminaraga Jacob amuk baradu dahlae Babugi gari dusu pirure Chawhal hoidagi Jacob na laki chak ensang poraktuna pijarami Masana maromdom hingjarakwana paisa amata lemna manghande Masana tungshinjaba paisa su bank da lairibani Lak kun muksu bank da chatuna thamjilure Mayumda handausu amuk panthaduna lairaga Magi ka achawba ama chakhum oiduna thong thakpa yadawba thirami Madudagi puchari ahum muksu thamlaga ensang thong thakduna home delivery tawba amuk chatlammi Mayamna tapna pamnarakpadagi order su yamkhalai Adagi khabarda haptuna nupa macha maga longa oidawba Jasper amadi Jacksu karwaduda yawraklami Mahakna mu thong thagliba migi order tawraklibadu ngamdraduna manager ama mu hapammi Matam khara leiraga 12 su haidoklammi Haujikti Jacob 12 da first division da pass tawraklammi Ikui dana leijariba pisadudagi hengatnaba hotnaduna haujikti naha oina sen tanduna paisa paiba haibadu oirammi Thong thakpagi thabaktuda natte dukan amashu lauduna wholesale su tharammi Madushu mayamdudagi magi poshina farami Madu mai pakladuna from anisu leiraga nga thadarami Adashu mi thamduna senahalami Asham na hukibana Jacob Mallaba mayum adubu shengbatnaba haiduna Tha taruk mukki matungda mayumda lakjarami Thabak khudingmak chawhalga loina tanajarami Adubu chawhalsu shuba nomba kanba ahan oibana Sathok chasindi Jacob matonda adum honajarami Yamna thajadaba numitni mayum yorakpaga gate to hangdringaida car ama nakna thojilai aduga bye Jacob leithoklaga yengi Roger oirambaduda harauna nokmi bye kyam kuirage thorpa kuireda JM college da tamme nangdi wahaidu tabada Jacob nungaitaba kharadi phawrammi Maramdi sentana bhotnabada college di tamjaramde Bye aidi makha tamdre Oh ado abem su yauri abem gari dudagi kumthara e Jacob nungariba Jacob nungaitabidi phawrammi adubu pumnamaktu losilaga nungariye
ꯅꯪꯗꯤ? ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯑꯣ, ꯅꯪꯗꯤ ꯃꯈꯥ ꯀꯥꯏ ꯇꯝꯂꯒꯦ? ꯑꯩꯁꯨ ꯗꯦꯝꯗ ꯇꯝꯃꯦ. ꯔꯣꯖꯔ ꯑꯩꯈꯣꯏꯅꯤ ꯆꯞ ꯃꯥꯟꯅꯩꯌꯦ. ꯑꯣ, ꯐꯩꯌꯦ. ꯑꯕꯦꯝꯅ ꯍꯥꯏꯔꯞ ꯎꯁꯤꯠꯇꯅ, ꯅꯪꯒꯤ ꯒꯥꯔꯤ ꯂꯩꯔꯕꯣ? ꯅꯠꯇ꯭ꯔꯒ ꯑꯋꯥꯏꯕ꯭ꯔꯥ? ꯍꯥꯟꯅꯗꯤ ꯁꯥꯏꯀꯜꯗ ꯑꯗꯨꯝ ꯆꯠꯇꯥꯏꯅꯦ. ꯈꯕꯔ ꯌꯣꯟꯕꯁꯨ ꯇꯣꯛꯂꯕ ꯅꯪꯕꯣ? ꯑꯗꯨ ꯐꯥꯎꯕ ꯖꯦꯀꯣꯕꯅ ꯂꯥꯟꯅ ꯀꯩꯁꯨ ꯈꯜꯂꯝꯗꯦ. ꯃꯥꯗꯤ ꯏꯆꯝ ꯆꯝꯅ, ꯑꯩ ꯁꯥꯏꯀꯜꯗꯨ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯕꯖꯥꯔꯗ ꯆꯠꯄꯗ ꯃꯥꯡꯈ꯭ꯔꯦ. ꯑꯗꯒꯤ ꯂꯩꯀꯥꯏ ꯀꯀꯥ ꯆꯥꯎꯍꯜꯅ ꯒꯥꯔꯤꯁꯦ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯕꯅꯦ. ꯔꯣꯖꯔꯅ, ꯑꯗꯣ ꯚꯥꯏ, ꯅꯪ ꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯑꯕꯦꯝꯅ ꯁꯔꯠ ꯃꯔꯛ ꯊꯠꯂꯒ, ꯍꯣꯇꯦꯜ ꯕꯣꯏ ꯑꯣꯏꯔꯤꯗꯨꯗꯤ. ꯔꯣꯖꯔꯁꯨ ꯅꯣꯛꯃꯤ. ꯑꯌꯥ, ꯃꯁꯤ ꯅꯨꯄꯤꯁꯦ. ꯑꯗꯨ ꯍꯥꯏꯔꯒ ꯑꯅꯤꯃꯛ ꯅꯣꯛꯆꯩ. ꯖꯦꯀꯣꯕꯁꯨ ꯍꯥꯏꯔꯞ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯛꯏ. ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯣꯛꯁꯤꯟꯅꯩ. ꯍꯣꯇꯦꯜ ꯕꯣꯏ ꯑꯣꯏꯕ ꯇꯣꯛꯑꯦ. ꯑꯕꯦꯝꯅ, ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯒꯦ ꯍꯧꯖꯤꯛꯅ? ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯔꯤ. ꯑꯁ ꯚꯥꯏ, ꯅꯪꯅ ꯁꯦꯜ ꯇꯥꯟꯕꯁꯤꯗꯤ ꯂꯦꯞꯇꯦꯗꯀꯣ. ꯑꯩꯗꯤ ꯏꯇꯣꯝꯅ ꯍꯤꯡꯕꯅꯤꯅ ꯁꯦꯜ ꯇꯥꯟꯕꯗ ꯋꯥꯕ ꯏꯀꯥꯏꯕ ꯌꯥꯗꯦ ꯚꯥꯏ. ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯪꯂꯨꯈꯤꯒꯦ. ꯅꯪ ꯂꯩꯔꯗꯣꯏꯔꯣ ꯏꯪꯈꯜꯁꯦ? ꯍꯣꯏ ꯚꯥꯏ, ꯌꯨꯝꯁꯦ ꯁꯥꯟꯅꯕ ꯃꯤ ꯅꯦꯛꯂꯗꯣꯏꯅꯦ. ꯐꯔꯦ, ꯑꯕꯦꯝ, ꯆꯠꯂꯁꯤ. ꯚꯥꯏ, ꯆꯠꯂꯦ. ꯑꯅꯤꯗꯣ ꯒꯥꯔꯤꯗ ꯀꯥꯈꯠꯃꯤꯟꯅꯈꯤ. ꯑꯕꯦꯝꯁꯨ ꯔꯣꯖꯔ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯑꯕꯦꯝꯅ, ꯑꯁꯤꯒ ꯄꯨꯟꯒꯅꯨꯀꯣ. ꯅꯣꯏ ꯃꯃꯥꯅꯁꯨ ꯄꯥꯝꯗꯦ, ꯑꯩꯅꯁꯨ ꯄꯥꯝꯗꯦ. ꯑꯁ, ꯍꯧꯔꯛꯑꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯁꯦ. ꯍꯣꯏꯁꯦ, ꯅꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒꯦꯕ. ꯑꯗꯨꯅꯦꯕ. ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯃꯊꯧ ꯆꯤꯟꯕ ꯖꯦꯀꯣꯕꯅꯤ ꯃꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯉꯣꯟꯗꯐꯥꯎ ꯌꯦꯡꯕ ꯁꯪꯖꯔꯝꯗꯦ. ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯨ ꯍꯣꯜꯂꯛꯇꯨꯅ ꯂꯛꯀ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯂꯛ ꯊꯅꯝꯃꯒ ꯅꯨꯡ ꯂꯩꯉꯣꯏ ꯁꯤꯡꯃꯦꯟ ꯑꯃꯨꯛ ꯂꯩꯔꯨꯕ ꯆꯠꯈꯤ. ꯇꯟꯖꯥꯗꯨꯗ ꯖꯁꯄꯔ ꯐꯣꯟ ꯇꯧꯔꯛꯏ. ꯖꯁꯄꯔ, ꯀꯩꯗꯧꯔꯦ? ꯖꯦꯀꯣꯕ, ꯑꯩ ꯒꯥꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯦ. ꯗꯦꯂꯤꯚꯔꯤ ꯆꯠꯂꯤꯔꯥ? ꯆꯠꯄꯅꯦ. ꯐꯔꯦ, ꯂꯩꯔꯝꯃꯣ. ꯖꯁꯄꯔꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯖꯦꯀꯣꯕ ꯆꯠꯂꯝꯃꯤ. ꯒꯥꯔꯤ ꯌꯥꯗꯕꯗꯨ ꯋꯥꯔꯛꯁꯣꯞꯇ ꯊꯅꯝꯃꯒ ꯑꯅꯤꯗꯨ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯂꯩꯀꯥꯏꯗꯨꯗ ꯂꯥꯛꯏ. ꯖꯁꯄꯔꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯐꯔꯦ, ꯂꯥꯛꯆꯔꯒꯦ. ꯍꯣꯏ, ꯎꯖꯔꯦ, ꯈꯪꯂꯅꯤ. ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ, ꯑꯁꯤꯒꯤ ꯌꯨꯝꯁꯤꯗꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯄꯤꯛꯇꯛꯅ ꯅꯤꯡꯊꯤꯖꯅ ꯁꯥꯔꯝꯃꯤ. ꯍꯦꯛ ꯌꯦꯡꯕꯗ ꯐꯖꯗꯦ ꯍꯥꯏꯕ ꯃꯤ ꯌꯥꯎꯔꯣꯏ. ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯔꯝꯃꯤ. ꯒꯦꯠꯇꯨ ꯊꯤꯜꯂꯝꯃꯤ. ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯒꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯖꯁꯄꯔꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯄꯣꯠ ꯆꯩꯗꯨ ꯂꯧꯔꯒ ꯄꯩꯁꯥ ꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ, ꯖꯦꯀꯣꯕ ꯅꯠꯇ꯭ꯔꯣ? ꯖꯦꯀꯣꯕꯁꯨ ꯌꯦꯡꯂꯛꯏ. ꯇꯣꯟ. ꯇꯣꯟ ꯅꯣꯛꯃꯤ. ꯅꯪꯒꯤ ꯊꯕꯛ ꯈꯨꯐꯁꯦ ꯀꯜꯂꯛꯆꯩꯗꯀꯣ. ꯖꯦꯀꯣꯕꯁꯨ ꯅꯣꯛꯊꯣꯔꯛꯏ. ꯖꯁꯄꯔꯅ, ꯅꯩꯕꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯣꯁꯁꯦ. ꯇꯣꯟ ꯉꯛꯅ, ꯕꯣꯁ ꯑꯣꯜꯂꯕꯣ? ꯖꯁꯄꯔꯅ, ꯍꯣꯇꯦꯜꯁꯦ ꯃꯥꯒꯤꯅꯦ. ꯑꯣ, ꯑꯗꯨ ꯖꯦꯀꯣꯕ, ꯌꯥꯝ ꯍꯥꯎꯋꯦ. ꯅꯣꯏꯒꯤ ꯑꯦꯟꯁꯥꯡꯗꯒꯤ ꯀꯩꯗꯒꯤ ꯍꯥꯎꯇꯕ ꯑꯝꯇ ꯌꯥꯎꯗꯦ. ꯖꯦꯀꯣꯕꯅ, ꯑꯁꯦꯡꯕ? ꯍꯣꯏ. ꯖꯁꯄꯔ, ꯄꯩꯁꯥꯗꯣ ꯄꯤꯔꯝꯃꯣ. ꯖꯁꯄꯔꯅ, ꯍꯣꯏ ꯕꯣꯁ. ꯁꯦ, ꯄꯩꯁꯥꯁꯦ ꯂꯧꯖꯔꯔꯣꯏ. ꯀꯩꯒꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ, ꯂꯧꯈꯨꯑꯣ. ꯇꯣꯟ, ꯌꯥꯔꯦ, ꯍꯥꯎꯅ ꯆꯥꯍꯧꯔꯣ. ꯑꯁ, ꯅꯨꯡꯉꯥꯏꯇꯦꯕ, ꯈꯔ ꯂꯧꯈꯣ. ꯌꯥꯔꯦ, ꯆꯥꯔꯣ. ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ. ꯅꯨꯡꯁꯤꯗꯅ ꯄꯜꯂꯛꯄꯗꯨꯗ ꯇꯣꯟꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯐꯥꯎꯔꯛꯏ. ꯖꯁꯄꯔꯅ, ꯑꯌꯥ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ, ꯏꯇꯩꯃꯔꯣ?
Nupasu nupisu tumina leiki. Jacobsu haike haidokluраga ikairami. Tonsu haipam khanglamde. Jasper imanabine. Yarengo kadardo khangjare. Lona koinabase kem kanadabane. Jacob makoktu paraga. Jasper jaslo. Ton chatlukige. Tonsu ikairab. Hoi lehorage. Jasper na adoitema matungdasu order dum taruko noi hero thilalake. Adaidi nakhongna lagerona. Jasper pakhatna lai. Jasper su gari maningduda shatongkatli. Jacob su tonna hanna yenglamdabi gari du thawkre. Ton su nokmi geto lonsilaga changkre. Khara thawraga nangsidibako aina pamjaramba nupidugi mamanabine wakhaldo onare. Nupiduna kai chakraba mayum pangkraba. Pande aigi best friend na koikre. Jasper maching lai. Boss orasu ai mihu lakani ko. Nang best friend dugi mamangda haujigida koikhayo nupa tho kaino boss. Machinga lakini ko amta swaida ko. Adu erdi haujikidu koino masuksu adum fajaridubo. Haujikido fajabra. Ai koi boss bu mitanglaba. Adu fajarido ubidraba. Kaidi yenge paliba drovin anida. Ngahan gedi khangdi nang haibairo kaino khangba fajare. Fajarakini yam watli hauda ngari adusu haujikata ngari mikupsida. Ada ai pesha tankige kono koige. Mina han khraga lamboi horo. Amasu nang best friend na munkhre daine. Ashina aine munba haiduni. Kayu paile devda sharga lehoro. Adaide dik kauktharaglani khongna lakirona. Mai gari ngosi ko tongbasida ka isiengo. Koinerosu yadaba. Aingondasu piningdaba. Aikoi bossidi boss taamni. Aduinateko ikai imanabinina. Nupanaba. Nupadi ikayadabra. Yam hajilakano minangba. Namdana thamoigase irang hawandore. Asengbera kai jagatano yenge hore ido boss. Yengbiro he se. Gari se thongomjako. Porticosta oisinjani ngasi. Adu eragana daiminare na pula. Ada koi chatledana. Yadrida kaideno mi yening hulam daisida. Ashimna anidu gari manungduda noktana langminei. Jacob na Jess atopa delivery tawdoba kyam lehurige. Jack na mari mukti chalamani. Aishu ani mukti leiribane. Fare ai Jack da call tawraga haikrage. Jacob na Jack da call tawra ami. Makhoi mase longa oibanina Jacob nasu ming adum ko halami. Hello Jacob. Jack nang yargadi Jasper gi delivery dusu kharayok sumbiramo. Mai gari yada lere. Lambi sidi. Hoi. Ngasidi khara waminarse. Ai Jess ka thaba ama chaminauge. Funny. Phone nu thamnakre Jacob na Jess aidi mirror ko leitabaga itomna loin hona base yamwaida. Ado kaidi chalusi haino. Ayum shanaba wabol mache leiruge tawone. Shimega lenguiga amta leiruse. Hoi yai boss naugi bo ekhoi leiside. Hoine noi leibagi nungaijine isu. Anidu yum shanaba pochai haiba chatkirami. Ashumna tek honarakpana Jacob ki piktak tawba ningthiraba yum saba horami. Laikai minasu Jacob ki magun khangmana thoina patana hainaramde. Mabu thagatpa wahi ngaktani. Mathau chinba nupa oibana nungsi nungolda khoidaruba faw sangjaramde. Nongmagi karba mai paklakpana masagi bank amasu lingkhatjarami. Atopa company kayaga khushamnaduna thabaksing ado tapna mai pakpa horai. Shomdana Roja su Jacob pu punjaningbani. Mama nasu abirnasu yadabana
ꯑꯇꯣꯞꯄ ꯀꯣꯂꯦꯖꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯟꯕ ꯍꯧꯔꯛꯏ꯫ ꯔꯣꯖꯔ ꯃꯔꯨꯞ 5ꯃꯨꯛꯀ ꯕꯔꯊꯗꯦꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ꯫ ꯕꯣꯔꯤꯁꯅ "ꯊꯛꯆꯤꯜꯂꯣ, ꯅꯨꯄꯥ ꯃꯥꯟꯗꯦꯗꯀꯣ, ꯃꯤꯔꯝꯗꯁꯨ ꯆꯥꯎꯔꯛꯂꯒ"꯫ ꯔꯣꯖꯔꯅ "ꯚꯥꯏ, ꯑꯩ ꯅꯣꯡꯇ ꯅꯤꯁꯥꯏꯕ ꯆꯥꯁꯦ ꯁꯣꯛꯂꯣꯏꯒꯦ ꯈꯟꯈꯤ, ꯑꯗꯣ ꯅꯣꯏ ꯑꯗꯨꯝ ꯊꯛꯑꯣ"꯫ ꯄ꯭ꯔꯦꯝꯅ "ꯄꯛꯇ ꯇꯧꯅꯨ, ꯅꯁꯥꯒꯤ ꯕꯔꯊꯗꯦꯗꯕꯨ ꯊꯛꯑꯣ, ꯑꯩꯈꯣꯏꯗꯪ ꯊꯛꯄ ꯅꯨꯡꯉꯥꯏꯇꯦ"꯫ "ꯍꯣꯏꯁꯦ ꯊꯛꯂꯒꯦ"꯫ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨ ꯒ꯭ꯂꯥꯁꯇꯨꯃ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯆꯨꯔꯨꯞ ꯌꯨ ꯊꯛꯄ ꯑꯣꯏꯕꯅ ꯃꯈꯣꯏꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯉꯥꯎꯔꯝꯗꯦ꯫ ꯒ꯭ꯂꯥꯁ 1ꯗꯒꯤ 2, 2ꯗꯒꯤ 3 ꯊꯛꯆꯤꯟꯈꯤ꯫ ꯔꯣꯖꯔ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯨ ꯅꯣꯝꯕ ꯍꯧꯔꯛꯏ, ꯃꯀꯣꯛꯁꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ, ꯃꯈꯥꯗꯨꯗ ꯇꯨꯝꯊꯈꯤ꯫ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯔꯣꯖꯔꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯔꯨꯞꯁꯤꯡꯗꯨꯅ ꯔꯣꯖꯔꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯄ꯭ꯔꯦꯝꯒ ꯕꯣꯔꯤꯁꯀꯅ ꯔꯣꯖꯔꯕꯨ ꯅꯥꯀꯟ ꯁꯝꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯥꯝꯅ "ꯑꯇꯣꯝꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ"꯫ ꯔꯣꯖꯔ ꯉꯥꯎꯔꯤ ꯅꯣꯛꯂꯒ "ꯐꯥꯗꯔ, ꯅꯆꯥꯁꯤꯗꯤ ꯉꯥꯎꯔꯦ, ꯁꯥꯎ ꯌꯥꯗꯦ". "ꯏꯕꯨꯡꯉꯣ, ꯃꯥꯏ ꯀꯥꯐꯥꯎ ꯄꯨꯁꯤꯟꯕꯤꯔꯝꯃꯨ ꯈꯔ"꯫ "ꯐꯅꯤ ꯀꯀꯥ"꯫ ꯔꯣꯁꯅꯤꯁꯨ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯔꯊꯗꯦ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯑꯕꯦꯝꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯄꯥꯏꯔꯝꯗꯦ꯫ ꯑꯕꯦꯝ ꯁꯥꯎꯔꯒ ꯃꯥꯒꯤ ꯚꯦꯁꯄꯥꯗꯨ ꯊꯧꯔꯒ ꯔꯣꯖꯔ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯆꯠꯈꯤꯕꯅ ꯊꯦꯡꯅꯍꯧꯗ꯭ꯔꯦ꯫ ꯔꯥꯝꯅ "ꯏꯕꯦꯝꯃ, ꯏꯆꯥ ꯂꯥꯛꯏꯔꯥ"꯫ "ꯑꯧ ꯕꯕꯥ, ꯔꯣꯖꯔꯕꯨ ꯂꯩꯈꯤꯕ꯭ꯔꯣ"꯫ ꯂꯩꯕꯅꯤ, ꯃꯥꯏ ꯀꯥꯗ ꯍꯧꯖꯤꯛꯇ ꯃꯔꯨꯞꯁꯤꯡꯅ ꯊꯤꯜꯂꯛꯑꯝꯕꯅꯤ". ꯇꯟꯖꯥꯗꯨꯗ ꯔꯣꯁꯅꯤꯁꯨ ꯊꯣꯔꯛꯇꯨꯅ "ꯍꯩꯃꯥ, ꯏꯃꯧ ꯂꯥꯛꯏꯔꯣ? ꯆꯪꯉꯣ, ꯃꯥꯏ ꯀꯥꯗ ꯂꯩꯕꯅꯤ". ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯕꯦꯝꯗꯨ ꯔꯣꯖꯔꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯔꯣꯖꯔꯗ "ꯔꯣꯖꯔ". ꯔꯣꯖꯔꯗꯤ ꯉꯥꯎꯔꯤ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪ ꯕꯔꯊꯗꯦꯅꯤ ꯎꯅꯁꯦ ꯍꯥꯏꯗꯥꯏꯅꯦ, ꯍꯥ"꯫ "ꯑꯗꯨ ꯀꯣꯟꯅ ꯎꯅꯔꯁꯦ". ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯃꯔꯣꯟ ꯃꯔꯤꯒꯗꯨ ꯐꯥꯏꯔꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯈꯩ ꯆꯣꯔꯣ ꯂꯣꯜꯂꯛꯏ꯫ ꯑꯕꯦꯝꯁꯨ ꯁꯥꯎꯔꯒ "ꯌꯨ ꯊꯛꯇꯕ ꯅꯪꯅ ꯌꯨꯒ ꯊꯛꯂꯕꯣꯏꯔꯦ, ꯈꯪꯅꯤꯅ". ꯑꯗꯨ ꯍꯥꯏꯔꯒ ꯒꯤꯐꯇꯨ ꯄꯤꯔꯝꯂꯒ ꯃꯥꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯔꯣꯁꯅꯤꯅ "ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯑꯣꯏꯕꯁꯤꯗ ꯃꯔꯨꯞꯁꯤꯡꯒ ꯄꯨꯜꯂꯨꯔ ꯃꯥꯜꯂꯦ". "ꯑꯗꯣ ꯃꯃꯥ, ꯑꯩꯉꯣꯟꯗ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯦ, ꯎꯅꯁꯦ ꯍꯥꯏꯔꯝꯕꯅꯦ". "ꯐꯔꯦ, ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯒꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ". "ꯍꯣꯏ, ꯃꯃꯥ ꯊꯤꯟꯗꯣꯛꯄꯤꯒꯦ ꯂꯥꯎ". ꯔꯣꯁꯅꯤꯅ ꯒꯦꯠ ꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯚꯦꯁꯄꯥꯗꯨ ꯊꯧꯔꯒ ꯂꯥꯛꯄꯗ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯒꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕꯁꯨ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯧꯗꯣꯔꯛꯏ꯫ ꯑꯕꯦꯝꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯃꯁꯥ ꯄꯥꯔꯝꯕ, ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯐꯥꯎ ꯃꯞꯁꯤꯜꯂꯝꯕ ꯖꯦꯀꯣꯕꯇꯨ ꯃꯇꯝ ꯈꯔ ꯎꯔꯨꯗꯕꯗ ꯃꯦꯆꯔꯁꯨ ꯈꯔ ꯑꯣꯏꯔꯝꯂꯦ꯫ ꯐꯤꯕꯝ ꯃꯨꯇꯤꯁꯨ ꯍꯥꯟꯅꯗꯒꯤ ꯐꯒꯠꯇꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯀꯨꯆꯨꯗꯨ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯕꯦꯝꯅ ꯀꯧꯔꯛꯏ, "ꯖꯦꯀꯣꯕ"꯫ ꯖꯦꯀꯣꯕ ꯕꯥꯏꯛꯇꯨ ꯁꯠ ꯈꯥꯝꯃꯤ꯫ "ꯑꯕꯦꯝ, ꯀꯥꯏ ꯆꯠꯂꯨꯏꯅꯣ"꯫ ꯑꯕꯦꯝ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨ ꯖꯦꯀꯣꯕꯇ ꯄꯥꯎꯗꯝꯖꯔꯛꯏ꯫ "ꯔꯣꯖꯔ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ, ꯃꯥꯅ ꯎꯅꯁꯦ ꯍꯥꯏꯔꯒ ꯉꯥꯏ ꯂꯩꯔꯦ, ꯑꯗꯨꯒ ꯐꯣꯟꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ, ꯃꯌꯨꯝ ꯆꯠꯂꯨꯔꯀꯥꯟꯗ ꯌꯨ ꯉꯥꯎꯔꯒ ꯇꯨꯝ ꯂꯩꯔꯝꯃꯤ, ꯏ ꯌꯥꯝ ꯀꯥꯏꯗ". ꯖꯦꯀꯣꯕ ꯉꯛꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯔꯣꯖꯔꯕꯨ ꯌꯨꯒ ꯊꯛꯂꯕꯣ"꯫ "ꯍꯣ, ꯊꯛꯑꯦ, ꯑꯗꯨꯕꯨꯗꯤ ꯉꯁꯤ ꯃꯥꯒꯤ ꯕꯔꯊꯗꯦꯅꯤ". "ꯍꯩꯃꯥ, ꯑꯩꯁꯨ ꯆꯤꯟꯕꯒ ꯃꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ". "ꯑꯗꯣ ꯅꯣꯏ ꯌꯨꯝ ꯁꯥꯔꯤꯔꯣ"꯫ "ꯑꯧ, ꯁꯥꯔꯤꯌꯦ, ꯑꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯆꯠꯄꯒ ꯍꯣꯇꯦꯜꯕꯨ ꯄꯥꯟꯅꯒꯗ꯭ꯔꯥ, ꯐꯥꯔꯝꯗꯨꯕꯨ ꯆꯠꯀꯗ꯭ꯔꯥ, ꯕꯦꯡꯛꯇꯕꯨ ꯆꯠꯀꯗ꯭ꯔꯥ, ꯌꯥꯗ꯭ꯔꯦ, ꯑꯩ ꯃꯔꯨꯞꯀꯤ ꯕꯔꯊꯗꯦ ꯐꯥꯎ ꯈꯪꯂꯨꯗ꯭ꯔꯦ". "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦꯀꯣ". "ꯍꯣꯏ". ꯑꯅꯤꯗꯨ ꯃꯇꯦꯛ ꯈꯔꯗꯤ ꯒꯥꯔꯤꯗꯨ ꯊꯧꯃꯤꯟꯅꯩ꯫
Maikay manadabani na nakan haidoknakre. Asumna matam khara hauki. Rogerna marupsinga punduna thakpa ngawba horai. Jacobna somda nongmagi paisa paiba horai. Jacobna loijariba laktushu macha ahum poklami. Macha singduna tha parakpada laktu gari na takpirambadagi Jacob mathoi yamna nungaijaramde. Fana silabasu lakna maruni khanduna veterinary doctor tanaduna fana kanadi honajaki. Lakpu magi manakta thamduna ahing tumdakai seba tawjaki. Adubu kuina hingu tamramdra male. Magi thawai punchibu ohenbiramba manini isorni pumnamakni khanjaramba lak masu Jacobpu thadoklamlaga amuk hana uraroidaba mafamduida chatkirami. Jacob mapa mama mayamba leikhidraba pau adumna gapkhide. Thamoi shokna makol thokna lakpu kolaga kapami. Jasper ga Jackanasu makoida matam kharadi leirabanina lakki asibadu Jacob ki sumang maktada fumlami. Pikliba machasingdu uraga Jacob hanjin kapjai. Jacob lak leikhidabana maram oraga chada taktage leirami. Jasper na themjinbirami. Jacob adumaina sum leiradi kumai tongni. Aikoi miyoibasu ngai loina chakhidau ngakhtani. Pokliba aikoise asibagi laman tolibane. Se kai kaino khara charusi lao. Jacob na nungaitana. Chumi jes. Aikoisu asibagi macha ngakhtani. Kananasu omor oiroi. Ngasi aina siyomna mirak tinba phangjribase. Aigi lakki mapanane. Noinedi khangloi. Lak leitrabada ai kirtisu pamdre. Jasper na Jacob marambudi khangde adubu mahakna chukapiramba nangi punchigi thamwaise muthatnaba honaba haise nangi Thoudamni. Jasper gi achungba nungsiraba wahaidu tabada Jacob amuka hena thamoi shokladuna kapcherami. Kapna Jasper lakki photo chawne thetba pame. Hoi thetse ai singese lao kai kaino khara charse. Aigi kadasu mangoldasu chawne these. Hoise thetse lao Jacksu ngairamani kai kaino charose. Asumna Jasper na thembadaki Jacob tu pukning khara ingjarami. Lairiba makhoi ahumdu chamin takminaraga hanagu mathau chanaki. Afaba khonaba kanba mina nongmagi nungairakpa kethok mokthokna yokpa machana nongmagi lekha tarakpa haibasi hauna shani. Phana hauraklashu lamakhangda luchingbinaba leitabana mangba haibadu hauraklami. Machagi nongmagi ngauba langba haurakpadu khanglabashu Rosni chaiba ngamlamde. Maramdi chairubada Rojana sangatuna mamagi chinthakta khumlami. Adudasu nate makhutfau yawi toraami. Adugumba mataudu khangwana Rosni na hoi mai hajaramde. Ramsu office chapana machana kaidauri yengsinba sanglamde. Rosni su skun chakrani. Roja su mayumda marup kauraga thakcharami. Mayumda natragana mafam amada pullaga ngaurami. Prem, Boris, Irik hoina jar sanabadu uraga Rogersu toina urabanina masu khra yawba horaklami. YouTube tagi hendoktana jar sanabasu horabanina mapa mamadagi toina paisagi demand horai. Piyu yadragana masagi lipfau kaithoklami. Nongmadi mapalamda leiriba machagi paisabu thagadra Rogergi saribu ingadra Rosni matha sarami. Phone dani achoba nangbu paisadu yambale habine. Rocky sauraga ai shikraibo lak amakak tharpase noingamlaroidro. Nakandagi Roger namu Ima piro mi ngairamlani. Rosni sauraga
ꯑꯩ ꯄꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯁꯥꯔꯤꯁꯦ ꯅꯄꯥꯎ ꯄꯤꯁꯜꯂꯛꯂꯅꯤ ꯑꯗꯨꯒ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯅꯨ ꯔꯣꯀꯤ ꯁꯥꯎꯔꯒ ꯐꯔꯦ ꯐꯔꯦ ꯍꯨ ꯊꯛꯂꯒ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯣꯏ ꯄꯦꯜꯂꯣ ꯔꯣꯁꯅꯤ ꯄꯥꯈꯠꯅ ꯍꯩ ꯑꯆꯧꯕ ꯏꯆꯥꯒꯤ ꯄꯩꯁꯥꯗꯣ ꯏꯃꯥ ꯊꯥꯔꯛꯂꯒꯦ ꯍꯧꯖꯤꯛꯇꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯎꯗꯦ ꯏꯃꯥ ꯕꯦꯡꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯊꯥꯔꯛꯂꯒꯦ ꯉꯁꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯊꯥꯔꯛꯂꯒꯦ ꯊꯝꯃꯣ ꯊꯝꯃꯣ ꯔꯣꯖꯔ ꯁꯥꯎꯔꯒ ꯄꯣꯠ ꯆꯩ ꯀꯧꯈꯥꯏꯕ ꯍꯧꯔꯛꯏ ꯑꯩꯅ 10,000 ꯈꯨꯄꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯕ ꯍꯥꯏ ꯑꯇꯣꯝꯕ ꯅꯌꯥꯝꯕꯗꯤ ꯃꯤꯔꯝꯗꯅꯤ ꯂꯩꯔꯤꯕꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯣꯍꯣ ꯅꯆꯥ ꯅꯨꯄꯥꯅ ꯃꯤꯔꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯂꯣꯏꯁꯤꯟꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯅꯤ ꯄꯥꯈꯠꯄ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯅꯕ ꯊꯧꯔꯒ ꯁꯤꯖꯈꯤ ꯇꯥꯔꯦꯗꯅ ꯍꯩꯗꯦꯅꯦ ꯑꯇꯣꯝꯕ ꯅꯪꯕꯣ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯑꯗꯣ 5,000 ꯄꯤꯔꯒꯦꯀꯣ ꯌꯥꯔꯣꯏꯌꯦ 10 ꯄꯤꯔꯛꯑꯣ ꯑꯩꯗ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯂꯩꯅꯤꯡꯂꯦꯗꯀꯣ ꯅꯣꯏꯒꯤ ꯃꯔꯩ ꯃꯌꯥꯝꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯔꯣꯁꯅꯤꯗꯨ ꯃꯆꯥ ꯑꯇꯣꯝꯕꯒꯤ 10,000 ꯄꯤꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯂꯥꯛ ꯑꯃꯃꯨꯛ ꯊꯥꯔꯨꯅꯕ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯠꯈꯤ ꯁꯣꯝꯗꯅ ꯇꯣꯟꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯖꯦꯀꯣꯕꯀꯤ ꯍꯣꯇꯦꯜꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯑꯣꯔꯗꯔ ꯇꯧꯔꯛꯂꯝꯃꯤ ꯃꯦꯅꯦꯖꯔꯗꯨꯅ ꯑꯥꯏꯇꯦꯝꯁꯤꯡꯗꯨ ꯏꯁꯤꯜꯂꯝꯃꯤ ꯐꯅꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯧꯍꯟꯖꯔꯛꯂꯒꯦ ꯇꯣꯟꯅ ꯍꯣꯏ ꯑꯗꯨ ꯀꯩꯅꯣꯝꯇ ꯇꯥꯛꯄꯤꯌꯨ ꯀꯩꯅꯣꯅꯦ ꯑꯁ ꯌꯥꯔꯦꯗ ꯊꯝꯃꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯁꯦꯡꯕꯗꯤ ꯖꯦꯀꯣꯕꯀꯤ ꯃꯔꯝꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯪꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ ꯃꯦꯅꯦꯖꯔꯗꯨꯅ ꯖꯦꯁꯄꯔꯗ ꯐꯣꯟ ꯇꯧꯔꯛꯏ ꯖꯦꯀꯣꯕ ꯖꯦꯛ ꯖꯦꯁꯄꯔ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯖꯦꯁꯄꯔꯅ ꯏꯌꯥꯝꯕ ꯑꯣꯔꯗꯔ ꯈꯔ ꯂꯥꯛꯑꯦ ꯌꯥꯔꯒꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯥꯛ ꯆꯥꯔꯤꯌꯦ ꯀꯩ ꯂꯝꯅꯣ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯂꯝꯗꯨ ꯍꯥꯏꯔꯛꯄꯗ ꯖꯦꯁꯄꯔꯅ ꯍꯩꯃ ꯏꯇꯩꯃꯗꯨ ꯀꯨꯏꯔꯦꯅꯦ ꯑꯣꯔꯗꯔ ꯇꯧꯔꯛꯇꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯣꯁ ꯆꯠꯆꯔꯅꯤ ꯖꯦꯛꯇꯤ ꯈꯪꯗꯕꯅꯤꯅ ꯀꯅꯥ ꯏꯇꯩꯃꯅꯣ ꯖꯦꯀꯣꯕꯅ ꯑꯩ ꯉꯝꯂꯣꯏꯀꯣ ꯕꯦꯡꯛ ꯆꯠꯇꯧ ꯂꯩ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯁꯣ ꯖꯦꯛꯅ ꯑꯗꯣ ꯖꯦꯀꯣꯕ ꯁꯦꯜꯁꯨ ꯑꯗꯨꯛ ꯌꯥꯝ ꯄꯥꯏꯔꯗꯨꯕꯨ ꯅꯣꯡꯖꯨ ꯊꯥꯁꯨ ꯌꯧꯔꯛꯂꯦ ꯀꯥꯔ ꯆꯦꯠ ꯂꯥꯎꯕ ꯑꯝꯇꯗꯤ ꯂꯩꯔꯒ ꯊꯧꯒꯥꯏꯌꯨꯗꯅ ꯖꯦꯁꯄꯔꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯦ ꯄꯩꯁꯥ ꯃꯌꯥꯝꯗꯨꯕꯨ ꯁꯨꯝ ꯊꯝꯖꯤꯜꯂꯦ ꯑꯩ ꯑꯣꯏꯔꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯐꯥꯎ ꯂꯩꯔꯅꯤ ꯖꯦꯀꯣꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ ꯅꯊꯧ ꯆꯠꯅꯈ꯭ꯔꯣ ꯂꯨꯈꯥꯛꯇꯣ ꯑꯩ ꯐꯦꯡꯍꯧꯔꯒꯦ ꯖꯦꯁꯄꯔꯅ ꯍꯣꯇꯦꯜ ꯕꯣꯏ ꯑꯣꯏꯔꯛꯄꯅꯤꯅ ꯐꯦꯡꯕ ꯆꯥꯝꯕꯗꯤ ꯇꯟꯗꯦꯗꯀꯣ ꯕꯣꯁ ꯑꯣꯏꯔꯐꯥꯎ ꯖꯦꯛꯁꯨ ꯂꯛꯅꯔꯛꯏ ꯃꯗꯥꯎ ꯌꯥꯕꯤ ꯀꯅꯥꯕꯨ ꯑꯣꯏꯗꯧꯔꯤꯕ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯕꯣꯁꯀꯤ ꯇꯥꯂꯣꯏꯁꯤꯕꯣ ꯖꯦꯀꯣꯕ ꯃꯅꯥꯇꯐꯥꯎ ꯍꯥꯞꯄꯤꯗꯈꯩ ꯀꯣꯟꯗꯨ ꯈꯔ ꯍꯥꯟꯅ ꯐꯦꯡꯕ ꯍꯧꯔꯛꯏ ꯑꯅꯤꯗꯨꯁꯨ ꯅꯣꯛꯃꯤ ꯍꯧꯒꯠꯈ꯭ꯔꯦ ꯖꯦꯛ ꯖꯦꯁꯄꯔꯁꯨ ꯍꯣꯇꯦꯜꯗ ꯆꯠꯈ꯭ꯔꯦ ꯂꯨꯈꯥꯛ ꯃꯌꯥꯝꯗꯨ ꯐꯦꯡꯂꯝꯂꯒ ꯖꯦꯀꯣꯕꯁꯨ ꯆꯥꯎꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯇꯣꯝꯕ ꯂꯥꯛꯑꯣ ꯖꯦꯀꯣꯕꯅ ꯀꯀꯥ ꯑꯩ ꯕꯦꯡꯛꯇ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯕꯤꯔꯝꯃꯣ ꯍꯣꯏ ꯂꯩꯔꯝꯒꯦ ꯆꯠꯇꯧꯕ ꯆꯠꯂꯨꯔꯣ ꯃꯤꯁꯇ꯭ꯔꯤꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯀꯟꯇꯦꯛ ꯂꯩꯅꯕ ꯗꯨꯀꯥꯟꯁꯤꯡꯗꯨꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯄꯣꯠ ꯆꯩꯗꯣ ꯊꯤꯜꯍꯜꯂꯛꯎ ꯍꯣꯏꯅꯦ ꯀꯀꯥꯅ ꯐꯅꯕ ꯁꯤꯜꯂꯝꯃꯒꯦ ꯏꯆꯥꯅ ꯆꯠꯇꯧꯗꯣ ꯆꯠꯂꯨꯔꯣ ꯍꯣꯏ ꯀꯀꯥ ꯖꯦꯀꯣꯕꯅ ꯃꯁꯥꯗꯨ ꯇꯅꯥꯟ ꯊꯧꯔꯛꯄꯒ ꯔꯣꯖꯔꯅ ꯃꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯔꯒ ꯂꯥꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯏ ꯖꯦꯀꯣꯕꯅ ꯕꯥꯏ ꯔꯣꯖꯔ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯖ꯭ꯋꯥꯔꯗꯁꯨ ꯄꯩꯁꯥ ꯃꯥꯡꯕꯒ ꯖꯦꯀꯣꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯕꯤ ꯊꯧꯔꯒ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯨꯞꯇꯨꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯣ ꯃꯥꯁꯨ ꯈꯪꯂꯝꯃꯤ ꯃꯊꯟꯇ ꯈꯟꯖꯩ ꯚꯥꯏ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯔꯣꯖꯔꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦꯀꯣ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯗꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯍꯣꯡꯕ ꯅꯥꯏ ꯍꯥꯏꯕꯗꯨꯅꯤ
ꯚꯥꯏ ꯅꯪꯁꯨ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯌꯥꯎꯔꯕꯣꯏꯔꯦꯀꯣ ꯐꯔꯦ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯇꯣꯉꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯚꯥꯏ ꯑꯩꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯖꯦꯀꯣꯕꯇꯣ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯀꯥꯎꯕ ꯂꯩꯇ꯭ꯔꯤꯀꯣ ꯚꯥꯏ ꯖꯦꯀꯣꯕꯁꯨ ꯃꯊ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯊꯧꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥꯔꯕ ꯆꯤꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯔꯨꯞ ꯑꯗꯨꯅ ꯍꯣꯡꯂꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯖꯦꯀꯣꯕ ꯕꯥꯏꯛꯇꯨ ꯊꯧꯅ ꯊꯧꯅ ꯕꯦꯡ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯊꯥꯖꯗꯕ ꯀꯌꯥꯅ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯍꯜꯂꯝꯗꯦ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ ꯖꯦꯀꯣꯕ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯣ ꯅꯣꯡꯃꯇ ꯍꯔꯥꯎꯕꯗꯤ ꯑꯣꯏꯔꯝꯗꯦ ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯕꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯅꯥꯎꯅꯤ ꯈꯟꯖꯔꯝꯕ ꯂꯛꯄꯨꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯔꯝꯗꯦ ꯃꯔꯨꯞ ꯔꯣꯖꯔꯕꯨꯁꯨ ꯅꯣꯡꯃꯇ ꯀꯥꯎꯔꯨꯗꯦ ꯃꯌꯨꯝ ꯎꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ ꯀꯧꯅꯤꯡꯉꯤ ꯇꯤꯟꯅꯅꯤꯡꯉꯤ ꯄꯨꯟꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯔꯣꯁꯅꯤꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯀꯌꯥꯅ ꯃꯔꯨꯞꯄꯨ ꯀꯧꯕ ꯉꯝꯖꯈꯤꯗꯦ ꯖꯦꯀꯣꯕꯅ ꯕꯦꯡ ꯌꯧꯔꯛꯄꯗ ꯔꯣꯁꯅꯤꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯆꯪꯁꯤꯟꯗꯨꯅ ꯃꯦꯗꯥꯝ ꯔꯣꯁꯅꯤꯅ ꯍꯩꯃ ꯖꯦꯀꯣꯕ ꯏꯆꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯄꯩꯁꯥ ꯂꯧꯊꯣꯛꯄ꯭ꯔꯣ ꯅꯠꯇꯦ ꯃꯦꯗꯥꯝ ꯁꯨꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯦ ꯍꯩꯃ ꯅꯪꯕꯨ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯔꯕꯣ ꯍꯣꯇꯦꯜ ꯇꯧꯗꯥꯏꯅꯦ ꯉꯥꯒꯤ ꯐꯥꯔꯝꯒ ꯇꯧꯗꯥꯏꯅꯦ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯁꯤꯁꯨ ꯑꯩꯒꯤ ꯕꯦꯡꯅꯤ ꯃꯦꯗꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯔꯣꯁꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯔ ꯏꯀꯥꯏꯔꯝꯃꯤ ꯑꯩꯗꯤ ꯅꯪꯒꯤ ꯕꯦꯡꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯂꯣꯟ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯗ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣꯅ ꯉꯥꯏꯔꯤꯕꯅꯤ ꯖꯦꯀꯣꯕ ꯁ꯭ꯇꯥꯐ ꯑꯃꯗ ꯀꯅꯥ ꯂꯩ ꯃꯦꯗꯥꯝꯒꯤ ꯂꯣꯟ ꯂꯧꯕ ꯍꯥꯏꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ ꯃꯦꯗꯥꯝ ꯄꯩꯁꯥꯕꯨ ꯀꯌꯥꯅꯣ ꯀꯩꯒꯤ ꯂꯣꯟꯅꯣ ꯂꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯖꯦꯀꯣꯕ ꯃꯦꯗꯥꯝꯁꯦ ꯍꯟꯗꯛ ꯃꯔꯨꯞ ꯇꯧꯔꯨꯗꯅ ꯐꯥꯎꯈ꯭ꯔꯒ ꯄꯩꯁꯥ ꯎꯅꯔꯛꯇꯕꯒꯤ ꯑꯩꯅ ꯄꯨꯈꯠꯄꯗ ꯄꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯔꯨꯞꯁꯨ ꯀꯥꯏꯔꯦ ꯁꯤꯗꯩꯁꯤꯗ ꯅꯌꯥꯝꯕ ꯑꯥꯗ ꯂꯩꯕꯗꯨꯅ ꯄꯩꯁꯥ ꯊꯥꯔꯛꯑꯣꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯄꯩꯁꯥꯕꯨ ꯀꯌꯥꯅꯣ ꯃꯦꯗꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯂꯥꯛ 10 ꯄꯥꯝꯃꯦ ꯐꯔꯦ ꯑꯩ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯆꯦ ꯆꯥꯡ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯖꯦꯀꯣꯕꯅ ꯔꯣꯁꯅꯤꯗ ꯂꯥꯛ 10 ꯄꯤꯔꯝꯃꯤ ꯔꯣꯁꯅꯤꯁꯨ ꯃꯔꯨꯞ ꯀꯥꯏꯈꯤꯕꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯗꯨꯅ ꯁꯤꯡꯕ ꯌꯥꯕ ꯁꯤꯡꯈ꯭ꯔꯕꯅꯤ ꯄꯩꯁꯥ ꯄꯥꯏꯖꯔꯝꯕ ꯅꯨꯄꯤꯗꯨ ꯃꯆꯥ ꯐꯠꯇꯕꯒ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯒ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯦ ꯖꯦꯀꯣꯕꯅ ꯊꯥꯖꯗꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤꯅ ꯔꯥꯝꯅ ꯀꯝꯗꯧꯔꯦ ꯖꯦꯀꯣꯕꯀꯤ ꯕꯦꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯃꯥꯗꯤ ꯑꯔꯣꯟꯕ ꯀꯔꯕꯥꯔ ꯌꯥꯝꯅ ꯇꯧꯔꯕꯣꯏꯔꯦ ꯔꯥꯝ ꯉꯛꯅ ꯀꯩꯅꯣꯅꯦ ꯔꯣꯁ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯂꯥꯛ 10 ꯄꯤꯔꯛꯑꯦ ꯃꯁꯥꯗ ꯄꯥꯝꯃꯨꯕ ꯀꯩꯁꯨ ꯂꯩꯇꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯦ ꯄꯤꯔꯛꯂꯤꯕꯅꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯗꯤ ꯑꯔꯣꯟꯕ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯅꯤ ꯀꯥꯏꯗꯒꯤ ꯍꯣꯇꯦꯜ ꯕꯣꯏ ꯑꯣꯏꯕ ꯈꯕꯔ ꯌꯣꯟꯕ ꯆꯠꯄ ꯃꯥꯅ ꯑꯁꯨꯝꯅ ꯄꯩꯁꯥ ꯄꯥꯏꯗꯧꯕ ꯅꯠꯇꯦ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤꯗꯀꯣ ꯅꯪꯁꯦ ꯇꯤꯟ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯇ ꯌꯥꯔꯣꯏꯗꯣꯔꯤ ꯅꯀꯣꯛꯇꯣ ꯇꯤꯟ ꯉꯥꯛꯇ ꯉꯥꯏꯔꯝꯂꯅꯤ ꯈꯔꯁꯨ ꯐꯅ ꯈꯟꯗꯣꯛꯄ ꯇꯝꯃꯨꯅꯦ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯠꯇꯅ ꯈꯟꯕꯒꯤ ꯅꯠꯇꯦ ꯊꯥꯖꯗꯦ ꯍꯥꯏꯖꯕꯅꯤ ꯅꯪꯒꯤꯗꯣ ꯀꯜꯂꯛꯄ ꯀꯧꯏ ꯃꯤꯗꯤ ꯄꯩꯁꯥꯗꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯟꯖꯔꯛꯄꯅꯤ ꯅꯆꯥꯉꯩꯅ ꯃꯥꯡꯍꯟꯕ ꯃꯤꯅ ꯇꯥꯟꯁꯤꯟꯕ ꯑꯗꯨꯗꯤ ꯃꯤꯅ ꯄꯥꯏꯕ ꯍꯦꯟꯈꯤ ꯇꯥꯕꯅꯤ ꯃꯤꯅ ꯐꯔꯛꯂꯁꯨ ꯁꯦꯟ ꯄꯥꯏꯔꯛꯂꯁꯨ ꯑꯗꯨ ꯀꯜꯂꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯣ ꯀꯜꯂꯛꯆꯗꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯂꯥꯛ 10 ꯂꯧꯔꯛꯏꯕ ꯑꯃꯨꯛ ꯁꯤꯡꯗꯣꯏꯁꯤꯗꯤ ꯊꯥꯏꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯌꯣꯜꯂꯒ ꯑꯃꯨꯛ ꯍꯟꯗꯣꯛꯈꯤꯗꯨꯗꯤ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯍꯨꯠꯇ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯟꯖꯥꯗꯨꯗ ꯔꯣꯖꯔꯅ ꯏꯃꯥ ꯑꯩ ꯐꯣꯟ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯂꯩꯔꯨꯒꯦ 10,000 ꯄꯤꯔꯛꯑꯣ ꯔꯣꯁꯅꯤ ꯁꯥꯎꯔꯒ ꯍꯩ ꯑꯇꯣꯝꯕ ꯀꯣꯟꯅ ꯂꯩꯔꯣ ꯄꯩꯁꯥꯁꯦ ꯅꯌꯥꯝꯕꯒꯤ ꯂꯥꯛ 1 ꯊꯥꯈ꯭ꯔꯅꯤ ꯑꯗꯒꯤ 9ꯁꯤꯅ ꯃꯔꯨꯞ ꯀꯥꯏꯈꯤꯕꯒꯤ ꯃꯌꯥꯝꯗꯨꯒꯤ ꯁꯤꯡꯗꯣꯏꯅꯤ ꯉꯁꯥꯏꯗꯁꯨ 10,000 ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ร ꯔꯥꯝꯅ ꯍꯣꯏ ꯑꯇꯣꯝꯕ
ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯣꯂꯦꯖ ꯐꯪꯉꯦ ꯆꯠꯇꯦ, ꯁꯦꯜ ꯇꯥꯟꯕ꯭ꯔꯁꯨ ꯇꯥꯟꯗꯦ, ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯁꯔꯨꯛꯇ ꯅꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥ? ꯍꯩ ꯔꯣꯁ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨ ꯅꯆꯥꯗ ꯊꯥꯗꯣꯏꯗꯣ? ꯑꯗꯨꯁꯨ ꯅꯪꯅ ꯅꯝꯗꯅ ꯃꯥꯡꯍꯜꯂꯦꯗꯅ, ꯁꯤꯁꯨ ꯃꯥꯡꯍꯜꯂꯦꯗꯅ꯫ ꯀꯔꯤꯅꯣ ꯏꯇꯣꯝꯇꯒꯤ ꯏꯆꯥꯔꯣ ꯃꯣꯏꯕꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯔꯣꯖꯤ ꯐꯣꯟ ꯇꯧꯔꯛꯏ꯫ ꯔꯣꯁꯅꯤꯅ ꯕꯦꯃꯥ, ꯔꯣꯖꯤ ꯀꯞꯂꯒ ꯏꯃꯥ, ꯍꯩꯃꯥ, ꯏꯃꯥꯒꯤ ꯕꯦꯃꯥ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯏꯃꯥ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯡꯈ꯭ꯔꯅꯤꯌꯦ꯫ ꯀꯩꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯏꯆꯥꯕꯨ ꯀꯅꯥꯅ ꯀꯩꯗꯧꯔꯕꯒꯦ? ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ, ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯅꯨꯄꯥꯗ ꯂꯩꯖꯔꯝꯂꯕꯗꯤ ꯅꯆꯥꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ? ꯃꯩꯇꯩ ꯅꯠꯇ꯭ꯔꯕꯁꯨ ꯆꯤꯡꯃꯤꯗ ꯑꯣꯏꯅ ꯂꯩꯖꯔꯝꯂꯕꯁꯨ ꯐꯗꯧꯅꯤ ꯈꯜꯂꯛꯑꯦ꯫ ꯂꯝ ꯂꯥꯞꯅ ꯖꯥꯇꯤ ꯃꯥꯟꯅꯗꯕꯗ ꯌꯨꯝ ꯄꯥꯜꯂꯨꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ꯫ ꯔꯣꯁꯅꯤꯁꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯞꯆꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯃꯃꯥꯗꯒꯤ ꯐꯣꯟꯗꯨ ꯇꯥꯛ ꯃꯨꯜꯂꯒ, ꯆꯦꯆꯧ, ꯀꯩꯗꯧꯔꯒꯦ? ꯆꯤꯆꯦꯒꯤ ꯇꯣꯝꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯃꯤꯔꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛ 15 ꯄꯤꯔꯛꯄꯗꯨ ꯂꯣꯏꯔꯦ, ꯆꯠꯈ꯭ꯔꯣ ꯇꯠꯇꯅ ꯍꯥꯏꯔꯦ꯫ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯂꯕꯗꯤ ꯌꯨꯝꯗꯒꯤ ꯂꯥꯛ 10 ꯑꯃꯨꯛ ꯂꯧꯔꯛꯎ ꯍꯥꯏ꯫ ꯑꯩꯅ ꯉꯝꯂꯣꯏ ꯍꯥꯏꯔꯨꯕꯒꯤ ꯅꯕꯥꯏꯅ ꯑꯩꯕꯨ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯄꯦꯇꯤꯅ ꯀꯜꯂꯒ ꯑꯣꯠꯄꯤꯔꯦ꯫ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦ꯫ ꯔꯣꯖꯔ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯎꯔꯒ, ꯅꯁꯥ ꯅꯁꯥꯅ ꯅꯨꯡꯁꯤꯅꯔꯒ ꯅꯌꯨꯝ ꯄꯥꯟꯖꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯍꯥꯏꯕꯤꯗ꯭ꯔꯣ? ꯆꯦꯆꯧ, ꯑꯩꯗꯤ ꯄꯥꯝꯗꯦ, ꯅꯁꯥꯒꯤ ꯅꯔꯩꯕꯥꯛꯀꯤ ꯅꯨꯄꯥꯗ ꯄꯥꯜꯂꯣ ꯍꯥꯏꯕꯤꯗ꯭ꯔꯣ? ꯅꯣꯏꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯇꯥꯕꯤꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩ ꯆꯥꯔꯦ? ꯏꯆꯦꯕꯨ ꯐꯨꯔꯁꯨ ꯆꯩꯔꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯂꯥꯛꯂꯒ ꯏꯆꯦꯕꯨ ꯀꯟꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯃꯃꯥ ꯐꯠꯇꯕꯤꯅ ꯄꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯦꯒꯦ? ꯇꯥꯃꯣꯁꯨ ꯃꯥꯡꯂꯦꯗꯅ, ꯅꯪꯁꯨ ꯃꯥꯡꯂꯦꯗꯅ, ꯑꯩꯁꯨ ꯃꯥꯡꯉꯦ꯫ ꯑꯐꯕ ꯃꯔꯨꯞ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯒꯨꯂꯤ ꯆꯥꯕ, ꯌꯨ ꯊꯛꯄ, ꯆꯨꯔꯨꯞ ꯊꯛꯄ, ꯖꯨꯋꯥ ꯁꯥꯟꯅꯕ ꯃꯔꯨꯞ ꯉꯥꯛꯇ ꯄꯨꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯦꯗꯤꯛ ꯆꯨꯔꯦ ꯉꯁꯤꯗꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯗꯨ ꯃꯃꯥꯗ ꯐꯣꯟꯗꯨ ꯄꯤꯔꯝꯂꯒ ꯕꯦꯒꯇꯨ ꯐꯥꯛꯏ꯫ ꯃꯃꯥꯅ, ꯀꯩꯅꯣ ꯇꯣꯝꯕ? ꯍꯥ, ꯀꯩꯅꯣ? ꯄꯤꯔꯛꯑꯣ ꯄꯩꯁꯥ, ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯅꯤ꯫ ꯔꯣꯖꯔ ꯕꯦꯒꯇꯨ ꯃꯨꯜꯂꯒ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯆꯠꯈꯤ꯫ ꯔꯥꯝꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯔꯣꯁꯅꯤ ꯁꯥꯎꯔꯒ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯣꯏꯕꯥ, ꯅꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯣ? ꯁꯣꯝꯗꯅ ꯄꯩꯁꯥꯁꯦ ꯈꯔ ꯋꯥꯠꯂꯤꯅ ꯃꯊꯥ ꯁꯥꯔꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯔꯝꯃꯤ꯫ ꯔꯣꯁꯅꯤ ꯀꯞꯅ ꯀꯞꯅ, ꯏꯃꯥꯒꯤ ꯕꯦꯃꯥ, ꯏꯃꯥ ꯇꯤꯀꯦꯠ ꯀꯛꯂꯒ ꯊꯥꯔꯛꯂꯒꯦ, ꯑꯔꯩꯕ ꯀꯩꯀꯩꯅꯣ ꯌꯣꯜꯂꯒ ꯑꯣꯏꯔꯁꯨ, ꯑꯗꯨꯗ ꯏꯆꯥ ꯀꯨꯏꯅ ꯂꯩꯔꯅꯨ, ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯨꯏꯅ ꯂꯩꯕ ꯀꯤꯖꯔꯦ꯫ ꯐꯔꯦ, ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯄꯩꯁꯥꯔꯥ ꯇꯤꯀꯦꯠꯂꯥ ꯊꯥꯔꯛꯂꯒꯦ, ꯊꯣꯔꯛꯑꯣ, ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦ꯫ ꯏꯃꯥ, ꯊꯝꯃꯒꯦ, ꯔꯣꯍꯤꯠ ꯂꯥꯛꯑꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯔꯥꯝꯅ, ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯅꯣ ꯃꯣꯏꯕꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯐꯔꯒꯅ ꯅꯆꯥꯅꯤ ꯍꯥꯏꯒꯦ ꯍꯥꯏꯕ, ꯐꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕꯤꯕ꯫ ꯇꯥꯏꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯪ ꯐꯠꯇꯦ, ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯅꯣꯏꯅ ꯐꯠꯇ꯭ꯔꯗꯤ ꯄꯨꯝꯅꯃꯛꯁꯦ ꯂꯩꯈꯥ ꯇꯥꯏ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯥ? ꯔꯥꯝ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯔꯣꯁꯅꯤꯁꯨ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯨꯔꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯂꯒ ꯀꯞꯂꯝꯃꯤ꯫ ꯔꯣꯖꯔꯁꯨ ꯃꯔꯨꯞ ꯈꯔꯅ ꯖꯨꯋꯥ ꯁꯥꯟꯅꯍꯧꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯦꯀꯣ ꯕꯦꯡꯛꯇꯒꯤ ꯑꯃꯨꯛ ꯃꯁꯥꯒꯤ ꯍꯣꯜꯁꯦꯜ ꯊꯥꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯏꯌꯥꯝꯕ, ꯄꯣꯠ ꯆꯩ ꯑꯣꯔꯗꯔ ꯇꯧꯅꯕ ꯂꯤꯁꯇꯨ ꯁꯦꯝꯂꯕ꯭ꯔꯥ? ꯑꯥꯎ, ꯁꯦꯝꯃꯦ ꯏꯅꯥꯎ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯐꯅꯤ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯩ ꯍꯌꯦꯡ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯒꯦ, ꯂꯣꯠ ꯈꯔꯗꯤ ꯂꯥꯛꯑꯅꯤ꯫ ꯊꯥꯎꯅꯦ, ꯑꯂꯨꯅꯦ, ꯇꯤꯜꯍꯧꯅꯦ ꯀꯩꯀꯥ, ꯌꯥꯔꯤꯈꯩ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯥꯔꯒ ꯂꯣꯏꯅ ꯊꯥꯗꯣꯛꯑꯣ꯫
ꯍꯣꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯃꯤꯁꯇ꯭ꯔꯤ ꯂꯩꯔꯤꯕꯅꯤꯅ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯌꯧꯈ꯭ꯔꯒꯦ ꯐꯅꯤ ꯖꯦꯛꯀꯣ ꯕꯥꯏꯛꯇ ꯊꯧꯒꯦ ꯇꯧꯕꯒ ꯖꯦꯁꯄꯔ ꯀꯣꯜ ꯇꯧꯔꯛꯏ ꯖꯦꯁ ꯀꯩꯗꯧꯔꯦ ꯍꯣ ꯏꯇꯩꯃꯅ ꯐꯣꯟ ꯅꯝꯕꯔ ꯍꯪꯉꯛꯄꯅꯤ ꯑꯩꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯏꯔꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯥꯅꯦ ꯌꯥꯔꯦ ꯊꯝꯃꯣ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯂꯤꯔꯣ ꯁꯥꯎꯗꯦꯗ ꯄꯥꯝꯗꯕꯒ ꯁꯥꯔꯗꯅ ꯍꯣ ꯄꯥꯝꯖꯗꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯝꯕꯔ ꯑꯣꯏꯅ ꯄꯤꯔꯨꯈꯤꯒꯦ ꯍꯣꯏ ꯀꯥꯔꯟ ꯆꯠꯐꯣ ꯅꯊꯧꯁꯤꯡꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯅꯕ ꯇꯧ ꯆꯥꯅ ꯊꯛꯅꯕꯗꯣ ꯊꯤꯜꯂꯛꯑꯣ ꯃꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯊꯝꯃꯦ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯆꯥꯎꯍꯜꯅ ꯃꯌꯨꯝꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯇꯣꯝꯕ ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ ꯍꯣꯏ ꯀꯀꯥ ꯑꯩ ꯃꯌꯥꯝꯒꯤ ꯆꯥ ꯁꯦꯝꯃꯛꯑꯒꯦ ꯖꯦꯁꯁꯨ ꯀꯩꯀꯩꯅꯣ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯄꯨꯔꯛꯂꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯑꯃꯨꯛ ꯌꯨꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ ꯀꯀꯥ ꯆꯥ ꯊꯛꯈꯣꯗꯅ ꯑꯩ ꯊꯛꯂꯔꯣꯏꯒꯦ ꯊꯛꯇꯅꯗ ꯂꯩꯔꯗꯨꯕꯨ ꯍꯣꯏ ꯀꯀꯥ ꯍꯣꯏ ꯑꯇꯣꯝꯕ ꯍꯨꯏꯅꯥꯎ ꯃꯆꯥꯁꯤꯡꯁꯦ ꯀꯀꯥꯅ ꯁꯪꯒꯣꯝ ꯁꯦꯝꯂꯒ ꯄꯤꯊꯛꯂꯝꯂꯕꯅꯤ ꯑꯥꯎ ꯀꯀꯥ ꯐꯔꯦ ꯀꯀꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯥꯎꯍꯜꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯁꯄꯔꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯇꯨꯅ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯨ ꯄꯤꯖꯔꯝꯃꯤ ꯖꯦꯁꯄꯔꯅ ꯍꯥꯏꯔꯛꯏ ꯖꯦꯀꯣ ꯇꯣꯟ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯣ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯕ꯭ꯔꯣ ꯀꯩꯅꯣꯝꯅꯤ ꯉꯁꯤꯗꯤ ꯅꯨꯄꯤꯅ ꯅꯝꯕꯔ ꯂꯧꯍꯧꯔꯦ ꯀꯥꯏꯅ ꯃꯨꯛꯄꯤꯒ ꯇꯧꯋꯦ ꯍꯣꯏ ꯑꯗꯨꯏ ꯅꯠꯇꯦꯀꯣ ꯊꯕꯛ ꯈꯨꯆꯤꯟꯁꯤꯗ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯅ ꯃꯦꯂꯩ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯝꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯨꯏ ꯑꯩꯉꯣꯟꯗꯒꯤ ꯃꯇꯝꯅ ꯍꯦꯟꯅ ꯂꯨꯝꯕ ꯌꯥꯔꯣꯏ ꯑꯩꯅ ꯃꯇꯝꯗꯒꯤ ꯂꯨꯝꯅ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯇꯝꯕꯨ ꯉꯥꯏꯔꯤꯈꯩ ꯀꯩꯗꯧꯅꯨꯡꯗ ꯃꯇꯣꯝꯂꯣꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯥꯛꯈꯤꯅꯤ ꯌꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯏꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯖꯦꯁꯄꯔꯁꯨ ꯋꯥꯅ ꯍꯧꯔꯛꯄ ꯅꯨꯄꯥ ꯃꯆꯥꯅꯤ ꯖꯦꯀꯣꯕꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯍꯣꯏ ꯚꯥꯏ ꯆꯨꯝꯃꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯇꯝꯗꯧꯅꯤ ꯋꯥꯅ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅꯕꯨ ꯋꯥꯅ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯖꯦꯁ ꯑꯋꯥꯕꯗꯣ ꯃꯥꯏꯊꯤꯕ ꯄꯤꯅꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯋꯥꯔꯛꯄꯅꯤꯅ ꯏꯆꯥ ꯏꯁꯨꯗꯗꯤ ꯋꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤꯅ ꯃꯈꯣꯏꯁꯨ ꯑꯋꯥ ꯑꯅꯥꯗꯤ ꯈꯪꯕꯣꯏꯁꯅꯨ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯄꯣꯟꯇꯦ ꯏꯁꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯨꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯌꯥꯟꯐꯝ ꯊꯣꯛꯏ ꯑꯁꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯤꯔꯝꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯔꯣꯖꯤꯗꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯀꯥꯞꯄꯛꯄꯗꯨ ꯃꯄꯨꯔꯣꯏꯕ ꯔꯣꯍꯤꯠꯇ ꯈꯪꯍꯜꯂꯝꯗꯦ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯄꯣꯠ ꯆꯩ ꯃꯔꯨꯑꯣꯏꯕ ꯈꯔꯗꯃꯛ ꯌꯣꯝꯁꯤꯜꯂꯒ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯦꯜꯂꯛꯏ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯏꯌꯥꯔꯄꯣꯔꯠ ꯇꯥꯅ ꯂꯥꯛꯏ ꯇꯤꯀꯦꯠꯀꯤ ꯀꯥꯎꯟꯇꯔ ꯑꯗꯨꯗꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯇꯤꯀꯦꯠ ꯀꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯀꯛꯂꯕꯁꯨ ꯔꯤꯄꯣꯔꯠꯀꯤ ꯄꯨꯡ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛ ꯋꯦꯇꯤꯡ ꯁꯦꯠꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯕꯅ ꯀꯣꯐꯤ ꯂꯩꯔꯨꯅꯕ ꯀꯦꯞ ꯑꯃꯗ ꯊꯣꯔꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯣꯖꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯈꯣꯡꯂꯩ ꯇꯨꯅ ꯃꯍꯥꯛ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯂꯦꯗꯤꯁꯀꯤ ꯋꯥꯁꯔꯨꯝ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ ꯔꯣꯍꯤꯠꯁꯨ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯕꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯂꯤꯁꯇꯨ ꯌꯦꯡꯂꯝꯃꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯌꯥꯎꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯊꯥꯖꯔꯗꯨꯅ ꯇꯤꯀꯦꯠꯇꯨ ꯀꯦꯟꯁꯦꯜ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯔꯣꯖꯤꯁꯨ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩꯅ ꯀꯤꯗꯨꯅ ꯑꯁꯨꯝꯅ ꯂꯣꯠ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯔꯁꯤ ꯆꯪꯅ ꯆꯪ ꯐꯦꯁ ꯇꯧꯔꯒꯦꯗ ꯑꯗꯨ ꯍꯥꯏꯔꯒ ꯋꯥꯁꯔꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯉꯛꯏ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯠꯅ ꯆꯩꯅꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯇꯧꯁꯤꯟꯅꯔꯒ ꯀꯞꯁꯤꯟꯅꯔꯛꯏ
नुपादुगी मरमदा मयामदा लोइना हाइदोरई मयुंगी मपादु कन्ना नादुना हॉस्पिटल दा पुखले अदुगी चटपनी हाइजिनै माना ngamnaba kapalaw tawduna mahakbu boarding pass tawhanki mangonda matam punbada pot leiduna leibagi laman ado manung changumdaida mamitu khana yenglaga michi khachalammi masana hanadi wakhal khanthaudaba thawdok thoklakanda gyan tarakpa haibadu rojini asibagi khyatagi mathoi kanjana bohanaduna mahak uchina chinna iramdam kanglibag yoraki मचागी मैथों उबदा रोशनी दु हरावगी मपी तारदुना इमागी बेमा इमा नचलाए हौजिक्ति एहा इरमदम सिदा लेरनिए इसागी इरमदम दगी हेनबा करिसु लेरमद्रे फरे इचाना टिकते काइदना युमसिदा यौरपसे इमा हाइनिंगाइ लेतना नुंगाइरे सेसे मैसे ओगलसी रोजी चाही तरेत हेना मयुम पालकपबु मचादी यौरमदे मपालमदा लेरुबगी खरबुदी सिंजरमी तातपातसु खरा हाइजरमी अदुना महाक हिंगबा ngamlibani कनागुंबी मैतै चनुरा अपंगबी ओरबदी आसीबगी ख्यात तादुना थवायदो अरेंबदा मांग्रदौनी अशुमना रोजीसु मयांगदा मयुम पालुरगा हलक्तुना लेररे मौपा तोंबनदी हाना मचिबु नुंसिरसु हौजिक्ति हलक्पि हाबिदु ओइरबनिना कया थवा साबिरमदे मासु हौजिक्ति ज्वारदा लाइचुबा नुपा हाबिदु ओइरबनिना माना थोकपा नोंगानबगा मयुमदगी चटकी हलए अमु चकचारगा चटकी युमगी मखादा ngayakta लेरमदे मचेना मौपागी होंगलमलिबा मतौ अदुदा सावरदुना अतोंबा नंग यामना हेमलेको इमा इपाना पैसा सुचंगना नंबु मिरमदा महे तमहलरुइबदो ज्वा साननबा चुरुप यु थकनब्रो रोजर नोफे तौरगा चेचो अफबना फतबदी वरकने इशु इकाइने इकाइरबनिना नेचरदो कुदक्ता नत्रबसु तपना तपना होंदोकिबा यावे अदुबु ऐदी नोंम नोंमगी फतबा हेलकनी मसिदा चेचौना वारकपगी हक लेते मरम हाइबु नसाना खंगजेरो चेचौबु कयम फबु नुपीनो नसाना फरगा मिवारओ नसादी चिचाद्रगा मिवारपिगनो मतमसे यामना चौखलबने रोजर अदु हारमलगा हानागुम ज्वासानब चक्रे रोजीसु मुपाना दुमना हारमबदुदा मथोय नुवाइत्रदुना कप्पगा लेजेहौई रोजीना अशुमना कप्पदुदा ममाई बेमदु थोरए बेमा नौपादी हाइमा इचाबु कपिरो कनाना कई हाइरगे अमु इचादा रोजी मपीदु दैथोकचै इमा हलकपि ओइरबना हेक पुकमिनबा इपाना फाव ngasiदी मचे एबु नुंसिबिद्रे मिराय बिरकले इमागी बेमा अदुमना हाइनु मचेबु कईगी मुपाना नुंसिदनी कईगे अदुमना नपुकनिंग सोंथरिबनो हा नचिना नावबो लाओ लाओ पुंसे तरामाथोय तादोरे चकचारुरसी अशुमना रोजीदु ममाना थेमजिनबिबदगी इमुंगदा चंख्रे सोमदना रोजरदु अमुक जासानफम यौरदुना ओय चेदो ऐगिसु येलुको बोरिसना पैसा अमुक लौरिरो नुंबा होय अदुदि ngaraang पोखाइबगी चाट्रुकटु पिरो अश नंग सिसु हेक लाकपगा दाव हाटपदु तोरकनु पीगी कैसु हाटलोय नंग पैसादो अइना अदुइना तेदा भाई ngasiदी याद्रेने पोखाइबदा मंगारक सुरे दावदो याद्रदि सिक्वेंस सारगा यावयाद्रो अदुसु पोर मैम संगुसिदा यावनिंगदना हेक्ता चेचिंगलुबने राउंड फार्डिंगैदा हेक्ता लोसिनरी इरि ngasiदी दाव कापिबने हौरसिसे कानदे मतम मंगंगुमसे मखोई तरुक रमी सानरमी रोजर चे यलकपदु चिंखलमी पावर मरी चंगमदुदा राउंडु यावसिनख्रे अदैदी मखोई तरुक मक अमता यावदबा यावरमदे तरुक मक लोइना सानरमी राउंड अहुम सुरकपदा इरिकना काखी अदै रोजर मतोमदा सिक्वेंस साबा ngamdana पोखायवी
Sequence sadabagi pokhaibagi e karingaiduda abem phone tawraki. As kanano sinamo tanja sida. Phone do yenglubada abem oirambaduda. Hello? Kaida lege? Kaigino? Aina hangise hana kumo. Jua sanari? Nang adu shanarunu haiba natro? Ha, aina adu tuwana. Ipai manafo tingjaga nang no haraga hekta ingadraina. Fare, adu eredi nang aiga tuknarsi. Darkatadi thomo nang koi jasu yai. Jua dagi nang na kishwende. Jua sina maru legide. Abem du shawaraga pairam liba phone du laktana lanki. Roja su kaishu tausadana sanabadu makha chatarami. Kada poche langbagi makhol tarduna Rani perprap changlai. Bem, bem. Bem sauraga kanna. Kaino? Rani na. Kaino langkridubo. Kushini kushi hangkano. Kalamtana aina tabu tabukta. Haima, kainigi sidi. Hai, chakasi chato uko. Mama kole sile. Gyari, chatoba chakro. Chaningla chage. Launari madu tarduna ahal oiraba lukoina. Hoi, isusana ahal lamanda shangalaga kumganuko. Adumba matunda tauge haina khangano. Kadu dagi abemna. Gyari hanuba nang masu chakat ina I kabane. Taini fang hangda nang nangondo ina tainragani. Machanupina adumna mapuda machin hangalaga kumakpadu. Mama ibe marani na machada saibadi layardana makupokto ina ongkhalaga. Sauri kangladi babasu wado ngangluranu. Ahala moibagi tumin hipuso lemna lebiu haijariba. Adu haramlaga rani su driver voinauga loinana college ta chatkre. Lukhoi adu mamona dumna hairambadu mathai nungai jarangde. Mathanta murum sonjai. Ka helabasu mise mangbani. Nungsirini haiduna isuse warakpidre. Asinadi mitinaba yaroi. Migi mayumda haye kamaina leruni. Onthokpagi ichai mongnidako gyan tadidako. Abemdu shawraga famungdi hippi. Aduga wakhal jajat khalai. Man aibu juadagi aidi hende kaina usitaba. Khangnidana napunchiro leikhidraba aingonda usitradi. Kanade jeko omu mamangda koithagi kaidaujarunege ketum kele. Adu haraga langkhiba phone du khullaga yengi. Display du khara kairami. Touch dusu chatlasu chaplammi. Motherboard adusu khara contact tawrami. As sembasu yararoine. Touch ka display ka joining oibanina motherboard sisu khara kole. Shiluradi pishamna changlani. Khoida amala helage. Layu haiba yadragana sana kaitholaga lore. Masu Roger yaudubadagi college su nomata chatlude. Mama ibe mana college ki lecture oirabanina chatninglaga chatningdraga to kushi yamna tawrammi. Roger ga khatnaraga mai haukai shawrambadu washroom da mamai mami sengna tathoklaga mirror mangduda make semrammi. Loiraduna dress kadu anaiba selaga thorai. Mangonda famliba lukoina. Isu thobi kaidano. As aini chakpa khuding hangraponi kainu khongde khongthang khuding he gingsinboina tordana. Ihe yengsinbagi wana tene hangda yaribo nangbo kaidano karino upuda haramudana. Ho koibane koiba karino khongde. Adu haramlaga magi bespa do thoraga jekoki sagatliba mayumduda chatlammi. Mana lambida lakpada khongnang achobagi marumda jwa sanariba singdugi marakta Roger yaubadu urammi. Taugeda ngambi chinsukanbi ikai khangdebi oibana Bespadu shat khamlaga Roger tamna lai. Maukhwangdu metlaga nang engondagi jwana hena lubra ha lubroba.
ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯍꯦꯛꯇ ꯂꯪꯊꯔꯛꯏ꯫ ꯔꯣꯖꯔꯁꯨ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯈꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯕꯦꯝ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯪꯁꯤꯜꯂꯒ ꯔꯣꯖꯔꯒꯤ ꯖ꯭ꯋꯥꯆꯦ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯗꯩꯗꯤ ꯃꯔꯨꯞ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯩ꯫ ꯔꯣꯖꯔꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯒꯩ ꯑꯕꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯑꯕꯦꯝ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯀꯞꯃꯥꯡ ꯇꯧꯔꯛꯏ꯫ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ? ꯔꯣꯖꯔꯁꯨ ꯁꯥꯎꯔꯒ ꯈꯨꯄꯥꯛꯇꯨ ꯅꯠꯇꯦ ꯈꯣꯡꯄꯥꯛꯁꯨ ꯌꯥꯎꯔꯛꯈꯤꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯖꯨꯋꯥ ꯁꯥꯟꯅꯕ, ꯀꯣꯏꯕ ꯂꯥꯡꯕ, ꯉꯥꯎꯕ, ꯊꯛꯄ, ꯆꯥꯕ, ꯌꯥꯔꯕꯣ? ꯈꯪꯂꯕꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ? ꯑꯗꯨꯝꯕ ꯄꯥꯝꯂꯕꯗꯤ ꯏꯐꯝꯗ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯤ? ꯑꯣꯏ ꯆꯤꯟꯊꯤꯕꯤ, ꯅꯆꯤꯟꯒꯗꯣ ꯊꯤꯔꯒ ꯑꯩꯉꯣꯟꯗ ꯈꯨꯝꯂꯛꯇꯧ ꯅꯠꯇꯦ꯫ ꯅꯪꯒꯤ ꯂꯣꯟꯆꯠ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ, ꯑꯗꯨꯅꯕꯨ ꯄꯥꯝꯕꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯕꯦꯝꯁꯨ ꯁꯥꯎꯔꯒ ꯔꯣꯖꯔꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯩꯅ ꯀꯔꯤ ꯂꯣꯟꯆꯠ ꯆꯠꯂꯒꯦ ꯍꯥ? ꯅꯪꯃꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗ? ꯔꯣꯖꯔꯅ ꯑꯩꯅ ꯍꯧꯈꯤꯕ꯭ꯔꯣ? ꯅꯪꯅ ꯍꯧꯈꯤꯕ꯭ꯔꯣ? ꯅꯁꯥꯅ ꯈꯜꯂꯨꯀꯣ꯫ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪ ꯉꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ, ꯂꯣꯏꯔꯕ ꯅꯄꯨꯟꯁꯤꯗꯣ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕ ꯑꯣꯏꯔꯣ ꯑꯩꯒꯤ ꯁꯥꯞꯇꯒꯤ꯫ ꯅꯪꯅ ꯁꯥꯞ ꯁꯣꯟꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯗꯤ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯃꯥꯡꯍꯜꯂꯛꯏꯁꯤꯗꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯀꯔꯤꯕꯨ ꯇꯝꯕꯤꯈꯤꯒꯦ? ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯥꯏꯗꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯁꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯥꯎꯔꯕꯣ ꯕꯦꯝꯃꯧ? ꯑꯩꯗꯤ ꯅꯪꯕꯨ ꯖꯦꯀꯣꯒ ꯈꯪꯅꯩ ꯍꯥꯏꯕꯗꯒꯤ ꯐ꯭ꯔꯤ ꯔꯤꯀ꯭ꯋꯦꯁ ꯊꯥꯈꯤꯕꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯃꯦꯁꯦꯖ ꯆꯨꯝꯅ ꯊꯥꯈꯤꯕꯅꯤ꯫ ꯐꯣꯟꯁꯨ ꯅꯪꯅ ꯇꯧꯔꯛꯇꯨꯅ ꯑꯩꯕꯨ ꯀꯩꯍꯧꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯍꯟꯗꯛꯇꯒꯤ ꯃꯔꯨꯞꯁꯨ ꯀꯧꯅꯕꯗ ꯈꯧꯇꯛ ꯆꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯅꯁꯥ ꯐꯥꯎ ꯏꯀꯥꯏ ꯈꯪꯗꯒꯩ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛꯅꯣ ꯎꯅꯈꯤꯕ? ꯑꯗꯨꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯛꯇꯈꯩ꯫ ꯃꯔꯨꯞ ꯖꯦꯀꯣ ꯐꯪꯉꯦ ꯄꯨꯟꯕ ꯌꯥꯔꯣꯏ, ꯇꯤꯟꯅꯕ ꯌꯥꯔꯣꯏꯅ ꯏꯃꯥꯒ ꯅꯪꯒꯅ ꯇꯤꯟꯅꯍꯟꯗ꯭ꯔꯦꯗꯅ꯫ ꯑꯐꯕ ꯃꯔꯨꯞꯇꯨ ꯇꯤꯟꯅꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯅꯪꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯧ ꯅꯠꯇꯦ꯫ ꯅꯣꯏꯅ ꯍꯥꯏꯔꯤꯈꯩ ꯑꯩꯕꯨ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯒꯗꯕ ꯔꯣꯖꯔꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯕꯦꯝꯗꯨ ꯉꯝꯅꯕ ꯑꯣꯟꯈꯠꯂꯒ ꯃꯆꯤꯟꯗ ꯈꯨꯝꯃꯛꯏ꯫ ꯑꯩꯗꯤ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯈꯤꯌꯦ꯫ ꯅꯪꯅ ꯃꯤꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯔꯝꯗ ꯄꯜꯂꯛꯇꯨꯅ ꯀꯥꯏꯅꯅꯕ ꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯣꯟꯗꯨꯅ ꯅꯪꯕꯨ ꯊꯥꯖꯈꯤꯕꯅꯦ꯫ ꯔꯣꯖꯔ ꯁꯥꯎꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯣꯏ, ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨ꯫ ꯑꯩꯅ ꯄꯨꯟꯁꯤꯗ ꯖꯦꯀꯣꯒꯤ ꯐꯠꯇꯕ ꯋꯥꯍꯩꯗꯤ ꯂꯥꯏꯔꯗꯅ ꯃꯥꯡꯅꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯈꯪꯖꯜꯂꯣ꯫ ꯍꯧꯖꯤꯛ ꯑꯩꯅ ꯖꯦꯀꯣꯒ ꯄꯨꯜꯂꯒ ꯅꯝꯗꯅ ꯅꯤꯁꯥ ꯄꯤꯖꯕ ꯄꯤꯊꯛꯄ ꯌꯥꯏꯌꯦ, ꯃꯗꯨ ꯑꯩ ꯅꯣꯡꯃꯇ ꯇꯧꯒꯦ ꯈꯟꯈꯤꯗꯦ꯫ ꯑꯗꯨꯅꯕꯨ ꯏꯇꯣꯝꯅ ꯃꯥꯡꯖꯁꯅꯨ ꯍꯥꯏꯗꯨꯅ ꯃꯔꯨꯞꯇꯨ ꯀꯧꯅꯗ꯭ꯔꯤꯕꯅꯤ꯫ ꯑꯕꯦꯝ ꯎꯁꯤꯠꯇꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯃꯥꯡꯗ ꯖꯦꯀꯣꯕ ꯑꯃꯨꯛ ꯀꯣꯏꯔꯅꯤ, ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ, ꯎꯔꯒ ꯄꯦꯜꯂꯣ, ꯅꯃꯤꯠꯇꯣ ꯊꯤꯠꯅ ꯌꯦꯡꯖꯧ꯫ ꯌꯥꯝ ꯀꯣꯏꯕꯤꯔꯅꯤ ꯁꯣꯏꯗ꯭ꯔꯦ꯫ ꯅꯪꯒꯨꯝꯕꯤꯗꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯕꯤꯔꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ꯫ ꯍꯣꯏ ꯍꯣꯏ, ꯃꯤꯅꯥꯏꯔ ꯃꯄꯨꯔ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯕꯦꯝꯗꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯔꯣꯖꯔꯗꯨ ꯏ ꯀꯥꯔꯒ ꯌꯦꯡꯉꯒ ꯂꯩꯍꯧꯏ꯫ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯣꯏꯖꯕꯤ ꯊꯤꯕꯤ ꯅꯣꯏꯗꯤ ꯂꯧꯕꯤꯅꯕ ꯅꯨꯄꯥꯁꯨ ꯂꯩꯔꯣꯏ꯫ ꯅꯄꯨꯟꯁꯤꯗꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯕꯦꯝꯗꯨ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯂꯥꯛꯏ꯫ ꯒꯦꯠꯀꯗꯨ ꯆꯥꯎꯅ ꯄꯥꯜꯂꯝꯕꯗꯨꯗ ꯒꯦꯠꯇꯨ ꯊꯤꯜꯂꯛꯏ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯖꯦꯁꯄꯔꯅ ꯇꯥꯗꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯀꯅꯥ? ꯖꯦꯀꯣꯕ ꯂꯩꯈꯤꯕ꯭ꯔꯣ? ꯑꯥꯎ ꯂꯩ, ꯀꯅꯥꯅꯤ ꯍꯥꯏꯌꯨꯒꯦ? ꯑꯕꯦꯝꯅꯦ ꯍꯥꯏꯕꯤꯌꯨ꯫ ꯑꯣ ꯍꯣꯏ, ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯀꯧꯔꯨꯒꯦ꯫ ꯒꯦꯠꯇꯨꯒꯤ ꯋꯥꯡꯃꯗ ꯑꯕꯦꯝꯗꯨ ꯑꯗꯨꯝ ꯂꯩꯍꯜꯂꯝꯂꯒ ꯖꯦꯁꯄꯔꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯖꯦꯀꯣꯕ, ꯀꯩꯗꯧꯔꯦ? ꯃꯤ ꯂꯥꯛꯑꯦ꯫ ꯀꯅꯥꯅꯣ? ꯑꯕꯦꯝ ꯍꯥꯏꯌꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯉꯛꯅ ꯆꯪꯍꯜꯂꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯖꯦꯁꯄꯔ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯪꯕꯤꯔꯣ꯫ ꯍꯣꯏ꯫ ꯑꯕꯦꯝꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫
ꯖꯦꯀꯣꯕꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯒ ꯊꯣꯔꯛꯏ꯫ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤꯅ ꯅꯣꯛꯃꯤ꯫ ꯑꯕꯦꯝ, ꯀꯝꯗꯧꯔꯤꯒꯦ? ꯑꯕꯦꯝ ꯇꯞꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯖꯦꯀꯣꯕꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯑꯩꯒꯤꯗ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯒꯅꯤ? ꯌꯥꯔꯅꯤ, ꯑꯩ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯨꯝꯊꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯀꯣꯐꯤ ꯊꯛꯁꯤ꯫ ꯖꯦꯁ, ꯀꯣꯐꯤ ꯒ꯭ꯂꯥꯁ 2꯫ ꯍꯣꯏ꯫ ꯖꯦꯁꯄꯔ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯌꯨꯝꯁꯦ ꯁꯥꯕ ꯄꯨꯔꯥ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯣꯏ ꯑꯃꯠꯇ ꯄꯨꯟꯕꯒ ꯐꯪꯗ꯭ꯔꯦ꯫ ꯍꯟꯗꯛ ꯊꯥꯁꯤꯗꯗꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯣ ꯁꯪꯒꯥꯕ ꯂꯥꯛꯎꯀꯣ, ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯣꯏꯅꯦ꯫ ꯑꯕꯦꯝ ꯃꯄꯤ ꯇꯥꯔꯛꯏ꯫ ꯖꯦꯀꯣꯕ ꯉꯛꯅ ꯑꯕꯦꯝ, ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯑꯕꯦꯝ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯛꯏ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯇꯧꯗꯨꯅ ꯃꯍꯥꯛꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯐꯠꯇꯕ ꯀꯌꯥ ꯇꯝꯁꯤꯜꯂꯒ ꯑꯩꯕꯨ ꯃꯥꯒꯤ ꯈꯌꯥꯠꯇꯁꯨ ꯇꯥꯍꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯖꯦꯀꯣꯕꯀ ꯃꯔꯤ ꯂꯩꯅꯔꯨꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯩꯔꯛꯏ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯖꯨꯋꯥ ꯁꯥꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯍꯟꯖꯤꯟ ꯈꯨꯄꯥꯛꯅꯁꯨ ꯊꯥꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯅꯪꯒ ꯃꯥꯒ ꯇꯤꯟꯅꯕ ꯌꯥꯝꯅ ꯆꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯖꯦꯀꯣꯕ ꯌꯥꯝꯅ ꯐꯕꯅꯤ, ꯇꯤꯟꯅꯧ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯆꯩ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯔꯒ ꯖꯦꯀꯣꯕ ꯇꯤꯟꯅꯕꯁꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯤꯟꯅꯍꯟꯗꯕꯅꯤ ꯍꯥꯏꯕꯤꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯕꯦꯝꯗꯨ ꯀꯞꯊꯣꯔꯛꯏ꯫ ꯀꯞꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯍꯟꯈꯤꯕ꯭ꯔꯥ? ꯍꯥꯏꯌꯣ꯫ ꯖꯦꯀꯣꯕꯇꯤ ꯊꯥꯖꯔꯗꯨꯅ ꯑꯕꯦꯝ, ꯀꯞꯀꯅꯨ꯫ ꯅꯠꯇꯦ, ꯅꯪꯅ ꯅꯠꯇꯦ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯦꯗꯥꯝꯅ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯤꯟꯅꯕ ꯌꯥꯝꯅ ꯆꯩꯔꯛꯏ꯫ ꯑꯗꯨꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟda ꯃꯥꯅ ꯇꯥꯏꯅꯔꯛꯏꯅꯦ꯫ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯁꯨ ꯃꯥꯅ ꯖꯥꯠ ꯇꯝꯁꯤꯜꯂꯒ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜ ꯑꯃꯇꯪꯗꯤ ꯅꯐꯝꯗ ꯇꯝꯖꯔꯝꯒꯦ꯫ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯖꯦꯀꯣꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯕꯦꯝꯅ ꯔꯣꯖꯔꯒꯤ ꯃꯔꯝꯗ ꯁꯤꯙꯔꯛꯂꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯔꯣꯖꯔꯕꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯕꯦꯝꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯁꯨ ꯑꯁꯦꯡꯕꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯇꯞꯅ ꯑꯕꯦꯝ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤ꯫ ꯍꯣꯏ, ꯃꯇꯥꯡ ꯃꯇꯝꯅ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕ ꯀꯌꯥꯅ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯅꯠꯇꯦ ꯖꯦꯀꯣꯕ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕꯅ ꯖꯣꯏ ꯑꯣꯏ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗ꯭ꯔꯕꯣ? ꯑꯗꯨꯅꯕꯨ ꯑꯩ ꯃꯐꯝꯁꯤꯗ ꯏꯀꯥꯏ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯕꯦꯝ, ꯑꯩ ꯑꯗꯨꯝꯕ ꯈꯟꯗꯧꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯉꯁꯤ ꯅꯪꯅ ꯂꯥꯛꯂꯒ ꯆꯃꯝꯅꯕ ꯀꯌꯥꯕꯨ ꯀꯣꯛꯍꯟꯕꯤꯕꯁꯦ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯖꯦꯁꯄꯔꯁꯨ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯀꯣꯐꯤ ꯄꯨꯊꯣꯛꯄ ꯐꯔꯛ ꯇꯥꯕꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤꯗꯨ ꯂꯦꯞꯈꯤꯕꯗꯨꯗ ꯀꯣꯐꯤꯗꯨ ꯄꯨꯊꯣꯔꯛꯂꯒ ꯊꯣꯔꯛꯏ꯫ ꯀꯣꯐꯤ ꯊꯛꯁꯦ꯫ ꯖꯦꯀꯣꯕꯅ ꯑꯕꯦꯝ, ꯀꯣꯐꯤ꯫ ꯖꯦꯀꯣꯕꯅ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯄꯔꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯕꯦꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯍꯧꯖꯤꯛ ꯃꯥꯕꯨ ꯌꯦꯛꯅꯕꯅꯤ ꯈꯜꯂꯕꯅꯤ꯫ ꯖꯦꯀꯣꯕ ꯀꯩꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯀꯣꯐꯤꯗꯨ ꯊꯛꯂꯝꯃꯤ꯫ ꯑꯕꯦꯝꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯥꯏꯕꯗ ꯅꯪꯅ ꯅꯨꯡꯉꯥꯏꯔꯛꯏꯁꯦ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄꯩꯅꯤ ꯍꯥꯏ꯫ ꯑꯗꯣ ꯅꯪ ꯀꯩꯒꯤ ꯊꯕꯛ ꯇꯧꯒꯦ ꯖꯦꯀꯣꯕ? ꯍꯟꯗꯛꯇꯤ ꯖꯦꯀꯣꯕꯇꯨ ꯈꯤꯇꯪ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯈꯨꯝꯗ ꯌꯥꯗꯕꯅ ꯑꯕꯦꯝ, ꯍꯣꯏ, ꯑꯩ ꯑꯔꯣꯟꯕ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯔꯛꯇ꯭ꯔꯤ꯫ ꯃꯋꯥ ꯂꯧꯗꯦꯗ, ꯖ꯭ꯋꯥꯔꯥꯏ ꯆꯨꯕ ꯃꯥꯒꯨꯝꯕꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯜꯂꯛꯇꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯕꯦꯝ, ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞꯇꯣ꯫ ꯃꯥꯅ ꯐꯅ ꯍꯣꯡꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤ ꯐꯥꯎꯗꯤ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯑꯕꯦꯝꯗꯨ ꯍꯥꯏꯔꯞ ꯁꯥꯎꯅꯤꯡꯕꯣꯏ ꯏꯀꯥꯏꯕꯣꯏ ꯖꯦꯀꯣꯕ, ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯦ ꯑꯕꯦꯝ꯫ ꯍꯣꯏ, ꯑꯩ ꯅꯪꯕꯨ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯈꯤ꯫ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏ ꯔꯣꯖꯔꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯥꯡ ꯊꯥꯛꯄꯤꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯑꯕꯦꯝ,
ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯂꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯂꯦꯞꯄꯤꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯔꯣꯖꯔ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯁꯤꯜꯂꯝꯒꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯕꯦꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕ ꯐꯣꯟ ꯂꯥꯛꯏ ꯅꯝꯕꯔ ꯈꯪꯗꯕꯅ ꯍꯜꯂꯣ ꯍꯦꯜꯂꯣ ꯖꯦꯀꯣꯕꯂꯣ ꯃꯥꯅꯦ ꯀꯅꯥ ꯑꯩ ꯇꯣꯟꯅꯦ ꯑꯣ ꯇꯣꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯕꯦꯝ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯛꯅꯤꯡꯗꯨ ꯐꯥꯊꯖꯔꯝꯃꯤ ꯖꯦꯀꯣꯕꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯇꯧꯁꯨ ꯅꯪꯒꯤ ꯍꯥꯟꯅꯩ ꯅꯝꯕꯔꯗꯨꯁꯨ ꯆꯠꯇ꯭ꯔꯦ ꯑꯩ ꯅꯝꯕꯔ ꯁꯤꯜꯂꯦ ꯑꯣ ꯁꯤ ꯅꯪꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯗꯤ ꯁꯦꯞ ꯇꯧꯔꯒꯦ ꯍꯣꯏ ꯖꯦꯀꯣꯕꯇꯤ ꯈꯪꯗꯕꯅꯤꯅ ꯏꯆꯝ ꯆꯝꯅ ꯑꯗꯣ ꯀꯅꯥꯅꯣꯃ ꯂꯩꯌꯦ ꯄꯥꯏꯍꯜꯂꯛꯀꯦ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯅ ꯐꯣꯟꯗꯨ ꯑꯕꯦꯝꯗ ꯄꯤꯔꯝꯃꯤ ꯑꯕꯦꯝꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯣꯟꯗꯨ ꯄꯥꯏꯔꯝꯃꯤ ꯍꯜꯂꯣ ꯇꯣꯟ ꯇꯣꯟꯅ ꯀꯅꯥ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯕꯦꯝꯅꯦ ꯏꯕꯦꯝꯃ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯩꯌꯦ ꯇꯣꯟ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯖꯦꯀꯣꯕꯀꯤ ꯃꯥꯡꯗ ꯑꯕꯦꯝꯗꯤ ꯇꯣꯟꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯁꯨ ꯂꯩꯔꯤꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯖꯦꯀꯣꯕ ꯍꯣꯏꯗ ꯑꯗꯨꯝ ꯆꯠꯂꯤꯅ ꯖꯦꯀꯣꯕꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦ ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯅꯨꯡꯁꯤꯅꯨ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯈꯪꯅꯍꯜꯂꯨꯗꯅ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯍꯟꯗꯛꯇꯤ ꯇꯣꯟꯗꯣ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯣꯟꯗꯣ ꯖꯦꯀꯣꯕꯇ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯑꯕꯦꯝ ꯀꯔꯤꯝꯇ ꯊꯧꯁꯥꯗꯒꯩ ꯔꯣꯖꯔ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯀꯨꯏꯔꯦ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯈꯤꯕ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯀꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕ ꯀꯅꯥꯒꯤꯁꯨ ꯋꯥꯈꯜ ꯆꯪꯗ꯭ꯔꯦ ꯇꯣꯟ ꯀꯟꯅ ꯑꯕꯦꯝ ꯑꯩ ꯅꯪꯒꯤ ꯋꯥ ꯀꯩꯁꯨ ꯇꯥꯅꯤꯡꯗꯦ ꯖꯦꯀꯣꯕ ꯄꯥꯏꯍꯜꯂꯣ ꯍꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯊꯨꯡꯅꯖꯔꯣ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯑꯩꯁꯨꯔꯣ ꯍꯣꯏ ꯖꯦꯀꯣꯕꯀ ꯊꯨꯡꯅꯖꯔꯒꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯃꯥꯕꯨ ꯎꯍꯟꯈꯤꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯒꯦ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯊꯝꯃꯦꯀꯣ ꯕꯥꯏ ꯐꯣꯟꯗꯣ ꯑꯕꯦꯝꯅ ꯁꯠ ꯀꯛꯊꯠꯈꯤ ꯑꯗꯨꯒ ꯖꯦꯀꯣꯕ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯑꯥꯎ ꯍꯣꯏ ꯑꯩ ꯂꯧꯊꯣꯛꯑꯒꯦ ꯖꯦꯀꯣꯕ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯕꯦꯝꯅ ꯇꯣꯟꯒꯤ ꯅꯝꯕꯔ ꯑꯗꯨ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯈꯤ ꯑꯗꯨꯒ ꯅꯝꯕꯔꯗꯨꯁꯨ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯖꯦꯀꯣꯕꯇ ꯁꯨꯔꯨ ꯅꯩꯕ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯄꯨꯔꯥ ꯇꯧꯉꯝꯃꯤꯅꯤ ꯖꯦꯀꯣꯕꯅ ꯏꯁꯤꯡꯗꯨ ꯄꯣꯔꯛꯏ ꯁꯦ ꯑꯕꯦꯝ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯅꯣꯛꯃꯤ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯕ꯭ꯔꯌꯦ ꯑꯗꯣ ꯃꯥꯁꯨ ꯅꯨꯄꯥ ꯑꯅꯤꯃꯨꯛ ꯈꯪꯅꯔꯤꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯆꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄ ꯑꯣꯏꯔꯝꯅꯤꯗ ꯆꯨꯝꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯣꯏꯀꯣ ꯅꯨꯄꯥ ꯌꯥꯝꯅ ꯉꯥꯎꯕꯅꯤ ꯊꯥꯏꯅꯁꯨ ꯅꯪꯁꯦ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯣ ꯅꯪ ꯅꯝꯕꯔꯁꯤꯗꯤ ꯃꯥꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯣ ꯑꯩꯒꯤ ꯍꯣꯇꯦꯜꯗꯣ ꯑꯗꯒꯤ ꯃꯥꯗꯤ ꯆꯥꯅ ꯊꯛꯅꯕ ꯇꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯅꯦ ꯑꯗ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯆꯠꯄꯗ ꯖꯁꯄꯔꯗ ꯅꯝꯕꯔ ꯍꯪꯂꯛꯑꯦ ꯍꯥꯏꯌꯦ ꯑꯩꯒꯤ ꯑꯗ ꯄꯤꯔꯝꯕꯅꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯌꯥꯔꯦ ꯄꯥꯎ ꯐꯥꯎꯅꯔꯨꯔꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯪꯒꯤ ꯃꯔꯨꯞ ꯔꯣꯖꯔꯗꯨꯒ ꯑꯩꯒ ꯈꯪꯅꯍꯜꯂꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯈꯔ ꯀꯣꯏꯅꯔꯝꯃꯤꯁꯦ ꯑꯗꯨꯅ ꯌꯥꯔꯦ ꯅꯪꯁꯨ ꯃꯥꯒ ꯇꯤꯟꯅꯕꯤꯔꯨꯅꯨ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ ꯀꯩꯅꯣ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯀꯣꯏꯅꯔꯁꯦ ꯍꯥꯏꯔꯣ ꯑꯕꯦꯝ ꯁꯥꯎꯔꯒ ꯑꯣꯏꯅꯔꯞ ꯇꯧꯅ ꯐꯣꯟꯗꯨ ꯖꯦꯀꯣꯕꯇ ꯂꯪꯁꯤꯜꯂꯛꯏ ꯑꯩꯒ ꯀꯣꯏꯅꯗ꯭ꯔꯗꯤ ꯅꯪ ꯇꯣꯟ ꯀꯣꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯀꯩꯅꯣ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯂꯨꯕꯁꯨ ꯌꯥꯗꯒꯨꯝ ꯅꯨꯡꯁꯤꯈꯤꯕ ꯀꯧꯕꯅꯤꯅ ꯑꯔꯥꯟꯕ ꯇꯧꯔꯨꯔꯁꯨ ꯅꯨꯡꯁꯤꯗꯕ ꯉꯝꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯔꯣꯁꯅꯤꯗꯨ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯥꯛꯏ ꯖꯦꯀꯣꯕ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯖꯦꯀꯣꯕ ꯉꯛꯅ ꯃꯦꯗꯥꯝꯅꯦ ꯑꯁ ꯆꯪꯍꯜꯂꯛꯀꯅꯣ ꯑꯅꯤꯃꯛ ꯄꯥꯈꯠꯂꯝꯃꯤ ꯖꯦꯀꯣꯕꯅ ꯃꯆꯤꯟꯗ ꯃꯣꯏꯁꯤ ꯖꯦꯁꯄꯔꯁꯤ ꯒꯦꯠ ꯂꯣꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯖꯦꯀꯣꯕ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯃꯦꯗꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ
Rosni saurangna abem lebra hanglaiba wahangdo tabada Jacob ti ngeha kokchau bihawi au lei madi sida kaidoriba Jacob shingbani na wadu sat onthore Roger ga shaunaba male adu marup aingonda mating pangbinaba laibani Rosni adu gata ta kai shauraga abem mapan thorau abem di kauraglabani na upai letraduna takna thorai ima natte noi ani fana saunarasu mamada adu ada hairambe yadro leishabi nangna aigida lakpado ichaga khangnaribani ko ima woideni khalaga changthok chansi tohonbani aduga shida mu nangna ichada kaino hairambra mara leirabi abemdu tumina leirami Rosni shu macha ko bane helapani na sarduna khondu kangkhalai nupa haibase tamna ingna themnodana loina gadabani isase asum toramba minate nanga khangnabadagi koibalang bachatpa henonbadagi siauna mangkhibani haujikti kai sare isase fatrena nang ichagi marupsida amuk leisilage haibro handakti abemsu sagalai ima nacha fatraga aingonda tainarakano nachadi warpangamjaga misumang sitrigeda nasumang hana shitnavamda honabiko aidi jagoka hanadagi nuksinare nacha nupana kahanakibani thajadraga nachada hangso hoi ai jagopta leidori ima kaidogi havano ha ima kaidogige havano aidi jagob thainadagi nukshi haujikshu nuksire aina Rosni makut kadum mathabakta yeiraga is hari onthokna ngamkhredako hai Chindanbi Chanaroidabi Napa Napaduna Satokai Kuita Tadoklabanina Ikaibasu Kangdreneko Namaigado Nataki Hani Nakagi Anganishu Kangdaba Hai Nihak Laitana Mana Phone Torokna Ichase Ayuk Numtit Numidang Kaidakai Kuipu Birude Kaiho Dana Aduga Hojikta Isasina Ngoksinara Glansida Huduklamba Fai Nang Kangnidana Nang Ima Wagiwa Chumnabio Imai Pagadi Panbirakano Noigumba imai panati aigi apope popadi hai chintibi tongambi nawanai bisu khangloine maharani oigi khalibado minnai fowa oibu phangloine napunchido aina jiko kuyumda laklaga iman asigamna kalakpirise kaigino aidi nangbu kaidabai kalaktoiba lamchatnai debi nangi tat pato afava angangsida mu uchayamlani khangdana laklibani nangbu kalapagi natene Mashu ibu nuksiribani aishu mabu nuksiri jeko hayo nang ai nuksibra nuksidabra amta hayo sengna se kayada ikaiba khangjaba tawba ngamliba angang no yenguni se makoyani na khanaraga Jacob oina mathasarami karimta khamdokpa sungamjada tingak gengduna leirambani mangonda mu abemgi thawraba wahangduda tarang chatkiduna tumina dum leirami Khatnaribado Jasper loina taribani prep tholaklaga nine koino Jacob ti ton ko vemaga koinari CD Roger ga nuksina daine ha oi koino Roger ga nuksinaraga Jacob ta mu farakta risina Rosni do kuba kuraga ha hayo kamdawi tas ngantana chopida abem shauraga Jacob ki thabakta oinarap kin suraga hayo nang aibu nungsidraba machin khara fataba jek tu su prap thorai mani mamawam ta chakro lampak ta khanokso swaida khanafam nate abem sauraga noi kanano ha sida noi yorkano Jacob se aiga thaine dagi khangna charpane Jasper na ada Roger di inakhulena koiruba Jack na mu adai nisha charapadagi pamaktrava Jasper na mu adai Jacob amu pamaba Jack na adai di shingai bakta nate yoche shuyamna lei marang kaina Jasper na lembikro chatlo kongthong som maikei da leijare abemdu mapira cheladuna Jacob ta mu onsilaga ai nangbudi thamoisingna nusikibani ko adu haramlaga kappaga chengkhre
ꯔꯣꯁꯅꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯅ ꯅꯝꯗꯅ ꯏꯆꯥꯁꯤ ꯃꯥꯡꯍꯜꯂꯦ ꯌꯨ ꯊꯛꯄꯁꯨ ꯃꯥꯅ ꯇꯝꯕꯤꯕ ꯀꯣꯏꯕ ꯂꯥꯡꯕꯁꯨ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯧꯗꯅ ꯄꯨꯕꯤꯕ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯅꯤ ꯏꯆꯥ ꯃꯥꯡꯂꯕꯅꯤꯅ ꯑꯩꯒꯤ ꯁꯥꯞꯇꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯁꯅꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯁꯅꯤꯗꯨ ꯉꯥꯡꯗꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯦꯀꯣꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯑꯣꯏꯃꯥ ꯁꯣꯔ ꯑꯝꯇ ꯍꯣꯟꯈꯤꯒꯦ ꯖꯦꯁꯄꯔꯅ ꯉꯁꯥꯏꯗꯒꯤ ꯁꯣꯔ ꯊꯤꯡꯉꯤꯔꯣ ꯍꯥꯏꯁꯤ ꯅꯪꯗꯤ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯔꯦ ꯖꯦꯛꯅ ꯁꯤꯕꯨ ꯁꯤꯗꯦ ꯍꯥꯏꯔꯤꯕꯅꯤ ꯖꯦꯀꯣꯕꯅ ꯑꯁ ꯃꯥꯅ ꯉꯁꯥꯏ ꯇꯣꯟꯗ ꯍꯥꯏꯈꯤ ꯃꯌꯥꯝꯗꯨꯕꯨ ꯑꯁ ꯐꯣꯟ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯁꯣꯐꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯈꯠꯂꯒ ꯔꯤꯁꯤꯞ ꯀꯣꯜꯗꯨ ꯆꯦꯛ ꯇꯧꯔꯛꯄꯗ ꯅꯝꯕꯔ ꯌꯥꯎꯔꯝꯗꯕꯗꯨ ꯎꯕꯗ ꯅꯝꯕꯔ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯣꯝꯗꯅ ꯔꯣꯁꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯉꯝꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯑꯣꯟ ꯆꯥꯏꯅꯦ ꯔꯣꯖꯔ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯦ ꯃꯥ ꯆꯨꯝꯃꯤ ꯍꯩ ꯃꯥꯅ ꯍꯥꯏꯕ ꯖꯦꯀꯣꯕꯀ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯔꯣꯖꯔ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯩ ꯇꯞꯅ ꯖꯦꯀꯣꯕꯅꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯅꯦ ꯅꯨꯄꯤꯗꯨꯅꯤ ꯃꯆꯤꯟꯒꯗꯨ ꯖꯧ ꯑꯃꯨꯛ ꯇꯣꯏꯕ ꯖꯦꯀꯣꯕꯇꯒ ꯑꯣꯟꯁꯤꯜꯂꯒ ꯐꯤꯂꯝ ꯗꯔꯃꯥꯗꯧꯅ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯀꯥꯏꯅꯒ ꯀꯌꯥꯗ ꯉꯛꯂꯤꯕꯅꯣ ꯖꯦꯀꯣꯕꯀꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯊꯤꯅ ꯆꯩꯕꯗꯒꯤ ꯏꯀꯥꯏꯔꯒ ꯀꯞꯄꯒ ꯆꯠꯈ꯭ꯔꯦ ꯔꯣꯖꯔ ꯇꯞꯅ ꯖꯦꯀꯣꯕꯅꯕꯨꯗꯤ ꯄꯥꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯕꯦꯝꯅꯗꯤ ꯄꯥꯝꯈꯤꯗꯦ ꯏꯁ ꯍꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯟꯈꯠꯂꯒ ꯃꯆꯤꯟꯗꯨ ꯊꯤꯔꯤꯕ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕ ꯄꯥꯝꯃꯛꯑꯃꯅꯤ ꯑꯗꯨ ꯄꯥꯝꯕꯗꯨꯅꯕꯨ ꯃꯌꯨꯝꯗ ꯆꯠꯈꯤꯗꯨꯅꯤ ꯍꯩ ꯑꯇꯣꯝꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯁꯤꯗꯩꯗꯤ ꯉꯧꯁꯤꯟꯅꯕ ꯌꯥꯔꯔꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯒ ꯀꯣꯏꯕꯤꯔꯅꯨ ꯏꯃꯥ ꯈꯤꯔꯦꯀꯣ ꯄꯥꯝꯖꯗ꯭ꯔꯦ ꯑꯝꯇꯒ ꯅꯪꯅ ꯇꯤꯟꯅꯔꯤꯕ ꯁꯪꯒꯁꯤꯡꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯔꯣꯖꯔ ꯁꯥꯎꯔꯛꯏ ꯑꯃ ꯇꯤꯟꯅꯩ ꯄꯥꯝꯗꯦ ꯅꯣꯏ ꯅꯄꯥꯗꯣ ꯑꯗꯩꯗꯤ ꯏ ꯀꯥꯔꯛꯑꯅꯤ ꯖꯦꯀꯣꯕꯀ ꯇꯤꯟꯅꯔꯝꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯣ ꯍꯥꯏꯌꯣ ꯇꯧꯈꯤꯗ꯭ꯔꯕ ꯔꯣꯁꯅꯤ ꯇꯞꯊꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯅꯪꯕꯨ ꯖꯦꯀꯣꯕꯀ ꯇꯤꯟꯅꯕ ꯄꯥꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯌꯥꯝꯕꯗꯣ ꯂꯥꯜꯍꯧꯕ ꯌꯥꯎꯕꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯀ ꯇꯤꯟꯅꯔꯣ ꯍꯧꯖꯤꯛ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯡꯗꯣ ꯄꯨꯜꯂꯅꯨ ꯅꯣꯏ ꯅꯥꯄꯥꯗ ꯍꯥꯏꯔꯨꯔꯣ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯑꯃꯨꯛ ꯇꯤꯟꯅꯒꯅꯨ ꯑꯩꯁꯦ ꯆꯞꯄꯤ ꯊꯥꯕ ꯃꯤꯔꯣ ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯧꯅꯕ ꯂꯣꯏꯅꯕ ꯈꯧꯇꯛ ꯆꯥꯅꯈ꯭ꯔꯕ ꯏꯃꯥꯟꯅꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯧꯅꯔꯨꯔꯗꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯈꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯨꯡꯀꯧ ꯀꯧꯅꯔꯣꯏ ꯐꯠꯇ꯭ꯔꯕ ꯖꯣꯔꯥꯏ ꯆꯨꯕ ꯃꯌꯥꯝꯗꯨꯒ ꯑꯗꯨꯝ ꯄꯨꯜꯂꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯣꯁꯅꯤ ꯍꯧꯖꯤꯛꯇꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯆꯨꯔꯤꯗꯨꯗ ꯐꯝꯂꯒ ꯀꯞꯄꯤ ꯃꯥꯡꯉꯦ ꯑꯩꯒꯤ ꯏꯆꯥꯉꯩ ꯂꯣꯏꯅ ꯃꯥꯡꯉꯦ ꯉꯁꯤꯗꯤ ꯆꯨꯝꯃꯤ ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯩꯅꯤ ꯖꯦꯀꯣꯕꯀ ꯇꯤꯟꯅꯖꯔꯝꯂꯕꯗꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤꯀꯣ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯃꯥ ꯑꯃꯅꯤ ꯃꯇꯥꯡ ꯆꯥꯗꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯅꯤꯁꯥ ꯑꯔꯩꯈꯩ ꯆꯥꯁꯤꯜꯂꯒ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯔꯣꯁꯅꯤ ꯃꯕꯨꯛꯇ ꯌꯦꯞꯄꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯑꯆꯧꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯆꯧꯕ ꯅꯪ ꯌꯨ ꯊꯛꯄꯁꯤ ꯂꯦꯞꯄꯔꯣꯏꯗ꯭ꯔꯥ ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯄꯩꯁꯥ ꯊꯥꯈꯤꯕꯗꯨ ꯌꯨ ꯊꯛꯅꯕ꯭ꯔꯣ ꯑꯣ ꯃꯃꯥ ꯁꯣꯔꯤ ꯑꯥꯏ ꯑꯦꯝ ꯔꯤꯌꯦꯂꯤ ꯁꯣꯔꯤ ꯉꯁꯤꯗꯤ ꯅꯆꯥ ꯈꯔ ꯉꯥꯎꯔꯦ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ ꯆꯦ ꯌꯨꯝꯗ ꯂꯩꯔꯕꯣ ꯍꯣ ꯂꯩꯔꯦ ꯃꯌꯨꯝ ꯄꯥꯟꯕ ꯅꯥꯇꯩ ꯆꯥꯔꯨꯗꯕꯒꯤ ꯅꯆꯦ ꯍꯜꯂꯛꯑꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏꯕꯨ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ ꯉꯁꯤꯗꯤ ꯏꯆꯥ ꯆꯥꯎꯔꯒ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯈꯜꯂꯨꯕ ꯏꯃꯥ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯌꯦꯡꯂꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯀꯌꯥ ꯏꯃꯤꯠꯁꯤꯗ ꯑꯁ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯈꯛꯇ ꯊꯥꯔꯛꯑꯣ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯔꯣꯁꯅꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ
Roji taraduna Ima karino nangarbo Rosni du o khongai kaptora e Nama aiki kitise masilok tholaga yodong mangaire Noi yamna fataba macha ngaktari Roki tarakpa wabadagi Thamjare kaforo Roki na phone thamdringaida nakandagi Boy amto gaiko ai paihuge Se paijero aidi penjare khoi momgi isauda Jackie na phone do lauraga Nene Rosni sauraga Hai yaima nangsuni thabak tawribini haidana nayum inkhot arekhe yolaga miramduda nachibok nishasadana ngaudana leiraba natro As nene adui nateda ahanbagi thabak changbagi training kai ka tawbagi baragi kai ki ushayamna chinbaine adunine aikhoi baba hoi ima hoi gi paw karim tadraba Noigi napana madi laidana isagi icha iwa faw shenaba ngamjadre Nanawa tombadi suba nomba kanbanina Gropati oikre Noidine nisa zadana narin tanmanina napunsido mi oiraroye Rosni na nganglibadu tadakai Jacob Gropati oikre haibadu khakni Jackie na taramiba Kori aikhoya tombabo Nene adudi ma kaida lege amta haibiyo Magi number su aidi khangde Khangloye noidi khangloi Hanagi yum inkoldo pulak mana handokre Kaka chawhalna halbibani Paisabudi kona amuk atombana hanjilamani Oh adudi nine Aikhoi tamodi mirot oikhabanina la amarine Akon bagi wahang dudadi mi ama oina Rosni su nungaitraduna Yaima nui tamodi leikhidraba kuire Jackie ngakna Koi no aishiba Achumbani Bazarda paisa khai chapada police ki khutta lekhidre Jackie nungaitaba faurami adubu nisagi mayaina amu adudi aikhoi tombagi phone number amta ninena loviro Fari aikona hailaklage ngasidi nene tension yamna lei Oi nine thamjarage Phone du thamnakre Rojina nungaitana Ima miramda leiba ipwaduda adumna cheibiriba kaigino Rosnina khangba ngamdabagine imane sairibase mama mana machagidama kiyamwai kiyam hotnei habado ichadi mau oirurabasu isora angang pidribanina khanglaroye mama mana machada siyona cheklibase thamoida kiyam chaklamgani habado adusu noidi khanglaroi Adu haram laga Rosni du isau langdana imungda changkhre Roji su mama na haram liba wadu achumbani khalaga makhata jabasu ngamjada ningamdana masu imungda changkhi Shomdana abemdu mayum yorokpaga magi kada prap changkhi Mama ibema Rani su college satkibadu ngasidi ngantana yumda halakduna leirami Machanupi aduna kaubaga tadabaduda Rani machagi kada changai Bem Abemdu pamungda hipaga kaptuna leirami Noi miyambudi aina kidurki engo ngasi engoda ikabe piba noi amata lemna tharoi Haima ichabu kanana kari hairaklage Abem kapna Ima Roger se yamna fataba mi orame mama ibe madusu machana zuar sanaba yutapa koiba langba ngawbodo aina thokhanbani tainare Rani na kari machana fatraga ichada tainariba mai khyatu shagaigene aduni ima aduga ngahanwai ekhoida khabar piba heelamba nupado aiga tinajabani manabudi aise yamna nushijabani Roger gashu tinabani hotnaba kanba shuba nomba kanbani na hujikti yamna nuwari paisa yamna pari ada aina makhoida chatlubada Roger mamala aga machado manghalaga pamdraduna mamanabasida mu koirira kainaga yam usitana nganglae is moigi mathau kailege nupi obi khoidi lecturing da
apamba nupa choose tawdoribani hairam yadro yum panbasibu phagiro mau oirakanda nupa koiba nupa khanba yabro machadu nupi napambinaba hanu waraku hayu kaisu khalunu se ichagidama imaleri muini ichadaki kai heladana aduda sunate ima aingasidi khoidaw yamna shawale ton haibi mawa fangdibidusu hauji fawa jeko pamba toklamdri ai leilena mana nupaduda phone tawraklibani ngasine mayum chatlaga masamdo phaidaluni ko adusu yamna ngamba angangni tinerunu manarunu isasidi mana nupaduda shumhauraga nupaduna ai nuksijabada kai hawbirine ai jekopta leite yade ima mayamse maithiba pige harabadi ai jekopta leite yaroi magi minayani dusu nungani yengo aina kidogedo hoise ichana fai khanba nuksijaba nupaduda leyo saurunu kapunu kokchiknabani potharo ashumna matam khara haukhre tonsu jeko ke number fanglena ikai na phone torokpadu abengi wahaiduda hena ikaraduna tumina lejarage khankhre Jacob nasu tongi number du yaoramdrabanina mathauga chinbaga pau phaunanaba upai yengludre mapalamda lairiba Jackie-na paisagi darka oirakpanina manau Jacob ki phone number itatata hangbaduda Rosni su upai leitabagi Jacob hoida laammi Jacob machindesu murum sonjai aina ingkholse leire icha tombagi yum phajaba ama sagi khankhibadu ngasidi yumbu Jacobna kayada ningthina sakraba siniko hotnaba kanba midi lemna mangde habado tanjadu da Jacobna madam Rosni nokmi is onthok phajana sakrida yumsidi nene aigi manglani yum phajaba amata sagi khankhibase ngasidi isor mahakna thona hapiduna ngamjare ado medam yum sangabagi batu doktini lauko medam laktradi kaino ichagi bo lakani ado medam kai lerage imung changse ihe nayum si ubada kabu kaure kona sangabagi lakpada manungdu yenglage kaino ne nayamba yaimana nangi phone number hangbada khangamdre adugi lakmani Jacob sounding badi fawi pukning fathajaba ngamba nupani mamitu tapna usilaga sorsang hongdolaga mamito mo pangthurai medam changlaroi haibanina lebiramo adu haraga imungda changkhre magi card ama puturakduna se medam adidi medam chalukhige ko ichagi sendoisu pikhatpa ngamdre tawrise medam ai sendoi lugjaroi medam hoina leirakanda selep tudang pikhatpiro hoi Rosni du chatkhre Jacob matonda khanjai noibu aigi ipaima yamboina phangjabase aigi laiba thibani aigi laiba asibu thi haiduna ai khak mirairu botodana charakia henduna wana hona jakibani ngasidi aigi awabagi punchi mahinga sibu aigi lakna maichibu piramle nungaibagi mai phanglaba mi ko asida aigi lakna aibu hondoklamba Blackie Chomi Elchi natuna atopa mari matani haiba aigi amata leite Getu hanglibanina nupianina wakana ngangnabadu tarammi hui loini di khanglaga hui phajini khangdradi kaidobagi loirino sini nupi amaduna mu mayamga manadaba huine makoigi huise adusu amataga nate anini kiyam yame makoyani na swaide loiba yen nganu hatlaga hondoklamise Wari sanabadu Jacob na taduna prapge ta tholai neni ko bule kanagi yen nganu halamage ho ekhigi nganu api taratare pu pulap hatok piramedana aduini kanagi huinano kanagi oinege tu adagi tikadar gundasigi adu haramlaga nupiani du shauraga ngangangdana satkre
ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯊꯤꯀꯥꯗꯥꯔ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯖꯦꯀꯣꯕꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯣꯖꯔꯒꯤ ꯃꯄꯥꯆꯧ ꯊꯤꯀꯥꯗꯥꯔ ꯔꯝꯕꯣꯅꯤ꯫ ꯖꯦꯀꯣꯕ ꯃꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯈꯥꯔꯞ ꯌꯦꯡꯂꯗꯨꯅ ꯒꯦꯠꯇꯨ ꯁꯠ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯀꯣꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯍꯨꯏ ꯑꯍꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯕ꯭ꯂꯦꯀꯤ, ꯇꯣꯃꯤ, ꯑꯦꯜꯁꯤ, ꯍꯌꯦꯡꯗꯒꯤ ꯅꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯄꯩꯁꯥ ꯍꯩꯊꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯊꯥꯔꯅꯤ꯫ ꯃꯤꯒꯤ ꯑꯣꯏꯔꯒꯅ ꯃꯤ ꯃꯁꯦꯟ, ꯁꯥꯒꯤ ꯑꯣꯏꯔꯒꯅ ꯁꯥ ꯃꯁꯦꯟ ꯉꯝꯊꯣꯛꯅꯍꯟꯒꯅꯤ꯫ ꯈꯪꯅꯤ, ꯁꯤꯗꯩꯗꯤ ꯌꯦꯡ ꯇꯥꯔꯦ꯫ ꯖꯦꯀꯣꯕꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯗꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯌꯦꯡꯗꯒꯤ ꯌꯥꯒꯗ꯭ꯔꯣ? ꯆꯍꯤ ꯑꯃꯕꯨꯗꯤ ꯐꯥꯔꯦ, ꯍꯨꯏ ꯑꯍꯨꯝꯅꯦ, ꯂꯣꯀꯦꯜꯒꯤꯅꯦ꯫ ꯏꯌꯥꯝꯕ, ꯖꯣꯛ ꯂꯚꯔꯅꯤ ꯍꯥꯏꯔꯒ ꯐꯣꯔꯦꯟꯒꯤ ꯍꯨꯏ ꯅꯠꯇꯦ ꯀꯥꯏꯅꯒ ꯃꯤꯔꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯂꯣꯀꯦꯜꯒꯤ ꯍꯨꯏꯁꯨ ꯍꯨꯏꯅꯦ, ꯏꯐꯝꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯅꯈꯣꯏꯅ ꯃꯌꯥꯝꯒꯤ ꯂꯧꯔꯤꯕ ꯐꯤꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯄꯤꯖꯒꯦ꯫ ꯍꯣꯏ, 8,500꯫ ꯍꯣꯏ, ꯑꯗꯨꯗꯤ 25,500 ꯇꯥꯔꯦꯀꯣ, ꯊꯥ ꯑꯃꯗ? ꯃꯈꯣꯏ ꯑꯍꯨꯝꯒꯤ? ꯍꯣꯏ, ꯀꯥꯏꯗꯦ, ꯑꯩ ꯄꯤꯖꯒꯦ꯫ ꯊꯥ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ? 6 months. ꯑꯣꯀꯦ, ꯐꯔꯦ, ꯊꯝꯖꯔꯒꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯁꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯍꯜꯂꯣ, ꯏꯃꯥ, ꯄꯩꯁꯥ ꯊꯥꯈ꯭ꯔꯕꯣ? ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯏꯃꯥ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ MAꯕꯨ ꯆꯍꯤ 3 ꯆꯪꯕ꯭ꯔꯣ ꯍꯥ? ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯝꯃꯦ ꯅꯪꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤꯁꯦ? ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯖꯦꯀꯤꯗꯨ ꯐꯣꯟ ꯄꯥꯏꯔꯛꯇꯦ, ꯃꯥꯒ ꯄꯨꯟꯕ꯭ꯔꯣ? ꯇꯁꯦꯡꯕꯗꯤ ꯔꯣꯀꯤꯒ ꯖꯦꯀꯤꯒ ꯂꯩꯃꯤꯟꯅꯕꯅꯤ, ꯃꯌꯨꯝꯗ ꯆꯩꯅꯦꯅ ꯍꯥꯏꯖꯅꯕꯅꯤ꯫ ꯔꯣꯀꯤꯅ, ꯍꯣꯔꯦꯟ ꯆꯠꯂꯨꯒꯦ, ꯀꯩꯁꯨ ꯂꯥꯞꯅꯗꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯥꯅ ꯃꯅꯥꯎꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯪꯕꯗꯨ ꯂꯧꯔꯛꯑꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯑꯣ, ꯍꯣꯏ, ꯍꯥꯏꯔꯛꯑꯒꯦ꯫ ꯖꯦꯀꯣꯕꯀꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯔꯣꯁꯅꯤꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯔꯣꯀꯤꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ, ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ, ꯉꯥꯎꯁꯤꯟꯅꯒꯅꯨ ꯑꯆꯧꯕ꯫ ꯍꯣꯏꯕ ꯏꯃꯥ, ꯊꯝꯃꯦ꯫ ꯖꯦꯀꯤꯅ ꯍꯥꯏꯕꯗꯒꯤ ꯔꯣꯀꯤꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕꯅꯤꯅ ꯀꯅꯥꯗꯒꯤ ꯄꯩꯁꯥ ꯈꯦꯠꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯖꯦꯀꯣꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯇꯥꯕꯗꯒꯤ ꯔꯣꯀꯤꯅ ꯑꯣꯏꯅ ꯐꯣꯟꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯂꯥꯛꯄꯗꯨꯗ ꯖꯦꯀꯣꯕꯅ, ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ? ꯍꯜꯂꯣ, ꯖꯦꯀꯣꯕ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯀꯅꯥ? ꯑꯩꯅꯦ, ꯅꯣꯏ ꯗꯥꯔꯨꯀꯤꯅꯦ, ꯈꯪꯗ꯭ꯔꯕꯣ? ꯑꯣ, ꯈꯪꯉꯦ, ꯗꯥꯔꯨꯀꯤ, ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯏꯌꯥꯝꯕꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯔꯣꯀꯤ ꯀꯗꯔ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯩꯁꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯈꯣꯡ ꯌꯦꯠꯁꯦ ꯕꯦꯟꯗꯦꯖ ꯁꯦꯠꯂꯒ ꯂꯩꯔꯤꯌꯦ꯫ ꯖꯦꯀꯣꯕ ꯉꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯞꯇꯥ 2ꯃꯨꯛꯇꯤ ꯁꯨꯔꯦ꯫ ꯑꯗꯣ ꯏꯃꯥꯗ ꯄꯩꯁꯥ ꯍꯥꯏꯗꯧꯁꯨ ꯋꯥꯔꯤꯕꯅꯤꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯏ ꯇꯥꯃꯣ ꯌꯥꯏꯁꯨ ꯃꯈꯨꯠ ꯌꯦꯠꯇꯨ ꯁꯣꯛꯄꯅꯦ꯫ ꯃꯤꯔꯝꯁꯤꯗ ꯄꯩꯁꯥ ꯄꯨꯐꯝꯁꯨ ꯂꯩꯇ, ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ꯫ ꯖꯦꯀꯣꯕ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯇꯅ, ꯗꯥꯔꯨꯀꯤ, ꯑꯩꯈꯣꯏꯗ ꯌꯥꯏꯗꯨꯕꯨ ꯊꯕꯛ ꯇꯧꯔꯕꯣ? ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯕꯨ ꯀꯌꯥꯝ ꯐꯪꯅꯤꯒꯦ? ꯐꯪꯂꯁꯨ ꯆꯥꯕꯒ ꯀꯥ ꯕꯔꯥ ꯍꯨꯟꯕꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯊꯥꯎꯕꯗ ꯑꯝꯍꯥꯅꯤꯗ꯫ ꯖꯦꯀꯣꯕ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯈꯣꯏꯗ ꯑꯆꯧꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯅ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯀꯣꯅꯨꯡꯗ ꯑꯔꯩꯕ ꯈꯔꯗꯤ ꯀꯠꯂꯒ ꯃꯊꯧ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤꯒꯤ ꯊꯧꯔꯝꯁꯨ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯖꯦꯀꯤꯗ ꯍꯥꯏꯔꯛꯂꯒ ꯈꯪꯉꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯄꯥꯎꯁꯨ ꯇꯥꯗꯦ, ꯈꯪꯗꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎꯗꯨ ꯇꯥꯕꯗ꯫ ꯑꯗꯣ ꯅꯣꯏ ꯃꯃꯥ ꯕꯕꯥꯗꯤ? ꯍꯪꯂꯛꯏꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯃꯄꯤ ꯏꯍꯧꯔꯛꯏ꯫ ꯇꯞꯅ, ꯃꯈꯣꯏꯒꯤ ꯄꯥꯎ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕ ꯄꯤꯗꯛ ꯄꯥꯗꯛꯄ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯍꯧꯔꯦ, ꯏꯌꯥꯝꯕ꯫ ꯍꯦ, ꯑꯗꯨꯝꯅ ꯍꯥꯏꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ, ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯌꯥꯗꯕꯒꯤ ꯂꯩꯕꯅꯦ꯫ ꯑꯗꯣ ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯗꯥꯌꯥꯏꯒ ꯂꯩꯃꯤꯟꯅꯕ꯭ꯔꯣ? ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯦ, ꯍꯧꯖꯤꯛꯇꯤ ꯂꯩꯃꯤꯟꯅꯗ꯭ꯔꯦ꯫ ꯃꯥꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯋꯥꯔꯕꯅꯦ, ꯑꯩꯁꯨ ꯋꯥꯔꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫
Ima pabungda paisa haidoksu ngamdrabanina imanabasingdagi paisa puribane. Ado ai nangonda kainumdi hainingbane. Hayo iyamba. Nang paisa leikhidraba. Jacob ngayak kanjanay. Mama ibemana pukiba paisa dubo pirakdrabanina. Adubu miramda laybanina selgi awaba layramgani khallaga nungaitraduna. Kayamukno. Aishe Jacob chatoba adagi hidak langthapki ka baragisu noidayagisu punna 70k mukti dargawe. Aingondadi 50k mukti lay. Oh, adu oirasu yai. Fari ai kapage account number du tharo sigi number sida WhatsApp ai. Hoi yai tharage. Phone da thamnakre Jacob su pangbadi natte adubu nungaitaba kawbanina mating pangbige khanbagini. Rocky karamba nupano haibasu khangdabadi natte adumakna hairakliba paisadu suna pidribani. Paisada sopa Rocky du ikuidana account number du WhatsApp ta tharami. Jacob su panthaba tawdana paisadu kapiki. Ashumna matam khara leiraga Jacob ki yumsu pura saba loisiladuna sangabagi numi tha naksilami. Jacob nadi sahi amma mukchangni khanjarambadu sahi ani hena yumdu sabada changkhre. Jasper na aiko hotel ki member sungdisu invite tawdura. Jacob na tawdradi kaino leikai gi mayam sibudi ayadu piurage. Jack na aidi agana pinamba liste puraga poche leiba haurage. Chawhalna mu ibunga poche leibadu natumna nungairoi Jasper ga chapminaro. Hoi kaka. Jacob leikai gi patron pibu chatkre. Matang piruraga ikon kona Roger hoida lai. Miyoi bhaibase kauna ngangnari mari naknei. Ngangnadraba matamda maridusu adum laknaki. Laikai amatada laiminarabasu nomata unakide. Maramdi Jacob su mathau chinjai. Roger fange ngawba koiba langbana mathau oiduna lairabanina. Jacob na gate thilubada Roger na hangturei. Ani do ngaihak tumina lepi. Jacob na fatkoksili. Bye, barton thalongge. Roger sitak na. Oh. Wala ngamnaba faw ikainarami. Adubu nupa oirubana anima ikaiba thadoklaga Jacob na. Sangladi nangsilaw. Roger di khangdabanina. Kailige. Hayeng aigi yum sangabane. Oh, mawenge. Jacob makhataba ngamludre. Maramdi maruptuki pukchel onkhre haiba maksu khonglami. Kaigumba lakningba oiradi hoi lakke hairapashu yaribani lakdramaksu. Adubu mawenge haibaduda Jacob wangangwa ngamde. Chatlukige. Adu khairamlaga masu mayumda chatkre. Roger su nahan khaidi thoinabu yengludabani. Ngasidi kai numino khangde gate gi thoraklaga Jacob ki mayumdu munne yengi. Bah. Ngihaktang wakhaldu oirudabana lambida chatliba Jacob ta Roger na kana lawri. Bye, nangi yumsidi naire. Jacob ngakpadi fawi mamai du satlai thorai aduga nokmi nokmi. Nangshu sasira. Roger di bab oihudabagi haikibani. Jacob di magi hanagi best friend duni khallaga khumjarakibani. Jacob ki pakumduda Roger du mathai nuwaitraduna. Aidi mapuksigi oiroida. Adu hairamlaga mayumda changkhre. Chatlamba Jacob tu khong thangba ngamda Roger changkhibadu adum yengjahawi. Matumta khanjai. Aina ngumlaga nangna kaigi ngumloi vai. Aigonda ahenba pot yaude. Nang ai chapmane. Adu pukning sonthariba kaigino. Aigidamakta nangna lepirambada haujikti nangidamakta aina lepkani. Mathanta wakhal nungaitana Jacob tu mayumda changlai. Chawhalsu mabu ngairammi. Atomba lorabra.
Jacob manglambadu gyalai. Oi kaka lore. Fare adudi kaka muk chatlage ko. Oi kaka. Chauhal su chatkre. Jacob sumangda thariba chokri amada phamaga mangduna lei. Waraklaba matamda lakka hek sarak sanaduna leijaramba Jacob ni. Lakna mahakbu thadoktuna chakrabasu magi machau humduna mahut chinjarambani. Adubu hui ahumdusu training mafamda leikhibana saukrava shumang yum ingkol adu ichikchikna matokta famdana lei. Famlambadagi mangonda theliba lakki photo duda yenglui. Lak nangi nachau humdu aina training thakre. Adushu laman khumnabagidamagni. Yengula Eigi best friend Roger nga sidi engonda kaurei. Eigi maruk mapang sangabuti nungmunongmagi ising isaw kum hengalae. Adubu thamoy sidadi Roger natuna kanabusu close oyo yade. Adu haraga mapidu tap tarai. Pocket yauriba phone du lakthoklaga. Tu mana thaina piramba phone ai hojiksu pariyela. Aigi punsida Roger amadilak nakoi anidi kauba ngamlaroye. Adu haraga themjinbinaba kanasu leitraba matam aduda Jacob pena kapjai. Paisana leiba yadaba kayasu lei haibadu Jacob ki mafamdasu thoklari. Laklaroidaba lakpu amuk ningsilaga kapjaba haukraba marup anigi nungsimari adubu ningsingluraga kapjaba sinatana upai liramdi. Namitu haukre yum sangaba namitka oire mirolga lejadre chauhalga chaubigasu machada na khanjabanina ngantana laktuna koichen chelare. Awat apapumba Jasperga Jekana honari. Sel pare kaina mukpidawa Jacob nate. Nupi angangi thabaka khaidakai masu maning mamang koichen cheduna honari. Yumdugi maruiba furniture kaikasu puraktuna mayam changdana thangjili. Yum sangaba khakte nate upu kangthol phau VIP ngakta layerduna imungduda thanami. Flat TV gadu ani layeraga wall da napnaba mi kongduna semhali. Mayamdu kakcheng dongna ngihakta tumina leinade. Amaga koichen chenduna honari. Tanjaduda upu mamai taruk longba dusu tatadigi poraktuna driver aduna wait kharale nupa khara darkawini. Jacob na yani kokjarke. Jasper Jack mapandam ta thoro upusem ta thangjaminase. Leikaigi makhataba nupa machani ga Jasper Jack Jacob makhoi manga changdana thangna bhotne. Nakanda ani paraga maningi mayaida Jacob matumta parammi. Driver aduga lakminaba makhoi anina mamangi mayaida parammi. Mayam thangluse. Ready 1 2 3. Mayamdu thangatpa hobaga Jacob na pariba mayaidugi hairap khara chathoklaga Roger shu thangatpa yauri. Jacob sangtoklaga Roger da yenglai. Roger usinada thangwadu adum yawi. Jacob su momon nokchai marupna adumna yarupaduda hena mapangaldu kangkhalai. Chauhalna ngarangna poche shindu loisilamadi fadoni. Driver aduna khura aikhoina soibani atopagi luhongdokpa ahum leibagi farak tabaine. Oh fare chinaba ngaktani adubudi hai atomba thangdok thangjin yaba natabanina thamlingeida mafam chaba ihoroko. Hoi kaka poche shindu mafam chana sana semba saba lori. Jacob na aishu irumai tharukige. Adu haramlaga Jacob di washroom changkhre. Roger di thabak khara mateng panglamlaga mapangi chokri thariba singduda tumina famduna lei. Ngaihaki matungda Jacob su fresh oraduna thorakpada. Roger di
ꯖꯦꯁꯄꯔꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯈꯪꯗꯤꯌꯦ ꯖꯦꯀꯣꯕ ꯇꯥꯋꯦꯜ ꯑꯗꯨꯒ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯖꯦꯁꯄꯔꯁꯨ ꯇꯨꯡ ꯏꯟꯅꯔꯛꯏ ꯆꯥꯎꯍꯜꯒ ꯂꯩꯒꯤ ꯒꯝꯂꯥꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯀꯀꯥ ꯐꯩꯖꯣꯝꯁꯦ ꯑꯝꯇ ꯁꯦꯠꯄꯤꯌꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯖꯦꯁꯄꯔ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯑꯩꯅ ꯀꯣꯠ ꯇꯥꯏ ꯁꯨꯠꯀ ꯔꯦꯗꯤꯗ ꯊꯝꯃꯕꯅꯦ ꯕꯦꯡꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯂꯥꯛꯀꯅꯤ ꯑꯇꯣꯞꯄ ꯀꯝꯄꯦꯅꯤꯒꯤ ꯃꯤꯌꯥꯝꯁꯨ ꯂꯥꯛꯀꯅꯤ ꯈꯔ ꯒꯁ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯗꯨꯒ ꯚꯥꯏ ꯑꯩ ꯀꯩ ꯗ꯭ꯔꯦꯁ ꯍꯥꯞꯄꯨꯒꯦ ꯔꯣꯖꯔ ꯅꯣꯛꯃꯤ ꯚꯥꯏꯅ ꯄꯥꯝꯕꯗꯣ ꯍꯥꯞꯄꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯀꯀꯥ ꯐꯩꯖꯣꯝꯁꯦ ꯁꯦꯠꯄꯤꯌꯣ ꯃꯥꯂꯦꯝ ꯂꯩꯁꯥꯒ ꯅꯝꯊꯒꯦ ꯑꯗꯣ ꯚꯥꯏ ꯂꯣꯏꯔꯗꯤ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯣꯏ ꯚꯥꯏ ꯆꯥꯎꯍꯜꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯃꯄꯥꯟꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯖꯦꯛꯇꯤ ꯕꯥꯃꯣꯟ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯔꯣꯖꯔꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯖꯦꯀꯣꯕꯇꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯌꯥꯅꯤ ꯑꯩ ꯃꯤ ꯊꯥꯗꯣꯛꯆꯔꯛꯀꯦ ꯖꯦꯁ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯑꯣ ꯀꯝꯄꯦꯅꯤꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯌꯨꯝ ꯗꯥꯏꯔꯦꯛ ꯈꯪꯗꯦ ꯍꯥꯏ ꯍꯣꯏ ꯑꯣ ꯊꯣꯔꯛꯂꯅꯤ ꯊꯝꯖꯔꯒꯦ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯀꯃꯟ ꯔꯨꯝꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯆꯥꯎꯍꯜꯅ ꯐꯩꯖꯣꯝ ꯑꯃꯨꯛ ꯁꯦꯠꯄ ꯍꯧꯔꯝꯃꯤ ꯔꯣꯖꯔ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯎꯔꯛꯏ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩꯅ ꯊꯥꯏꯅ ꯄꯤꯈꯤꯕ ꯐꯣꯟꯗꯨꯅꯦ ꯍꯧꯖꯤꯛꯐꯥꯎ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯏꯔꯦ ꯚꯥꯏ ꯐꯣꯟꯁꯤꯐꯥꯎꯗꯤ ꯑꯃ ꯁꯤꯜꯂꯣꯗꯅ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯤꯌꯦ ꯇꯔꯨ ꯇꯅꯥꯟꯅ ꯁꯤꯖꯤꯟꯅꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯣꯖꯔ ꯍꯥꯏꯔꯞ ꯅꯣꯛꯏ ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯁꯦꯞ ꯇꯧꯔꯝꯃꯣ ꯔꯣꯖꯔꯅ ꯑꯃꯨꯛ ꯚꯥꯏ ꯑꯩꯗꯤ ꯐꯣꯟꯒ ꯄꯥꯏꯗ꯭ꯔꯦ ꯀꯩꯒꯤ 3 ꯁꯨꯔꯦ ꯊꯨꯒꯥꯏꯈꯤꯕ ꯑꯗꯒꯤ ꯂꯩꯕꯤꯌꯨ ꯍꯥꯏꯗꯧꯁꯨ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯦ ꯆꯥꯎꯍꯜꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤꯀꯣ ꯏꯆꯥꯁꯥ ꯖꯦꯛ ꯂꯦꯇꯦꯁ ꯑꯥꯏꯐꯣꯟ ꯑꯝꯇ ꯌꯦꯡꯉꯣ ꯖꯦꯛ ꯇꯥꯔꯗꯨꯅ 12 ꯄ꯭ꯔꯣꯅ ꯑꯣꯏꯔꯤ ꯑꯦꯔꯥꯎꯟ 1,90,000 ꯃꯨꯛ ꯑꯦꯃꯥꯖꯣꯟꯗꯒꯤ ꯐ꯭ꯔꯤ ꯗꯤꯂꯤꯚꯔꯤ ꯑꯣꯏ ꯑꯣ ꯑꯝꯇ ꯆꯦꯟꯈꯣ ꯁꯦꯁ ꯑꯩꯈꯣꯏ ꯕꯣꯁꯀꯤꯔꯣ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯇꯨ ꯑꯗꯨꯗ ꯐꯝꯃꯤꯕ ꯍꯦꯔꯣꯗꯨꯒꯤ ꯔꯣꯖꯔ ꯉꯛꯅ ꯖꯦꯀꯣꯕꯇ ꯌꯦꯡꯂꯛꯏ ꯖꯦꯀꯣꯕ ꯑꯗꯨ ꯍꯥꯏꯔꯒ ꯃꯤꯔꯔꯗꯨ ꯌꯦꯡꯂꯒ ꯂꯩꯁꯥꯗꯨ ꯅꯝꯃꯤ ꯔꯣꯖꯔꯅ ꯀꯩꯅꯣ ꯚꯥꯏ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯂꯩꯔꯨꯅꯣ ꯀꯩꯒꯤꯅꯣ ꯑꯁ ꯌꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯣꯟꯒꯤ ꯃꯊꯧ ꯇꯥꯗꯦ ꯆꯥꯎꯍꯜꯁꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯃꯥꯅ ꯎꯛꯂꯝꯃꯤ ꯖꯦꯀꯣꯕꯅ ꯐꯣꯟ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯈꯛꯇꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯅꯠꯇꯦ ꯚꯥꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯐꯣꯟꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛ ꯐꯣꯟꯒꯤ ꯃꯇꯦꯡꯅ ꯈꯪꯕ ꯌꯥꯔꯕꯅꯦ ꯀꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯛꯇ꯭ꯔꯁꯨ ꯚꯥꯏꯅ ꯍꯦꯟꯅ ꯈꯪꯂꯝꯃꯅꯤ ꯔꯣꯖꯔꯅ ꯁꯦꯠꯂꯛꯂꯤꯕ ꯗ꯭ꯔꯦꯁꯇꯨ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯚꯥꯏ ꯏꯔꯨ ꯂꯨꯔꯕ ꯔꯣꯖꯔ ꯍꯥꯏꯔꯞ ꯃꯀꯣꯛꯇꯨ ꯍꯣꯠꯂꯤ ꯊꯥ ꯑꯃ ꯐꯥꯗꯧꯔꯦꯗ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯑꯁ ꯄꯨꯃꯝꯃꯅꯤ ꯑꯝꯇ ꯆꯠꯂꯣ ꯑꯩ ꯀꯥꯗ ꯆꯪꯉꯣ ꯑꯁꯤꯗ ꯑꯗꯨꯒ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯎꯔꯣ ꯔꯣꯖꯔ ꯃꯔꯨꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯔꯞ ꯃꯅꯝꯗꯨ ꯅꯝꯖꯩ ꯃꯅꯥꯇꯣꯟꯗꯨ ꯁꯨꯛꯇꯣꯛꯂꯒ ꯅꯝꯊꯤꯔꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯄꯩꯁꯥ ꯐꯖꯅ ꯄꯥꯏꯔꯕ ꯖꯦꯀꯣꯕꯇꯨ ꯃꯥꯒꯤ ꯃꯤ ꯍꯥꯏꯕꯗꯤ ꯖꯦꯁꯄꯔꯒ ꯖꯦꯛꯀꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯀꯌꯥ ꯄꯥꯝꯖꯔꯝꯗꯦ ꯃꯤꯅꯒ ꯁꯦꯕꯥ ꯇꯧꯔꯛꯄꯁꯤ ꯃꯥꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯃꯁꯥꯅ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯂꯛꯄꯅꯤꯅ ꯔꯣꯖꯔꯅ ꯋꯥꯁꯔꯨꯝ ꯆꯪꯈꯤꯉꯩꯗ ꯃꯥꯒꯤ ꯁꯦꯠꯅꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯔꯝꯃꯤ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯗꯨ ꯖꯦꯀꯣꯕꯅ ꯀꯣꯛ ꯊꯤꯜꯂꯗꯨꯅ ꯚꯥꯏ
ꯍꯣꯡꯗꯣꯛꯅꯕ ꯗ꯭ꯔꯦꯁ ꯊꯝꯂꯕꯅꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯣꯖꯔꯗꯨ ꯍꯥꯏꯔꯞ ꯈꯟꯖꯥꯟꯅꯩ꯫ ꯍꯣꯏ ꯚꯥꯏ꯫ ꯃꯤ ꯂꯥꯛꯅꯕ ꯍꯧꯔꯕꯅꯤꯅ ꯖꯦꯀꯣꯕꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗꯨꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯒꯦꯠꯇ ꯄꯣꯠꯌꯦꯡ ꯂꯧꯖꯔꯣꯏ ꯍꯥꯏꯅꯁꯨ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯒꯤꯐꯇꯤ ꯄꯨꯅꯔꯛꯄ ꯌꯥꯎꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯧꯔꯝꯗꯦ꯫ ꯃꯤꯇꯣꯞ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯒꯤ ꯅꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯔꯛꯄꯗꯨꯗꯤ ꯂꯧꯔꯝꯃꯤ꯫ ꯐ꯭ꯂꯥꯋꯔ ꯕꯟꯁ ꯀꯌꯥꯗꯨ ꯖꯦꯁꯄꯔꯒ ꯖꯦꯛꯀꯅ ꯆꯪꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯅꯥꯀꯟ ꯑꯃꯗ ꯄꯨꯂꯞ ꯊꯝꯃꯤ꯫ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯔꯦ꯫ ꯔꯣꯖꯔꯅ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯊꯝꯕꯤꯔꯝꯂꯤꯕ ꯗ꯭ꯔꯦꯁꯇꯨ ꯅꯣꯛꯃꯤ ꯁꯦꯠꯆꯤꯟꯖꯩ꯫ ꯃꯥꯅ ꯍꯥꯟꯅ ꯁꯦꯠꯂꯛꯄ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯒꯤꯐ ꯕꯦꯒꯇꯨ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯝꯒꯗꯨ ꯀꯕꯛ ꯍꯥꯠꯂꯒ ꯊꯣꯔꯛꯄꯗ ꯖꯦꯀꯣꯕ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯌꯥꯝꯅ ꯄꯤꯔꯛꯂꯤꯕ ꯄꯦꯛ ꯇꯧꯔꯕ ꯒꯤꯐꯁꯤꯡꯗꯨꯁꯨ ꯄꯨꯂꯞ ꯅꯥꯀꯜ ꯑꯃꯗ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯞꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯔꯣꯖꯔꯗꯨ ꯐꯠ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯚꯥꯏ ꯉꯥꯏꯈꯣ꯫ ꯆꯠꯂꯝꯕ ꯔꯣꯖꯔꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯚꯥꯏ ꯀꯥꯏꯗꯅꯣ? ꯃꯄꯥꯟꯗ ꯂꯩꯔꯝꯒꯦ꯫ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯣ, ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯣꯏꯒꯧ ꯀꯧꯅꯕ ꯇꯜꯂꯦ꯫ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ꯫ ꯔꯣꯖꯔ ꯍꯥꯏꯔꯞ ꯆꯤꯝꯕꯥꯜꯗꯨ ꯆꯤꯡꯈꯠꯂꯤ꯫ ꯍꯣꯏ꯫ ꯅꯥꯀꯟꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯄꯥꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗꯒꯤ ꯖꯦꯀꯣꯕꯇꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯁꯨ ꯊꯕꯛꯀꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ꯫ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯁꯨ ꯋꯥꯔꯤꯗꯨꯗꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯔꯣꯖꯔ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯤꯕꯗꯨ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯁꯨꯝ ꯄꯥꯏꯁꯤꯟꯅꯔꯤꯕꯅꯤ, ꯀꯩꯁꯨ ꯄꯥꯕ ꯅꯠꯇꯦ꯫ ꯄꯣꯀꯦꯠꯇꯒꯤ ꯒꯤꯐꯇꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯌꯥꯝꯅ ꯄꯤꯅꯔꯛꯂꯤꯕ ꯒꯤꯐꯁꯤꯡꯗꯨꯒ ꯃꯥꯅ ꯄꯤꯗꯣꯏꯗꯨꯒ ꯃꯇꯣꯝꯇ ꯇꯣꯛꯂꯒꯦꯗ, ꯂꯩꯀꯥꯏꯒꯤ ꯄꯣꯠꯌꯦꯡ ꯂꯧꯖꯔꯣꯏ ꯊꯦꯠꯄꯅꯤꯅ ꯄꯤꯔꯣꯏꯒꯦ꯫ ꯖꯦꯁꯄꯔꯅ ꯔꯣꯖꯔꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯁꯤꯗꯧꯔꯦ ꯆꯥꯛ ꯂꯥꯝꯕꯅ, ꯚꯥꯏꯗꯤ ꯂꯥꯝꯗ꯭ꯔꯣ? ꯔꯣꯖꯔ ꯅꯣꯛꯃꯤ ꯑꯩꯗꯤ ꯊꯦꯡꯅ ꯆꯥꯃꯟꯗꯅ ꯍꯩꯅꯔꯦ꯫ ꯖꯦꯁꯄꯔꯒ ꯖꯦꯛꯀꯗꯨ ꯋꯥ ꯀꯟꯅ ꯉꯥꯡꯅꯩ, ꯀꯔꯤꯝꯇ ꯀꯣꯏꯅꯗꯦ꯫ ꯖꯦꯛ, ꯀꯩꯀꯩꯅꯣ ꯈꯔ ꯄꯨꯔꯛꯑꯣ, ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯖꯦꯛꯅ ꯆꯥꯛꯂꯨꯛ ꯊꯥꯕ ꯍꯧꯔꯀꯥꯟꯁꯤꯗ ꯊꯤꯕꯣꯡ ꯂꯥꯎ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯗꯨ ꯆꯥꯛ ꯇꯥꯛꯂꯦ ꯍꯥꯏꯕꯗꯒꯤ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯦꯡꯊꯣꯛꯂꯁꯦ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯦꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯖꯦꯀꯣꯕ, ꯔꯣꯖꯔ, ꯖꯦꯁꯄꯔ, ꯖꯦꯛ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯖꯦꯀꯣꯕꯅ ꯅꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯂꯥꯝꯃꯦꯗꯥꯏ, ꯆꯥꯔꯣꯗꯅ꯫ ꯖꯦꯁꯄꯔꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯍꯥꯏꯔꯛꯄ ꯉꯥꯏꯖꯔꯤꯕꯅꯦ꯫ ꯖꯦꯛ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤ ꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯃꯅꯥꯛꯋꯥꯏꯗ ꯐꯝꯂꯒ ꯚꯥꯏ ꯀꯩꯗꯧꯔꯒꯦ? ꯔꯣꯖꯔ ꯃꯁꯥꯗꯨ ꯅꯤꯛ ꯇꯧꯔꯛꯏ꯫ ꯖꯦꯀꯣꯕ ꯃꯔꯨꯞꯀꯤ ꯃꯇꯧꯗꯨꯗ ꯈꯪꯂꯗꯨꯅ ꯀꯥ ꯑꯃꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯚꯥꯏ ꯁꯦ꯫ ꯄꯨꯔꯛꯂꯤꯕꯗꯨ ꯔꯣꯖꯔ ꯇꯥꯞ ꯄꯥꯏꯔꯒ ꯊꯛꯆꯤꯟꯈꯤ꯫ ꯒꯨꯂꯤ ꯆꯥꯕ, ꯌꯨ ꯊꯛꯄ, ꯒꯟꯖꯥ ꯆꯨꯔꯨꯞ, ꯅꯤꯁꯥ ꯑꯔꯩꯈꯩ ꯆꯥꯔꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯁꯨ ꯆꯥꯗꯕꯗꯨꯗ ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯧꯔꯛꯄꯅꯤ꯫ ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯔꯣꯖꯔ ꯏꯀꯥꯏꯔꯞ ꯄꯣꯀꯦꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯌꯨꯝꯗꯒꯤ ꯄꯨꯖꯔꯛꯄꯅꯦ, ꯍꯨꯔꯥꯟꯕ ꯅꯠꯇꯦꯀꯣ? ꯑꯩꯗꯤ ꯅꯪ ꯍꯨꯔꯥꯜꯂꯦ ꯍꯥꯏꯈꯤꯗꯅ꯫ ꯖꯦꯀꯣꯕꯅ ꯈꯟꯕꯅ ꯃꯔꯨꯞꯇꯨ ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯆꯨꯔꯨꯞꯀꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯍꯪꯖꯕꯅꯤ꯫ ꯃꯁꯥꯅ ꯅꯤꯁꯥ ꯆꯥꯔꯕꯅꯤꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯇꯨ ꯍꯨꯔꯥꯟꯕ ꯃꯥꯟꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦꯀꯣ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯕꯥꯃꯣꯟ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕꯁꯤꯡꯗꯨ ꯇꯦꯕꯜꯗ ꯊꯅꯝꯃꯤ꯫ ꯉꯁꯥꯏꯅ ꯖꯦꯀꯣꯕꯅ ꯍꯥꯏꯔꯝꯂꯕꯅꯤ, ꯑꯩꯒ꯭ꯌꯥꯅ
awat apa mu cek laksage. Fani ega hajarke. Bamon ani do chatkibaga Roger na mayam na pirakliba gipsingse atang ba oiramniko. Jacob nakmi bai gift tabu price librane lay kayo atang ba ahong ba yamle bai fana tangera hongera nungsidaba pirakladi maduna khwaidagi tangbo ikibasu yae nungsidaba mina diamond piraklasu madu nungsidradi hundokhiba yae adubudi chummi aise kainone se apikpa gipne kona hangdo Jacob nakmi sida pirakpa ngaibada warabane thanks bye chakse charse Ashumna kuirabagi tungda maruk anido amuk chak saminarami Chama loraduna mapandagi mayamsu khra chatnakri thabak punba miyoi khradi lehori Jacob na wari watai sanabaduda Roger shu khudang gari do yengi As pungse ayuridana Marukta chatlage haram daushu wari aruba sanaribanina kaishu aramdana yumdudagi thorai Chahi ani ahum sida ashuktuna marukna pesha pairambadu ubada angakpadi fawi adubu hotnaba kanba shuba nomba kanba pesha tanbadi kaidaba thabakta chilau thidaba oibana nugairibani khanjarami Gyan tan hek mangba haibadu Roger oirami Haujikti mapa mamana haibadasu laukhidre nungtigi hanagum jasana famda laktuna Borisna Tengida Leikai manaba magi yum sangabagi chalubane Premna Leikai gi kana Jacob hoida Jacob haise nang extuna amambadura Hoi Borisna mu nang extubu Jacob ka koina khraba Chaloda kaide wanu magumba kovida wonu panate aigi marukto Shomdana mayamdu chanakraga Jacobna Jess Roger chakhaba chakhamale As aishu somda mayam pulingida uhodre haishu hayodre fare kona amu punba haidune Mayam chanakibaga chairiba singdu makhoi khara changduna loisilami Thabaktu pungloi loirakpada Jacob magi kada pothaba changlai Ngasai Rogerna piramba giptu ningsinglai Jasper taduna koi ngasai gi Rogerna piramba giptu kadai lege Gordes ki locker de yawbane o Magi kagi Gordes tu hangdolaga locker do mukhangi Piktakna pek tawraba giptu yengi Phamungda famlaga giptu hangdoi Box machaduda but makoki lik mamai orami Jacob nungsine yenglaga nokchei Bai nangna pirakpa potse mukunyamna leiko Adubu nangse ngasai maithungdudi hanagi egi maruptu oiramdre nisadasu laichure wakalsu yamna change tawkre ashuk thuna onkhibaibase aishu yamna nugaite Numitugi sandya changlakpa matamni ngehak pothanaruraga amuk mahai magi mathau honarami Jacobsu numitudi yumdagi hendoktre Gate thilapagi makholdu imungda leiriba makhoi ahumna tarami Jack na thoraktuna gate to hanglami Kana yumsibu kana hangwibano aibu onarabra khangde Kaino gyanmen tadana migi yumda hekta gate thilaisiba thabakka chinbane wagawabane kaipaunge kana hangbano su haide Ibugo onaramani chalukhige Jack gate omuk thingjinki ahaladuna lekaigi mawamada Ibema kainomta kai takpigadaba Maudusu mayum palakpa kuitrabanina ahaladubu masak hanglamde Jacob hoigi yumsibu Mawaduna aidi khangdi
Ibemasu swadi natabra. Mani ada aiti yum palakpa kuitribanina swagi mi pakna khangdi. Oh, fare laikai se mi kaya ude ngasidi. Sandhya changlakpagi thabak chinaba matamgu oibana laikai du mi ichachanaramde. Ahal adusu adum hankirami. Jacob na kanano khangdera kana hangbono sukumde onara mali. Jasper na huran baga oirami ko huiga leitabasida gate ka hangba yaponte. Ahumdu punna noi mana tawrubana masa na fangjai haiduni. Laklamlibadu ranbini machana khangbidana ubidana amuk hankirami. Isorna silakpa lilangaptani adumaknasu huranbu oiramgani fau haibiramlibani. Laikai misu leitaba tanja oirubana maralga lalubaga mayumda fau changba ngamdana gate wangbadagi hankirami. Matam khara hokre laikai da leiminarasu Jacob Roger hanadongna close oiramde. Jacob su mathau chinbaga Roger fangi yumda leitabaga kaunai haibatang mangairi. Adubu Jacob nadi paisa pairi haiduna maruptu miraibadi tawrude. Roger ki phone chen khibadusu yoraklami. Jack na potu pusilaga imungda changlai. Somdana Jacob tu oil from sangabagi chatnaba kana loisilibani. Jacob phone du yore. Jacob kotai suit kataraga sangabadu yaunaba haiduna mirror mamangda lepi. Jack na hairapadu tabada prapturai. Kadai se Jacob potu Jack tagi lauraga makhongna prap amuk Roger gi manakta lai. Laikai gi wachingang bikarana miyoibagi punsise tamba ngamba nate. Aikhoidagi okchak khonglamba angangse haujiti officer oikre. Nupi amana mu tamba ngamdaba nate asidi arunba amadi tawumdo mankre. Chawbidusu hek mapa chana tarure. Pamkhre dago noina mi wangangnabase angangse paisa tanba kayam kali tungsinba kayam kali haibadudi noi khanglamoine. Kaigi khangdani aikhoisi loina khangjai. Ho makhoi bana paisa khara piraga karba tohanbadagi si yokhibani maraibaknani mi busum wale yabro. Hoi chumi adubudi paisa tanbadi kanbani asi angangse. Chawbina mu tu aduni. Jacob tu Roger koigi gate lepnaga. Roger Roji tarduna thorai. Gate to hangtorakpaga Rosina kana Jacob ngakna. Jeroje aine Jacob ne. Aima Jacob nandi pakhang pharamena masaka khangludre. Wow officer ga malika. As waridi ado Jeroje krum kanda laino. Laikai amata daleminarsu Jacob ti Roji ki maramda kaishu khangdabanina icham chamna hanglubani. Rojina kharakuide. Oh karam kanda amuk changdoiba. Jacob chiche di halakpi haido oire. Ai amuk handa changlaruye. Wahaidu tabada Jacob nungaijaramde. Oh Jeroji aidi kaimta khangludre. Aduna hangbane saunuko. Kaidok saudoino ipana hanguba. Ihe kawine changlo. Aisha sangaba ma lei. Mayam ngairamani thengi se kainu siba phone Roger phone paidabdo nuaite aina lebibane. Adu haraga pocket amarami. Ihe ai phone yamdre utke tawbane. Thaina Roger nasu ai phone do lebikibane. Mabu leitra leite nang marupto manglabane. Joada sigase amu yonthokidana. Roger isasai habde khangi. Adubu Joasane hebadu hairaptarsu thoina khanjiludabani. Ngasidi Roji ki wahaidu tarbanina Jacob tu yamna nungaijaramde. Che sim amma leiraga hapu hayo aduga number do piro haibiyu ko. Hoi haige
ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯦꯡꯂꯦ ꯆꯠꯂꯨꯈꯤꯒꯦ ꯖꯦꯀꯣꯕꯇꯨ ꯂꯝꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯑꯝꯃꯤ ꯖꯦꯁꯄꯔꯒ ꯖꯦꯛꯀꯅ ꯍꯥꯏꯃꯟꯕꯗꯒꯤ ꯀꯥꯔ ꯑꯃꯁꯨ ꯂꯩꯖꯔꯕꯅꯤ ꯀꯥꯔꯗꯨ ꯖꯦꯁꯄꯔꯅ ꯊꯧꯗꯣꯔꯛꯂꯒ ꯖꯦꯛꯅ ꯖꯦꯀꯣꯕꯀꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯒꯦꯠꯇꯨ ꯁꯣ ꯂꯣꯜꯂꯝꯃꯤ ꯕꯣꯁ ꯂꯥꯎꯗꯅ ꯃꯤꯅ ꯉꯥꯏꯅꯔꯦ ꯐꯣꯟ ꯇꯧꯔꯛꯄꯗ ꯂꯣꯏꯔꯕꯅꯤ ꯖꯦꯀꯣꯕ ꯄ꯭ꯔꯞ ꯂꯥꯛꯑꯦ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯪꯒꯥꯗꯧꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯑꯝꯃꯤ ꯖꯦꯀꯣꯕꯅ ꯄꯤꯔꯝꯕ ꯐꯣꯟꯗꯨ ꯔꯣꯖꯤꯅ ꯃꯧꯄꯥꯒꯤ ꯀꯥꯗ ꯊꯝꯕꯤꯔꯝꯃꯤ ꯖ꯭ꯋꯥ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯔꯣꯖꯔꯗꯨ ꯅꯨꯡꯇꯤꯒꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯆꯠꯄꯅꯤ ꯅꯨꯡꯇꯤꯒꯤ ꯍꯜꯂꯛꯄ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯑꯝꯃꯤ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯔꯣꯖꯤꯅ ꯑꯇꯣꯝꯕ ꯖꯦꯀꯣꯕ ꯂꯥꯛꯑꯝꯕꯅꯤ ꯔꯣꯖꯔꯅ ꯀꯩꯒꯤ ꯂꯥꯛꯑꯝꯃꯤꯅꯣ ꯅꯪꯒꯤ ꯐꯣꯟ ꯄꯤꯔꯝꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯣꯖꯔ ꯍꯔꯥꯎꯅ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯀꯥꯗ ꯔꯣꯖꯔ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯆꯦꯅ ꯊꯅꯝꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ 1,19,000 ꯕꯥ ꯌꯣꯟꯊꯣꯛꯂꯗꯤ ꯐꯖꯅ ꯀꯥꯟꯅꯔꯅꯤꯁꯦ ꯊꯣꯡ ꯅꯥꯀꯟꯗꯒꯤ ꯃꯆꯦꯅ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕꯅꯤꯀꯣ ꯔꯣꯖꯔ ꯁꯧꯔꯥꯡꯅꯅ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯖꯩ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯦ ꯁꯨꯛꯌꯣꯟ ꯌꯣꯟꯖꯔꯣꯏ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯕꯅꯤ ꯖꯦꯀꯣꯕꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯆꯦꯗꯨ ꯆꯠꯈ꯭ꯔꯦ ꯔꯣꯖꯔꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯤꯝꯗꯨ ꯍꯥꯞꯂꯝꯃꯤ ꯊꯥꯏꯅꯒꯤ ꯖꯦꯀꯣꯕ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗꯤ ꯆꯠꯂꯝꯃꯔꯣꯏ ꯈꯜꯂꯗꯨꯅ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯆꯥꯛꯀ ꯆꯥꯊꯛꯩ ꯖꯦꯀꯣꯕ ꯍꯣꯏꯗ ꯆꯠꯅꯕ ꯊꯣꯔꯛꯏ ꯔꯣꯖꯤꯅ ꯑꯇꯣꯝꯕ ꯆꯥꯛ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩ ꯖꯦꯀꯣꯕ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯃꯥꯗꯤ ꯂꯩꯔꯝꯃꯔꯣꯏꯌꯦ ꯆꯠꯂꯝꯃꯅꯤ ꯁꯪꯒꯥꯕ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯂꯩꯇ꯭ꯔꯁꯨ ꯅꯝꯕꯔꯁꯦ ꯄꯤꯔꯨꯒꯦ ꯖꯦꯀꯣꯕ ꯂꯩꯇ꯭ꯔꯁꯨ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯝꯒꯦ ꯈꯜꯂꯒ ꯔꯣꯖꯔꯗꯨ ꯂꯥꯛꯆꯩ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯒꯦꯠ ꯁꯣ ꯂꯣꯜꯂꯝꯕꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯀꯟꯇꯛꯅ ꯊꯧꯈꯤꯕꯗꯨꯗ ꯕꯦꯁꯄꯥ ꯊꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯅꯥꯀꯟꯒꯤ ꯈꯣꯡꯕꯥꯜ ꯂꯩꯕꯗꯨꯗ ꯊꯩꯅꯕ ꯍꯣꯠꯅꯕꯗ ꯇꯨꯁꯤꯜꯂꯝꯃꯤ ꯃꯗꯥꯎ ꯌꯥꯕꯗꯒꯤ ꯈꯣꯡꯕꯥꯟꯃꯛꯇꯗꯤ ꯇꯥꯁꯤꯜꯍꯧꯗ꯭ꯔꯦ ꯔꯣꯖꯔ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯒꯥꯔꯤꯗ ꯍꯧꯒꯠꯄꯤ ꯁꯣꯛꯄ꯭ꯔꯣ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯁꯣꯛꯄꯗꯤ ꯅꯠꯇꯦꯗ ꯅꯥꯎ ꯅꯪꯗꯤ ꯆꯤꯆꯦ ꯑꯩ ꯈꯨꯠ ꯑꯣꯏꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯁꯣꯛꯄꯗꯨ ꯅꯥꯜꯂꯒ ꯃꯇꯣꯝꯇ ꯐꯨ ꯀꯥꯝꯖꯩ ꯔꯣꯖꯔꯅ ꯏꯆꯟꯕꯨ ꯀꯌꯥꯝ ꯁꯣꯛꯂꯒꯦ ꯑꯩꯈꯣꯏꯗ ꯆꯪꯂꯨꯁꯦ ꯍꯤꯗꯥꯛ ꯇꯩꯕꯤꯒꯦ ꯗꯨꯗ ꯌꯥꯔꯅꯤꯌꯦ ꯃꯆꯦ ꯑꯗꯨꯅ ꯌꯨꯝ ꯍꯜꯂꯁꯤꯔꯣ ꯇ꯭ꯌꯨꯁꯟ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯣ ꯆꯦ ꯌꯨꯝ ꯍꯜꯂꯁꯦ ꯉꯁꯤꯗꯤ ꯌꯥꯎꯔꯣꯏꯒꯦ ꯔꯣꯖꯔꯅ ꯑꯃꯨꯛ ꯉꯝꯒꯗ꯭ꯔꯣ ꯒꯥꯔꯤꯗꯨ ꯊꯧꯕ ꯉꯝꯅꯤꯌꯦ ꯐꯔꯦ ꯇꯞꯅ ꯌꯦꯡꯂꯒ ꯊꯧꯔꯣ ꯂꯝꯕꯤ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯕꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕꯁꯤꯡꯁꯤꯅ ꯀꯟꯅ ꯊꯧꯕꯁꯤꯗ ꯁꯣꯔꯣꯛ ꯆꯠꯇꯧꯒ ꯇꯜꯂꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯁꯨꯛꯌꯥ ꯌꯥꯗꯕꯗꯨꯗ ꯔꯣꯖꯔꯅ ꯀꯤꯛ ꯀꯧꯕꯤꯔꯝꯃꯤ ꯌꯥꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯠꯈ꯭ꯔꯦ ꯐꯅ ꯐꯖꯔꯁꯨ ꯅꯨꯄꯤꯒ ꯈꯤꯔꯕ ꯔꯣꯖꯔꯅꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯇꯣꯟ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯊꯥꯖꯅ ꯑꯩꯃ ꯀꯩꯗꯧꯔꯦ ꯍꯜꯂꯛꯑꯗꯤ ꯇꯣꯟꯅ ꯏꯃꯥ ꯇꯨꯁꯤꯟꯕꯗ ꯑꯩꯈꯣꯏ ꯇꯥꯍꯟꯕꯤꯁꯦ ꯃꯈꯨꯠ ꯈꯔ ꯍꯨꯄꯥꯠꯈ꯭ꯔꯦ ꯃꯃꯥꯗꯨ ꯄꯥꯈꯠꯅ ꯏꯁ ꯌꯦꯡꯉꯒ ꯊꯧ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯌꯥꯏꯃ ꯏꯃꯥ ꯍꯤꯗꯥꯛ ꯇꯩꯕꯤꯒꯦ ꯂꯥꯛꯑꯣ ꯏꯃꯥ ꯒꯥꯔꯤ ꯑꯆꯧꯕꯗꯨꯅ ꯀꯩꯁꯨ ꯑꯆꯧꯕ ꯂꯝꯕꯤ ꯅꯠꯇꯕꯗꯨꯗ ꯀꯟꯅ ꯊꯧꯈꯤꯕꯅꯦ ꯑꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯕꯥꯟꯗ ꯇꯨꯁꯤꯟꯗꯅꯕ ꯉꯥꯛꯄꯗ ꯈꯔ ꯆꯠꯄꯅꯦ ꯅꯪꯗꯤ ꯁꯣꯛꯇ꯭ꯔꯣ ꯑꯩꯁꯨ ꯈꯨꯠꯁꯦ ꯈꯔꯗꯤ ꯁꯣꯛꯑꯦ ꯌꯥꯝ ꯁꯣꯛꯄꯗꯤ ꯅꯠꯇꯦ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯃꯥ ꯍꯤꯗꯥꯛ ꯇꯩꯕꯤꯔꯒꯦ
ꯇꯥꯍꯦꯟꯕꯤ 11ꯒꯤ ꯑꯦꯛꯖꯥꯝ ꯄꯤꯔꯗꯨꯅ 12 ꯀꯥꯔꯝꯗꯥꯏꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯅꯤ꯫ ꯃꯆꯦ ꯇꯣꯟꯅ ꯇꯝꯂꯝꯕ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗꯅꯤ꯫ ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯣꯏ 10ꯃꯨꯛꯇꯪ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯄꯨꯡ 1ꯗꯒꯤꯅ 3 ꯐꯥꯎꯕ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯇꯥꯍꯦꯟꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩ, ꯃꯆꯦ ꯇꯣꯟꯁꯨ ꯍꯩ, ꯑꯗꯨꯕꯨ ꯇꯥꯍꯦꯟꯕꯤꯅ ꯍꯦꯜꯂꯝꯃꯤ꯫ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯥꯖ ꯃꯆꯥꯁꯤꯡꯕꯨ ꯁꯦꯝꯕ ꯌꯥꯝꯅ ꯍꯩ, ꯃꯆꯥꯁꯤꯡꯗ ꯐꯠꯇꯕ ꯑꯔꯥꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯛꯄꯤꯔꯝꯗꯦ꯫ ꯃꯆꯥꯁꯤꯡꯅꯁꯨ ꯃꯄꯥ ꯃꯃꯥꯕꯨ ꯀꯤꯅ ꯕꯦꯕꯥꯔꯗ ꯆꯠꯆꯩ꯫ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯅꯠꯇ꯭ꯔꯕꯁꯨ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯈꯪꯅ ꯍꯤꯡꯖꯔꯤꯕ ꯏꯃꯨꯡꯅꯤ꯫ ꯃꯄꯥ ꯔꯥꯖꯦꯟ ꯄꯨꯂꯤꯁꯅꯤ, ꯃꯄꯥ ꯁꯥꯊꯤꯔꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝ ꯅꯧꯗꯨꯅ ꯉꯥꯡꯕ ꯅꯨꯄꯥꯅꯤ꯫ ꯇꯣꯟꯒꯤ ꯃꯧꯄꯥ ꯇꯣꯟꯅꯤ ꯀ꯭ꯂꯥꯁ 7 ꯈꯛꯇ ꯀꯥꯗ ꯉꯥꯏꯔꯤ꯫ ꯁ꯭ꯀꯨꯜꯗ ꯐꯥꯔꯁꯇ ꯇꯥꯗꯨꯅ ꯂꯥꯛꯏ꯫ ꯃꯆꯥ 3 ꯄꯣꯛꯄꯗ ꯁꯤꯃꯗꯤ ꯐꯠꯇꯦ, ꯃꯍꯩ ꯁꯣꯜꯂꯤ ꯍꯥꯏꯅꯕ ꯌꯥꯎꯗꯦ, ꯒ꯭ꯌꯥꯟꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯇꯣꯟ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤꯅꯤ, BA 5th ꯁꯦꯃꯤꯁꯇꯔ ꯇꯝꯂꯤ꯫ ꯔꯣꯖꯔ, ꯑꯕꯦꯕ ꯃꯈꯣꯏ 3ꯃꯛ ꯃꯥꯟꯅꯩ, ꯀꯣꯂꯦꯖꯇꯤ ꯄꯨꯜꯂꯝꯗꯦ꯫ ꯇꯣꯟ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯂꯕꯤ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥ ꯀꯤꯕꯅ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯔꯨꯗꯦ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯈꯪꯂꯝꯅꯤ ꯍꯥꯏꯕꯁꯨ ꯃꯄꯥ ꯃꯃꯥꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯁꯣꯝꯗꯅ ꯔꯣꯖꯔꯁꯨ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯟꯅꯒꯨꯝ ꯖ꯭ꯋꯥ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯃꯈꯣꯡꯅ ꯆꯠꯂꯤꯉꯩꯗ ꯑꯕꯦꯕ ꯑꯃꯨꯛ ꯂꯝꯕꯤꯗ ꯊꯦꯡꯅꯩ꯫ ꯔꯣꯖꯔ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ, ꯗꯥꯎꯕ ꯌꯥꯔꯣꯏ, ꯀꯥꯟꯅꯄꯣꯠꯇꯦ, ꯁꯦꯜ ꯃꯥꯡꯂꯒ ꯇꯣꯛꯇꯣꯏ ꯁꯔꯨꯛ ꯌꯨꯝꯗ ꯇꯨꯝꯃꯨꯔꯒꯦ꯫ ꯃꯃꯥꯏ ꯐꯠ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯕꯦꯕꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯤꯕꯅꯤꯅ, ꯍꯪꯗꯣꯡ ꯂꯝꯕꯣꯏꯕꯁꯦ ꯑꯃꯨꯛ ꯑꯣꯛꯅꯔꯦ, ꯁꯞꯇꯥ ꯑꯁꯤꯒ ꯗꯥꯎꯕ ꯌꯥꯔꯣꯏ꯫ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯒꯤ ꯌꯨꯝꯗꯁꯨ ꯅꯠꯇꯦ, ꯖꯦꯀꯣꯕ ꯍꯣꯏꯗꯅꯤ꯫ ꯑꯗꯨꯕꯨ ꯒꯦꯠꯇꯨ ꯃꯄꯥꯟꯗꯒꯤ ꯂꯣꯜꯂꯝꯕꯗꯨ ꯎꯕꯗ, ꯑꯁ, ꯒꯦꯠꯁꯨ ꯂꯣꯜꯂꯤ, ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ, ꯆꯤꯟꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯊꯕꯛꯁꯦ꯫ ꯚꯦꯁꯄꯥꯗꯨ ꯈꯥꯝꯂꯒ ꯑꯕꯦꯕ ꯑꯗ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯖꯦꯀꯣꯕꯄꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯖꯦꯁꯄꯔꯒ ꯖꯦꯛꯀꯅ ꯃꯃꯥꯡꯗ ꯇꯣꯡꯕꯅꯤꯅ ꯑꯕꯦꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯦꯁꯄꯔꯅ ꯁꯥꯎꯔꯒ, ꯍꯨꯏ ꯂꯥꯕꯅ ꯑꯃꯣꯝ ꯊꯤꯕꯗꯤ ꯆꯠꯅꯩ, ꯍꯨꯏ ꯑꯃꯣꯝꯅ ꯂꯥꯕ ꯊꯤꯕꯁꯤꯗꯤ ꯖꯨꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯂ ꯃꯥꯜꯂꯦ꯫ ꯖꯦꯛꯅ, ꯀꯥꯟꯅꯗꯦ, ꯑꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯣ, ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯈꯤꯁꯦ꯫ ꯖꯦꯀꯣꯕꯇꯤ ꯐꯣꯟꯗ ꯃꯥꯅ ꯈꯪꯗꯕ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯌꯨꯝꯗ ꯌꯧꯗ꯭ꯔꯤꯉꯩ ꯂꯩꯔꯛ ꯑꯃꯗ ꯊꯧꯖꯤꯜꯂꯒ ꯂꯩꯔꯛ ꯑꯆꯧꯕꯔꯣꯝꯗ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯖꯦꯀꯣꯕꯅ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯨꯕꯗ, ꯀꯥꯏꯗꯅꯣ? ꯃꯃꯥꯡꯒꯤ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯖꯦꯁꯄꯔꯅ, ꯀꯣꯏꯔꯨꯁꯦ꯫ ꯑꯦ, ꯍꯧꯖꯤꯛꯐꯥꯎ? ꯐꯔꯦ, ꯐꯥꯔꯝꯗ ꯆꯠꯂꯨꯔꯁꯤ꯫ ꯖꯦꯛꯅ, ꯌꯥꯏ, ꯑꯍꯤꯡꯗ ꯍꯜꯂꯛꯂꯁꯤ꯫ ꯖꯦꯀꯣꯕꯅ, ꯉꯥ ꯃꯆꯥ ꯈꯔ ꯆꯦꯟꯈꯤꯕꯅꯦ, ꯑꯗꯨꯒꯤ ꯃꯔꯣꯜꯁꯨ ꯉꯥꯃꯤꯁꯤꯡꯗꯨꯗ ꯁꯤꯟꯅꯔꯝꯂꯁꯤ, ꯑꯋꯥꯠ ꯑꯄꯥꯁꯨ ꯍꯪꯂꯝꯂꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯕꯦꯕꯗꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯗꯨꯅ ꯂꯥꯛꯃꯟꯗꯕꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯃꯥ ꯔꯥꯅꯤꯅ, ꯎꯅꯔꯛꯂꯕꯣ? ꯀꯥꯏꯗꯩꯅꯣꯗ, ꯂꯩꯍꯧꯗꯦ, ꯒꯦꯠ ꯂꯣꯜꯍꯧꯋꯦ, ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯛꯂꯕꯅꯤ꯫ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯦꯗꯥꯏꯅꯦ? ꯑꯁ, ꯃꯌꯨꯝꯒꯗꯣ ꯐꯖꯍꯧꯔꯦ꯫ ꯏꯃꯥ, ꯌꯨꯝꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯕ ꯌꯥꯗꯦ, ꯑꯩ ꯅꯝꯗꯅ ꯂꯩꯒꯅꯤ꯫ ꯖꯦꯀꯣꯕꯇꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦ, ꯃꯥ ꯁꯣꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯈꯤꯅꯤ, ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯥꯗꯦꯕ, ꯑꯩ ꯄꯥꯝꯃꯤ ꯈꯪꯉꯦꯕ꯫ ꯑꯐꯕ ꯍꯥꯏꯁꯤꯗꯤꯅꯦ ꯑꯇꯥꯡꯕꯅꯤ, ꯄꯩꯁꯥꯁꯨ ꯄꯥꯏ ꯍꯥꯏꯔꯦ, ꯃꯁꯛꯁꯨ ꯐꯖꯩ, ꯅꯤꯁꯥꯁꯨ ꯆꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯥꯟꯅꯗꯦ, ꯐꯥꯍꯧꯅꯕ ꯇꯧꯀꯣ, ꯍꯧꯖꯤꯛꯀꯥꯟ ꯑꯐꯥꯎꯕꯤ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯔꯕꯅꯤ, ꯃꯨꯟꯖꯈꯤꯅꯤ꯫ ꯑꯐꯥꯎꯕꯤ ꯍꯥꯏꯕꯨ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕꯤ ꯇꯣꯟꯗꯨꯅꯦ ꯑꯩꯅ ꯀꯤꯖꯩꯁꯦ, ꯃꯥꯅꯅꯦ ꯃꯨꯟꯅꯕ ꯍꯣꯠꯅꯩꯁꯦ, ꯅꯨꯡꯉꯥꯏꯅꯤ, ꯃꯥ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯇ ꯂꯥꯛꯇꯧꯁꯨ ꯑꯕꯦꯕ ꯃꯄꯥ ꯂꯩꯕꯅꯤꯅ ꯆꯠꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯑꯕꯦꯕꯒꯤ ꯃꯄꯥꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤꯅ ꯈꯔꯗꯤ ꯁꯥꯊꯤꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯇꯨ ꯃꯆꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯇꯩ ꯑꯇꯩꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯔꯝꯗꯗꯤ ꯁꯥꯎꯔꯛꯀꯅꯤ ꯈꯜꯂꯒ ꯃꯃꯥ ꯃꯆꯥꯗꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯃꯥ ꯆꯠꯈꯤꯕ ꯉꯥꯏꯕꯗ ꯑꯕꯦꯝꯁꯨ ꯃꯀꯦ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯉꯍꯥꯟꯈꯩꯗꯤ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯆꯠꯄ ꯃꯄꯥꯗꯨ ꯉꯁꯤꯗꯤ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯕꯦꯝꯗꯨ ꯃꯇꯣꯝꯇ ꯃꯦꯀꯞꯀꯁꯦ ꯂꯣꯏꯅ ꯃꯥꯡꯂꯅꯤ, ꯀꯣꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯤꯗ꯫ ꯑꯗꯨ ꯍꯥꯏꯔꯒ ꯂꯤꯞꯁꯇꯤꯛ ꯄꯤꯌꯣꯔ ꯔꯦꯗꯇꯣ ꯑꯃꯨꯛ ꯇꯩꯁꯤꯜꯂꯤ꯫ ꯃꯃꯤꯠꯀꯗꯨ ꯃꯨꯁꯨꯛ ꯃꯨꯟꯅ ꯌꯦꯛꯁꯤꯜꯂꯤ꯫ ꯄꯥꯎꯗꯔ ꯐꯪꯉꯦ ꯇꯩꯕ ꯌꯥꯕ ꯇꯩꯔꯕꯅꯤꯅ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ꯫ ꯐꯖꯔꯕ ꯁꯛꯇꯨꯗ ꯑꯃꯨꯛꯀ ꯐꯨꯜ ꯃꯦꯀꯞ ꯇꯧꯔꯕꯅꯤꯅ ꯂꯥꯏ ꯃꯆꯥꯕꯨ ꯃꯥꯜꯂꯝꯃꯤ꯫ ꯐꯨꯔꯤꯠꯀꯗꯨ ꯑꯀꯣꯠꯄꯤ ꯂꯤꯠꯂꯒ ꯍꯤꯜꯁ ꯑꯃ ꯇꯣꯡꯂꯒ ꯃꯤꯅꯤ ꯁ꯭ꯀꯔꯠꯇꯨꯒ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯕ ꯃꯤꯕꯨ ꯂꯩꯔꯝꯃꯣꯏ꯫ ꯁꯟꯒ꯭ꯂꯥꯁꯇꯨꯒ ꯃꯅꯤꯡ ꯌꯧꯈꯩ ꯁꯥꯡꯂꯕ ꯁꯝ ꯑꯗꯨꯁꯨ ꯄꯤꯌꯣꯔ ꯔꯦꯗꯅꯤ꯫ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯕꯗ꯫ ꯄꯨꯡꯁꯨ 1 ꯇꯥꯗꯧꯕ ꯃꯤꯅꯤꯠ 10ꯃꯨꯛꯇ ꯉꯥꯏꯔꯦ꯫ ꯄꯨꯡ 1 ꯍꯥꯏꯕꯁꯦ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯇ꯭ꯌꯨꯁꯟ ꯉꯟꯇꯥꯅ ꯆꯠꯄ ꯃꯇꯝꯅꯤ꯫ ꯇꯥꯍꯦꯟꯕꯤ ꯑꯗꯨꯁꯨ ꯃꯆꯦꯇꯣꯟꯅ ꯊꯤꯟꯕꯅꯤ, ꯑꯗꯨꯁꯨ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ꯫ ꯔꯣꯖꯔ ꯐꯪꯉꯦ ꯅꯨꯡꯇꯤꯒꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯖ꯭ꯋꯥ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯅꯤ꯫ ꯍꯥꯏꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯂꯣꯏꯅ ꯍꯦꯛ ꯊꯦꯡꯅꯗꯧꯔꯤ꯫ ꯖꯦꯀꯣꯕꯅ ꯌꯥꯔꯦ ꯌꯥꯔꯦ, ꯄꯨꯡ 1 ꯇꯥꯗꯧꯔꯦ, ꯑꯩ ꯕꯦꯡꯛꯇ ꯆꯠꯂꯒꯦ, ꯅꯣꯏ ꯑꯅꯤ ꯍꯣꯇꯦꯜꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯣꯀꯣ꯫ ꯍꯣꯏ ꯕꯣꯁ꯫ ꯖꯦꯁꯄꯔꯒ ꯖꯦꯛꯀ ꯇꯤꯚꯤꯗ ꯕꯣꯜ ꯀꯟꯅ ꯌꯦꯡꯂꯤ꯫ ꯖꯦꯀꯣꯕꯁꯨ ꯒꯦꯠꯇꯨ ꯃꯁꯥ ꯃꯇꯣꯝꯅ ꯍꯥꯡꯗꯣꯛꯂꯒ ꯀꯥꯔꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯕꯣꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯒꯦꯠꯁꯦ ꯊꯤꯡꯖꯤꯟꯕ ꯀꯥꯎꯕ ꯇꯥꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥꯟꯗꯒꯤ ꯒꯦꯠꯇꯨ ꯉꯥꯁꯤꯜꯂꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯄꯗ ꯔꯣꯖꯔ ꯃꯈꯣꯡꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯔꯣꯖꯔ! ꯔꯣꯖꯔ ꯌꯦꯡꯂꯛꯏ꯫ ꯆꯠꯂꯕ? ꯉꯥꯏꯈꯣ꯫ ꯖꯦꯀꯣꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯂꯝꯕꯤꯗ ꯂꯥꯟꯊꯣꯛꯂꯒ ꯔꯣꯖꯔ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯪ ꯁꯤꯝ ꯍꯥꯞꯄꯕ? ꯍꯥꯞꯄꯦ꯫ ꯑꯩ ꯉꯔꯥꯡ ꯂꯥꯛꯄꯗ ꯅꯣꯏ ꯒꯦꯠ ꯂꯣꯜꯂꯝꯕꯗꯨꯗ ꯑꯗꯨꯝ ꯍꯜꯂꯦ꯫ ꯊꯕꯛ ꯃꯊꯪ ꯆꯠꯂꯨꯕꯅꯦ, ꯍꯜꯂꯛꯄꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯖꯒꯥꯗꯨ ꯇꯥꯍꯦꯟꯕꯤꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯐꯝ ꯃꯄꯥꯗꯅꯤ꯫ ꯇꯣꯟ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯖꯦꯀꯣꯕ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥꯏ ꯂꯩꯅꯕ ꯍꯣꯠꯅꯩ꯫ ꯔꯣꯖꯔꯅ ꯑꯃꯨꯛ ꯇ꯭ꯌꯨꯁꯟꯅꯤꯀꯣ? ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯛꯅꯔꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯃꯃꯥꯏꯗꯨ ꯇꯨꯡꯍꯟꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯇꯣꯟꯒ ꯃꯅꯥꯎꯄꯤꯒ ꯑꯣꯏꯔꯝꯕꯗꯨꯗ ꯇꯣꯟ, ꯇꯥꯍꯦꯟꯕꯤ꯫ ꯇꯥꯍꯦꯟꯕꯤꯅ ꯗꯗꯥ, ꯅꯣꯏ ꯑꯅꯤ ꯇꯤꯟꯅꯕ꯭ꯔꯣ? ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ꯫ ꯇꯥꯍꯦꯟꯕꯤꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯇꯣꯟꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯒꯩ ꯒꯥꯔꯤꯗꯨ ꯊꯧꯈꯤꯒꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯇꯣꯟ, ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯔꯣꯖꯔꯅ ꯇꯣꯟ ꯀꯧꯕ꯭ꯔꯣ? ꯀꯧꯕꯅꯦ꯫ ꯁꯦꯁ, ꯅꯪ ꯁꯥꯏꯔꯣ? ꯅꯠꯇꯦ ꯅꯪꯁꯨ꯫ ꯑꯗꯣ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯇꯨꯁꯤꯟꯖꯅꯤ ꯍꯥꯏꯔꯒ ꯃꯤꯡꯐꯥꯎ ꯈꯪꯗꯕ? ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯃꯥꯜꯂꯤ꯫ ꯅꯪꯗꯨꯕꯨ ꯅꯨꯄꯤ ꯂꯛꯅꯩꯕ ꯀꯥꯏꯗꯨꯔꯣ? ꯍꯦꯔꯥ, ꯉꯔꯥꯡ ꯇꯨꯁꯟꯕꯅꯦ ꯑꯅꯤꯁꯦ, ꯑꯗꯨꯏꯅꯤꯗ꯫ ꯑꯣ꯫ ꯇꯥꯍꯦꯟꯕꯤꯅ ꯆꯦ, ꯅꯪ ꯉꯥꯎꯔꯕꯣ? ꯃꯤꯅ ꯀꯧꯔꯒ ꯈꯨꯝꯗ꯭ꯔꯤꯗꯣ? ꯇꯣꯟꯅ ꯅꯪ ꯆꯪꯗꯧꯕ ꯆꯪꯈ꯭ꯔꯣ ꯌꯥꯔꯦ꯫ ꯏꯁ, ꯏꯇꯩ ꯌꯥꯎꯕ꯭ꯔꯣ? ꯍꯥꯏꯗꯣꯛꯄꯤꯔꯣꯏꯀꯣ? ꯑꯗꯩꯗꯤ ꯆꯩ ꯂꯥꯛꯑꯅꯤ꯫ ꯖꯦꯀꯣꯕꯅ ꯂꯥꯛꯑꯣ ꯚꯥꯏ, ꯇꯣꯟ ꯃꯅꯥꯛꯇ ꯆꯪꯂꯨꯁꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯏ꯫ ꯇꯣꯟ ꯑꯃꯨꯛꯁꯨ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯔꯣꯖꯔꯅ ꯇꯣꯟ꯫ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯃꯥꯟꯅꯗꯕꯗꯨꯗ ꯇꯣꯟꯗꯨ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯁꯤꯟꯅꯔꯒ ꯑꯣꯟꯊꯣꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ? ꯔꯣꯖꯔꯅ ꯉꯔꯥꯡ ꯀꯌꯥꯝ ꯁꯣꯛꯀꯦ? ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯇꯦꯗ, ꯈꯨꯗ ꯈꯔ ꯇꯠꯂꯦ, ꯑꯗꯨ ꯈꯛꯇꯅꯤ꯫ ꯖꯦꯀꯣꯕꯅ ꯑꯩꯅ ꯑꯅꯤꯔꯛ ꯀꯧꯕꯗꯤ ꯈꯨꯝꯗꯕ, ꯔꯣꯖꯔꯅ ꯀꯧꯔꯒ ꯈꯨꯝꯕ꯫ ꯇꯣꯟꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯑꯕꯦꯝꯗꯨ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯁꯠ ꯈꯥꯝꯃꯛꯏ꯫ ꯚꯥꯏ, ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤꯕ? ꯅꯠꯇꯦ ꯅꯪꯁꯨ ꯁ꯭ꯋꯥꯏꯗ ꯄꯣꯁꯇꯤꯡꯒ ꯇꯥꯔꯕꯣ?
Roger adu ubadagi mamaida sut leiraga Bye chak charukhige nang su thengli haidai chatluro Jacob na Bye ngaikhu Roger chatna Horen Ramida hanjin mokhairaga pisa mangduse aine bye nate daw yarodaba miga oxygen fo honminaringe ai chatle Roger du khamba yade hekta gam chatkre Tonsu hoi mai krim ta hairam da kai abem lai badu da chatkre Jacob na Ton os abem na mu kaino ai lele na ton ko siba Jacob tu abem gi style sing du ubada haina da forum mi adubu haluya da bana kai chaluino noi dila ini aibu kai chatorige Abem, nang na ikoida lakpase lahaning da bagi wati nate Madam Rosni na lana lokini aduna wa to haiba loitringeda abem na marak sa talaga mahalaw dida mahakay orige macha guli sapase warak pangamjaga Jacob sursang na hundok chay ay marupse nang nushiba ngamlaridra Abem ngak na kaino nangaroba ay di makidobagi nungsidoiba kiyarak haikhoy bano ay di nang nungsiye ikay khangdabi awfawini harasu kaisu kaide aduga ay di nang nungsikibase nang na khabar biba chatlingaydagi natro hoi chume ay na khabar biba chatlingaydagi nang na ibu nungsibiki ay na sunungbu nungsisaki ahong manayba taybangsida nang sa adum hongkre ay isu adum hongkre ay di hongbalay tijako Haujiksu nang bu nungsiriye Hoi, ay sinangbu nungsi abem adubu thamoy sigi mabem haibadudi nang nakhak oiba yaroi adu haram laga Jacob tu furit ramana thekliba sunglass tu upsilaga chatki car leiriba du chatlaga gari du kakhatki karimta makata na haram tana gari du thoraga chatki adubu ikai khangdabi abem tu kanna Jacob Yaroi, nangi thamoy duki mabemado ay natana kana na su yaroi lakani nugdigi lakani ay na hanjin kay huwini nang budi Tuition o jale ramdabadagi tahin bidu get maya dalumlaga machige kumhayin jadi lairibani adubu uri batari badu angak performi Abem sauraga Ton nang budi lem na tharai nipa phangdabi marup amana marup amagi nipa munna bhotnabi nang budi nungaini aina kaidorke ngo tahen bidi wahai duda kijaba forami abem hoidi mayunga lingbanina afawish oibanina macheda kaidobirakani khalubada humanganglami abem shu matomta prok chakna murum cholaga hankhirami Tahen bidu ojalak tuna tuition haure tuition du ngasi di ipa pakhatbana masadu gyan men taramde maramdi tahen bi yamna singi adubu yamna suki gali mache tondi ipang pangjai khangbanina mache du kari fatanung da tholakadra haina pakhatjai nong mashu mache tonna kapaga leirambadu tahen bina uki kaidorage hanglubada mache du pakhu mache amata pirakhide adugi mahutta mama papada haidukanuko cheton kaisu taude adu khakta hairakhi numitu tuition du gyan men ta takai loiki mache tondu pung ahum tarafau laktabaduda tahen biyamna wajarami mathamoida matarai singdi loina hanakre Jacob su pung ahum tarabanina mayamda halaami mahakna mu hui singdugi training tawfamda chatoribani adusu Jasper nattraga jeka chatnabagi lawba lakpani tahen bi lepaga pisungadu suktoklaga machi lakprana mangakto haigatlaga yengduna lei Jacob na mahaki gari ki mirror adu haitharaga tahen bi lawba laktroba tahen bi du nokmi Jacob na law duda thimbiramage tahen bi pakhatna makhoto hairi no
imana hatlani. Kaigi? Nupaga karda laena. Icham chamna haijarapudu tabada Jacob nokthorei. Aduga laknarei. Aikoi shaise bet yamna lebeniko. Leishabi macha yamna kipne tokhrabani. Adu hairabadagi tahenbidu mamit ka lauthoklaga lari khaudu thangalaga Jacob ki manak tamna prap lai. Ma lakpaduda Jacob na manungdagi thongdu hangdupi. Tahenbisu sor thabe. Asembiro dada. Jacob shu nokning bakhangladuna. Asembine. Adudi chatluse. Kaida. Noida. Jacob ngakna. Aikhoidadi kaidoba. Nati aikhoida haba. Aduneba. Aikhoyum khongbra. Khongi. Adudada chebimdo yam sawi ngasa kaigino khongde. Aina getagi tumina tahobane. Aikhoi chetondo lemna thara hai. Jacob ti abiyanga tonga hawjik fawa tinari haina khalibani. Aduna karishu khongjaramde. Kaigino aise. Khongde dada chatkibaga chebimna aikoi cheda yam sawraga kaino murum yamna sonkibani. Makoyani adukluna tilaidudi. Thaina gi wanida kuirabani kumnadaba. Kaigi kumnudriba. Adudi aishu khangdi. Nongda akhoi chetonda hanglurasu khumbirakte. Matonda yam kappe hanglurasu khumlaoi. Aduga mama bapada haidokanu shikhak hairakani. Nupa kainabagi oiramni. Aikoi chetonbu nupasu kuisu amta koidana. Lona koramadi. Nomata nupaga fonda wari susade. Date suchate kaidagi nupa koidiba. Abimna nomai koida laklaka noi chetonga wari sanabadadi nupani koi haida. Choda che abimna machin thiridubu madi yamna kakpani thainadagi. Aikhoida laklasu Bikidu aingonda propose tawrei. Mostu koinare Bonidu faze. Nupagi wari ngakta. Adanaksu angang oikai tariba. Tajidengo. Aduga kamaina khangiba. Chetonga ai kapule. Ada wari sanabada tabane. Moi warido ai di yaudeba. Ada nupagi waridani chebimdi. Ado abimna wari sanabada ai mingadi yaudra. Ai di dadagi mi khangdi. Noi chetonda hango. Thainisu aina tuition jappada thengliko. Ada sakpudi khangi mingdi kaukre. Jacob. Jacob. Ngasagi dada madudi mingge goge. Roger. Fazingo. Kanano fazise. Nayanima. Aibudi fazi khangi. Ada aigi best friend dudi handagi amna fazubani. Hojikti chijalabani. Nasana fazi khangjabra. Jacob nokthorei. Fagi tawlida. Ada ai mitadi darojadu yam fazi. Wakhalama laira. Kay wakhalno amabo. Adubu aina khongbra na wakhalduba. Ai gyantadre. Tahenbi ithak irang yaudriba. Icham chamjariba angangni haibase magi wahai wata mawong matawduna khanglammi. Wari sana lakpana mayum yorami. Tahenbi pakatna. Dada soida khamo aikoi ma ada lere. Jacob gari du khami. Tahenbi pakatna gari du dagi kumthai. Imana hatlani. Jacob nokmi. Noi mana fuge trokladi. Ima itain hekta haijilo. Nachi oina fuolo. Aini ngasai buda khumdabagi. Jacob nokmi gari du mamai leiraga thaukhre. Thaja machanupidu uraga. Nachedi. Tahenbi ngakna. Kaino cheto lakti. Thaja sauraga. Kanano jikida. Nachena krai chakaba. Itaine ihe nati iwane nati soin as. Thaja masanupigi manadu paraga yumda pushinki. Aikoi chetonga tinabane
ꯆꯦꯗꯣ ꯂꯥꯛꯇꯕꯒꯤ ꯃꯥꯅ ꯊꯤꯟꯕꯤꯔꯛꯄꯅꯤ ꯃꯃꯥ ꯑꯌꯣ ꯊꯥꯗꯣꯛꯑꯣ ꯊꯥꯖ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯗ ꯆꯦꯔꯛꯏ ꯅꯨꯄꯥꯒꯤ ꯀꯥꯔꯗꯒ ꯇꯣꯡꯉꯗꯅ ꯅꯃꯤꯠ ꯐꯥꯎ ꯋꯥꯛꯇ꯭ꯔꯤ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯃꯃꯥ ꯄ꯭ꯔꯣꯃꯤꯁ ꯑꯩ ꯅꯨꯄꯥ ꯀꯣꯏꯗꯦꯀꯣ ꯑꯩꯈꯣꯏ ꯆꯦꯗꯣ ꯂꯥꯛꯂꯒ ꯍꯪꯖꯧ ꯇꯣꯟꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯧꯕ ꯆꯠꯄꯗ ꯖꯦꯀꯣꯕꯀꯤ ꯀꯥꯔꯗꯨ ꯎꯕꯗꯒꯤ ꯅꯥꯀꯟꯗ ꯊꯩꯗꯣꯛꯂꯒ ꯂꯩꯍꯧꯕꯅꯤ ꯃꯅꯥꯎꯅꯨꯄꯤꯒ ꯖꯦꯀꯣꯕꯀ ꯆꯠꯈꯤꯕꯗꯨꯁꯨ ꯂꯣꯟꯅ ꯎꯍꯧꯏ ꯑꯃꯨꯛꯁꯨ ꯊꯦꯡꯅꯧ ꯇꯝꯂ ꯃꯥꯜꯂꯦ ꯇꯣꯟꯅ ꯂꯥꯛꯄꯗ ꯖꯦꯀꯣꯕꯇꯨ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯖꯦꯀꯣꯕꯅ ꯑꯣꯏ ꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯖꯦꯀꯣꯕꯁꯨ ꯅꯥꯀꯟꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯀꯧꯕꯒ ꯈꯨꯝꯗꯦꯅ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯇꯣꯟ ꯉꯥꯏꯍꯥꯛ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯀꯩꯝ ꯂꯩꯇꯦ ꯇꯣꯟ ꯅꯣꯏꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯄ ꯃꯥꯜꯂꯦ ꯑꯩꯁꯦ ꯅꯣꯏꯒ ꯄꯨꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯃꯇꯥꯡꯅ ꯌꯥꯗꯕꯩꯅꯦ ꯑꯩꯒꯤꯗꯤ ꯏꯁꯥꯅ ꯁꯨꯖꯔꯒ ꯅꯣꯝꯖꯔꯒ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯃꯔꯨꯞ ꯃꯄꯥꯡꯒ ꯄꯨꯟꯕꯁꯨ ꯄꯥꯛꯅ ꯐꯪꯗꯕꯅꯤ ꯑꯗꯨꯏ ꯅꯠꯇꯦ ꯂꯥꯟꯅ ꯂꯧꯅꯨ ꯑꯩꯅ ꯅꯠꯇꯦ ꯂꯥꯟꯅ ꯂꯧꯔꯤꯁꯦ ꯑꯁ ꯇꯣꯟꯗꯨ ꯀꯔꯤ ꯍꯥꯏꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯩꯈꯣꯏ ꯇꯥꯍꯟꯕꯤ ꯌꯨꯝ ꯆꯪꯈ꯭ꯔꯕꯣ ꯑꯣ ꯅꯅꯥꯎꯅꯨꯄꯤ ꯊꯤꯟꯕꯗꯨ ꯅꯪ ꯈꯪꯕꯣꯏꯔꯦ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯣꯟꯗꯨ ꯏꯀꯥꯏꯔꯝꯃꯤ ꯀꯩꯅꯣꯅꯤ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯕ ꯑꯗ ꯃꯇꯝꯗꯣ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯅꯨꯀꯣ ꯑꯩ ꯎꯅꯤꯅ ꯂꯣꯠꯄꯗ ꯊꯦꯡꯗꯣꯛꯄ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯀꯩ ꯌꯨꯝ ꯌꯧꯔꯒ ꯈꯣꯟꯊꯤ ꯄ꯭ꯂꯁ ꯂꯤꯆꯩ ꯆꯥꯔꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯤꯔꯔꯗꯨ ꯂꯩꯊꯔꯛꯏ ꯀꯩꯒꯨꯝꯕ ꯅꯣꯏ ꯃꯃꯥꯅ ꯅꯅꯥꯎꯄꯤꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯪꯂꯛꯂꯗꯤ ꯆꯨꯝꯃꯤ ꯍꯥꯏꯀꯣ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯖꯦꯀꯣꯕꯇꯨ ꯆꯠꯈ꯭ꯔꯦ ꯇꯣꯟꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯃꯃꯥꯗꯨ ꯒꯦꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯊꯧꯖꯤꯟꯈꯤꯕꯒ ꯃꯃꯥꯅ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥꯅ ꯅꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯇꯣꯟ ꯉꯁꯥꯏꯒꯤ ꯖꯦꯀꯣꯕꯀꯤ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯗꯨ ꯁꯥꯎꯔꯤꯒ ꯀꯥꯎꯊꯣꯛꯈꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯨꯝꯃꯤ ꯃꯃꯥ ꯊꯥꯖꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛꯇ ꯀꯛꯁꯤꯟ ꯍꯠꯂꯤ ꯅꯌꯨꯝ ꯄꯥꯅꯤꯡꯂꯕꯣ ꯏꯔꯥꯡ ꯇꯧꯕꯤ ꯃꯍꯩ ꯇꯝꯂꯤꯕ ꯅꯪꯅ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯄꯥ ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯂꯤ ꯅꯣꯏꯅꯤꯃꯛ ꯇꯣꯟ ꯃꯁꯝꯒꯗꯨ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯁꯦꯝꯖꯤꯜꯂꯤ ꯃꯃꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯅꯥꯎ ꯇꯨꯏꯁꯟ ꯂꯧꯕ ꯆꯠꯈ꯭ꯔꯒ ꯅꯨꯄꯥ ꯎꯅꯔꯨꯏ ꯅꯠꯇ꯭ꯔꯣ ꯑꯩꯃ ꯃꯃꯥ ꯏꯃꯥꯟꯅꯕꯅꯦ ꯀꯔꯤꯒꯤ ꯅꯃꯥꯟꯅꯕ ꯅꯅꯥꯎꯄꯤ ꯊꯤꯜꯂꯛꯄ ꯅꯨꯄꯥꯗꯨ ꯅꯪꯒ ꯀꯣꯏꯅꯩ ꯍꯥꯏꯁꯤꯗꯤ ꯅꯪꯅꯁꯨ ꯍꯧꯖꯤꯛꯇ ꯆꯨꯝꯃꯤ ꯍꯥꯏꯗꯥꯏꯅꯦ ꯇꯣꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯅꯣꯛꯊꯣꯔꯛꯏ ꯊꯥꯖꯗꯤ ꯁꯧꯔꯥꯡꯅꯅ ꯃꯌꯥꯕꯁꯦ ꯍꯤꯡꯒꯠꯂꯗꯅ ꯃꯃꯥ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯕꯤ ꯖꯦꯀꯣꯕꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯅꯆꯤꯟ ꯊꯤꯅꯣ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧ ꯍꯥꯏꯗꯣꯏꯕ ꯇꯣꯟꯗꯨ ꯃꯅꯥꯎꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯊꯦꯝꯃꯛꯏ ꯁꯦ ꯍꯥꯏꯔꯛꯑꯣꯕ ꯑꯩꯅ ꯀꯩꯅꯣꯝ ꯍꯪꯕꯗ ꯅꯪꯅ ꯅꯣꯡꯃꯇ ꯍꯥꯏꯗꯣꯛꯄ꯭ꯔꯣ ꯑꯩꯁꯨ ꯍꯥꯏꯗꯣꯛꯑꯣꯏ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯣ ꯅꯪꯅ ꯃꯃꯥꯗ ꯖꯦꯀꯣꯕ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯩ ꯍꯥꯏꯔꯨꯕ꯭ꯔꯥ ꯑꯗꯨꯗꯤ ꯗꯥ ꯖꯦꯀꯣꯕꯅ ꯍꯥꯏꯌꯨ ꯍꯥꯏꯕꯩꯅꯤ ꯇꯣꯟꯗꯨ ꯍꯟꯗꯛꯁꯨ ꯅꯣꯛꯂꯒ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯩ ꯇꯥꯍꯦꯟꯕꯤꯅ ꯆꯦ ꯅꯪ ꯌꯥꯝꯅ ꯈꯠꯀꯅꯨꯀꯣ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯣꯏꯅꯩ ꯑꯣꯏꯔꯝꯅꯤꯅꯦ ꯇꯣꯟ ꯑꯗꯨꯒ ꯇꯥꯗꯈꯩ ꯃꯣꯃꯣ ꯅꯣꯛꯆꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯨꯗ ꯀꯗꯥꯏꯗꯩꯅꯣ ꯑꯕꯦꯝ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯨꯠꯀ ꯄꯨꯡꯆꯥꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯕꯦꯝꯒ ꯀꯣꯏꯅꯕꯅꯦ ꯑꯩꯒ ꯅꯠꯇꯦ ꯑꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯍꯣꯡꯂꯝꯃꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯆꯦꯒꯤ ꯐꯣꯟꯗꯨ ꯂꯣꯟꯅ ꯇꯥꯍꯦꯟꯕꯤꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯖꯦꯀꯣꯕꯀ ꯃꯦꯁꯦꯖ ꯊꯥꯅꯕ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯔꯤꯝꯇ ꯐꯪꯂꯝꯗꯦ ꯁꯣꯝꯗꯅ ꯖꯦꯀꯣꯕꯁꯨ ꯖꯦꯛꯀ ꯑꯣꯏꯅ ꯃꯥꯒꯤ ꯍꯨꯏꯁꯤꯡꯗꯨ ꯌꯦꯡꯂꯨꯅꯕ ꯆꯠꯈꯤꯔꯝꯃꯤ ꯃꯐꯝꯗꯨ ꯌꯧꯕꯒ ꯃꯥꯒꯤ ꯍꯨꯏꯁꯤꯡꯗꯨꯅ ꯍꯔꯥꯎꯅ ꯃꯃꯩꯒ ꯍꯥꯏꯔꯒ ꯈꯣꯡꯂꯛꯏ
ꯖꯦꯀꯣꯕꯅ ꯍꯨꯏꯁꯤꯡꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ꯫ ꯀꯨꯏꯔꯔꯣꯏ ꯌꯨꯝꯗ ꯂꯥꯛꯇꯧꯕ ꯊꯥ ꯑꯅꯤꯗ ꯉꯥꯏꯔꯦ꯫ ꯁꯤꯗꯩꯗꯤ ꯅꯣꯏ ꯑꯍꯨꯝꯅ ꯍꯨꯏ ꯑꯅꯤ ꯆꯤꯛꯂꯒ ꯍꯥꯠꯀꯗꯕꯅꯤ꯫ ꯁꯣꯟꯅ ꯂꯩꯕꯁꯦ ꯃꯤꯅ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ꯫ ꯈꯔ ꯐꯥꯎꯗ ꯌꯥꯔꯣꯏꯗꯣꯔꯤ꯫ ꯖꯦꯛꯅ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏꯔꯣ? ꯑꯩꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯆꯠꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯈꯔ ꯀꯦꯡꯖꯔꯛꯑꯦ꯫ ꯍꯥꯏꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯖꯔꯛꯑꯦ꯫ ꯁꯣꯝꯒ ꯂꯩꯕꯗꯒꯤ ꯑꯙꯥ ꯃꯣꯔꯥ ꯆꯨꯗꯧꯔꯦ꯫ ꯖꯦꯀꯣꯕꯅ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯂꯛꯂꯗꯤ ꯀꯪꯂꯩꯄꯥꯛꯁꯦ ꯊꯛ ꯊꯛ ꯅꯤꯛꯅꯦꯅ ꯍꯟꯕꯤꯕꯅꯦ꯫ ꯄꯣꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯅꯤꯅ ꯁꯤꯗꯩꯗꯤ ꯉꯥꯎꯕ ꯍꯧꯔꯛꯂꯗꯧꯅꯦ꯫ ꯔꯣꯖꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯧꯔꯀꯥꯟꯗ ꯕꯣꯁꯅ ꯑꯃꯨꯛ ꯉꯥꯎꯕ ꯍꯧꯔꯣ꯫ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯃꯛꯏꯕꯅꯦ꯫ ꯐꯪꯂꯛꯇꯕꯩ ꯋꯥꯅꯤ꯫ ꯑꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯕꯣ? ꯍꯧꯖꯤꯛꯇꯤ ꯖꯁꯄꯔ ꯅꯣꯏ ꯑꯅꯤ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯀꯔꯕꯥꯔ ꯃꯌꯥꯝꯁꯦ ꯈꯔ ꯌꯦꯡꯁꯤꯜꯂꯣ꯫ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯣꯏ ꯂꯣꯡꯒꯥꯅꯦꯁꯦ ꯀꯥꯎꯔꯕꯣ? ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯂꯩꯔꯒ ꯇ꯭ꯔꯦꯅꯔꯁꯤꯡꯗꯨꯒ ꯍꯨꯏꯁꯤꯡ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯇꯧꯕ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯒꯤ ꯐꯤꯁꯨ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯌꯦꯜꯂꯒꯤꯁꯦ ꯑꯗꯨꯒ ꯔꯣꯖꯔꯁꯨ ꯀꯧꯔꯁꯦ ꯄꯥꯔꯇꯤ ꯇꯧꯊꯁꯦ꯫ ꯏꯁ ꯕꯥ ꯄꯟ ꯌꯥꯗꯦ ꯌꯥꯏꯐꯟ ꯆꯥꯏꯅ꯫ ꯍꯦꯔꯥ ꯑꯗꯨꯏ ꯅꯠꯇꯦꯗ ꯃꯔꯝ ꯂꯩꯕꯩꯅꯤ꯫ ꯀꯩ ꯃꯔꯝꯅꯣ? ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄꯗ ꯆꯤꯀꯟ ꯁꯦꯟꯇꯔꯗꯒꯤ ꯌꯦꯟ ꯂꯩꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯔꯣꯖꯔ ꯈꯣꯏꯒꯤ ꯒꯦꯠ ꯃꯌꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯔꯣꯖꯔ ꯔꯣꯖꯔ ꯔꯣꯖꯔꯁꯨ ꯇꯥꯔꯗꯨꯅ ꯚꯥꯏ ꯂꯥꯛꯑꯣ꯫ ꯔꯣꯖꯔ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯇꯣꯡꯂꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯦ꯫ ꯃꯦꯗꯥꯝꯗ ꯑꯝꯇ ꯍꯥꯏꯔꯝꯃꯣ꯫ ꯔꯣꯖꯔꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯖꯦꯀꯣꯕ ꯍꯣꯏꯗ ꯆꯥꯎꯔꯒꯦ꯫ ꯔꯣꯁꯅꯤꯁꯨ ꯇꯥꯔꯗꯨꯅ ꯍꯣꯏ ꯍꯣꯏ꯫ ꯃꯆꯥꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯖꯦꯀꯣꯕꯀ ꯄꯨꯟꯕꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯀꯩ ꯂꯩꯒꯦ ꯉꯁꯤꯁꯦ? ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯔꯝꯗꯣ ꯍꯣꯔꯦꯟ ꯈꯤꯇꯪ ꯊꯛꯂꯀꯥꯟꯗ ꯍꯥꯏꯔꯒꯦ꯫ ꯅꯠꯇ꯭ꯔꯗꯤ ꯃꯥꯏꯁꯦ ꯅꯨꯄꯥ ꯊꯣꯛꯎ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯁꯦꯁ ꯑꯕꯦꯝ ꯀꯣꯏꯅꯕꯩꯔꯥ? ꯍꯦꯔꯥ ꯅꯥꯞ ꯆꯥꯗꯕ ꯅꯪ ꯂꯨꯈꯥꯛꯇꯨꯕꯨ꯫ ꯖꯦꯛꯇꯨ ꯍꯧꯒꯩ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯅꯣꯛꯆꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯜꯗ ꯅꯨꯄꯤ ꯑꯃ ꯐꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯒꯥꯔꯤꯗꯒꯤ ꯉꯛꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯕꯦꯝ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯔꯣꯖꯔ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯒ ꯁꯤꯒꯤꯔꯣ ꯅꯪꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯁꯦ? ꯍꯟꯖꯤꯟꯅꯧꯒ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯖꯦꯛꯅ ꯁꯥꯎꯔꯒ ꯉꯁꯤꯅꯦ ꯏ ꯀꯥꯔꯛꯇꯅ ꯐꯤꯂꯝ ꯅꯝꯕ ꯁꯣꯏꯔꯣꯏꯁꯦ꯫ ꯔꯣꯖꯔꯅ ꯐ꯭ꯔꯤ ꯑꯣꯏꯔꯐꯥꯎ ꯄꯥꯝꯖꯗ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯑꯕꯦꯝ ꯄꯨꯡꯁꯦ 5 ꯍꯦꯜꯂꯦ ꯌꯨꯝ ꯍꯜꯂꯣ꯫ ꯑꯕꯦꯝꯅ ꯀꯩꯗꯧꯍꯟꯗꯣꯏꯕ? ꯆꯦꯟꯕꯅꯦ ꯂꯥꯛꯏꯁꯦ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏ? ꯖꯦꯛꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯑꯕꯦꯝꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏ꯫ ꯆꯦꯟꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯑꯩ ꯆꯦꯟꯕꯤꯔꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯁꯣꯔ ꯁꯣꯔ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯃꯤꯠꯀ ꯂꯥꯎꯔꯞ ꯉꯛꯅ ꯌꯦꯡꯅꯩ꯫ ꯏꯃꯨꯡ ꯆꯪꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯖꯁꯄꯔꯅ ꯑꯕꯦꯝ ꯂꯥꯛꯄꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯨꯕꯅꯤ꯫ ꯑꯕꯦꯝꯅ ꯖꯦꯀꯣꯕꯀ ꯋꯥ ꯑꯔꯨꯕ ꯈꯔ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯕꯗꯨꯗ ꯆꯪꯍꯜꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯍꯟꯕꯅꯤ꯫ ꯑꯕꯦꯝꯅ ꯖꯦꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯅꯕ ꯁꯞꯇ꯭ꯔ ꯇꯧꯔꯗꯨꯅ ꯍꯦ ꯌꯨ ꯅꯪꯒꯨꯝꯕ ꯃꯤꯅꯥꯏ ꯑꯃꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ? ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ꯫ ꯖꯁꯄꯔ ꯇꯥꯔꯗꯨꯅ ꯀꯥ ꯑꯃꯗꯒꯤ ꯊꯣꯔꯛꯏ꯫ ꯎꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯖꯦꯛ ꯀꯩꯗꯧꯔꯒꯦ? ꯖꯦꯛꯅ ꯁꯥꯎꯔꯒ ꯖꯦꯀꯣꯕꯇ ꯆꯦꯟꯅꯦꯌꯦ ꯑꯗ ꯑꯃꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯋꯥꯠꯄꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯆꯦꯟꯕꯤꯔꯒꯦꯅ ꯄꯨꯁꯤꯜꯂꯛꯄꯅꯦ꯫ ꯖꯁꯄꯔꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯉꯥꯏꯈꯣ ꯑꯩꯅ ꯐꯥꯔꯁ꯫ ꯑꯕꯦꯝ ꯁꯥꯎꯔꯒ ꯃꯤꯅꯥꯏ ꯃꯆꯥ ꯑꯩꯁꯦ ꯀꯅꯥꯏ ꯃꯆꯥꯅꯣ ꯈꯪꯕ꯭ꯔꯥ? ꯅꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯅꯣꯏꯗꯧꯅ ꯅꯄꯥ ꯅꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯒꯤ ꯃꯆꯥ ꯑꯣꯏꯅ ꯎꯔꯨꯔꯕꯣ? ꯏꯄꯥꯗꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯦ ꯅꯣꯏꯕꯨꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔ ꯌꯦꯡꯉꯣ꯫ ꯖꯦꯛꯅ ꯅꯪ ꯍꯧꯖꯤꯛ ꯏꯖꯠ ꯂꯧꯔꯅꯤ ꯑꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯀꯣꯛꯇꯣ ꯅꯝꯁꯤꯜꯂꯒ ꯍꯥꯠꯂꯅꯤ꯫
adagi thangpakna matuk matuk kaklaga adai mai grong grong thadoklani napa namada pau tambasu ngamlaroi Jasper du wanthage lokthorei abemna Jackie makhajaida khupakna tharami Jack su maching patabanina khupaka chobaduna abemgi mamaiduda ahumlak tharami nang gumbina engoda khupakna thayabra ha gyabra nang khangbra Mapandagi heroine dusu changlai abem kappaga lerambadu ubada Jacobna Ash abem phagi do boiramni kishlan khangano law yum timbirge nattraga nangari ude kaidalake gari outro abem kapwang torei ai okto dala gari outi mane ngonda kupangna tharlise kaigino aina makoida kai kai khrage Jacob ngakna jeting lei Jack na man hana maida tharine Jacob na nupida khudyawna matungda soikrayo Roger marak thatlaga nupi foide walebra nupi na aran bakya torobasu nupai khoi yenglegadra man engoda lan khiba mayamsina kamdoba Jacob na Bye. No wakal sindu lana lokidore. I abem nushiki. Madanate, nupilo in a respect a mogoloina nushi. Nupai kugishu, it had amalevene. Dunkuk the nati I know the shoe, money am the lalamki. Adobu, I get a mushi daddy, near Warujasu, not behave with a moida, palure. Abem, law, yum timbirage. Aduga, Museabanum isidaki, nang engwanda yelaki kangano. Aina nambu nuksirasu nangbudi punchigi lauroi nupi ama oiragadi lirikori patamo setliba fijet laitingdudagi hore nangbu pamduba aina nambu nuksijarasu nangi naungna to wangang sanga licha sadutudi tasina pamde madugi attitude aduna aina tanjariba pisasana lupa mayamsigi mabe ma oibadadi nang matik yam chadre maithongkupta phajabaduna yaroine phajaba makhal yambane I nupi angangda khon ati bhaininge lao Jacob tu adu haram laga thokre Jack na aina na kuching laga pusilakpanina na kut paraga mu puthokpa tare adu haraga Jack na abengi khudang du paraga amu sor chingki Roger ga Jasper ga du noksikadai sausikadai machin do harak khumlaga nokpa khanglammi Jacob khata chakradi pharak tarani khanduna Jack su abemu thinbe yaurami Gari manungda walang amattaga nade abem du kapsine adubu Jacob ti thoriba gari du tumina dum thorami Jacob ki maung matau khangbana Jack su tumina dum maningda tonglammi abem na kapaduda Jack ti thina chainingbana loirabani Jacob ki bana tumina leirami Gihaki matungda mayum yaurami pungshu taruk takibana nungdang haibadu oiraklabani abem gari dagi fatkum taraga kappaga getu thilami get thinbaduda mapadu thoraktuna getu hanglami hek hangbaga abemdu mapa oirambadagi hena kapsinei papa mapaduna ichathubi kaithorgi chabo Jeko mohadana kumtarai Sir Rosanna Ichathubi nupasi kanano Sir ai thaina sarwaida khabar piba lakcheramba nupadune Oh kadai chalubano noi aduga ichana kapisina kaigino Sir aina thabak halakpada aikhoi yumda mahak lerame chelasena adaina hojikti yum kai ban kiro haiduna thilapane aduga sir ai maga nuksina ki facility hoi matam amada aina purpose pudi toki adubu sir madi maru amaga nuksina bani makoi ani tokna khre hai Roshan du sauna machana pide yinglaga kainu nangna tori besai nupasin haisi chumbra abem kapsinaraga airan bane namthakni chensi haiduna aibu kobiraga aibu magna adu haraga kapsinai
ꯖꯦꯛꯀꯣ ꯅꯣꯡꯃꯇ ꯁꯥꯎꯖꯗꯕꯗꯨ ꯁꯥꯎꯔꯗꯨꯅ ꯑꯕꯦꯝ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯗ꯭ꯔꯤꯕ ꯅꯨꯄꯥꯅꯤ ꯅꯣꯡꯃꯇ ꯑꯀꯟꯕ ꯋꯥꯍꯩ ꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕꯅꯤꯀꯣ ꯅꯆꯤꯟ ꯑꯗꯨꯛ ꯊꯤꯕ ꯑꯕꯦꯝ ꯁꯪꯒꯠꯂꯒ ꯅꯪꯅꯦ ꯅꯆꯤꯟ ꯊꯤꯔꯤꯕꯁꯦ ꯑꯩꯕꯨ ꯄꯄꯥꯒꯤ ꯃꯥꯡꯗ ꯁꯔꯝ ꯆꯠꯅꯒꯤ ꯋꯥꯔꯤꯗꯣ ꯂꯤꯒꯗ꯭ꯔꯣ ꯖꯦꯛꯇꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯏ ꯐꯔꯦ ꯐꯔꯦ DNA ꯇꯦꯁ ꯇꯧꯔꯁꯤ ꯂꯥꯎ ꯇꯦꯁ ꯃꯈꯜ ꯃꯈꯜ ꯇꯧꯔꯒ ꯂꯣꯏ ꯈꯪꯂꯅꯤ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯗ꯭ꯔꯕ ꯃꯥꯜꯂꯦ ꯔꯣꯁꯟꯁꯨ ꯁꯥꯎꯔꯒ ꯑꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯣꯏꯒꯨꯝꯕꯅ ꯑꯗꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯐꯩ ꯂꯩꯔꯝꯃꯨ ꯅꯣꯏ ꯈꯪꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯁꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯕꯦꯝ ꯎꯁꯤꯠꯇꯅ ꯌꯦꯡꯉꯨ ꯅꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯅꯪ ꯑꯗꯨ ꯌꯧꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯇꯥꯔꯦꯗꯅ ꯏꯃꯨꯡꯗꯒꯤ ꯔꯣꯁꯟꯗꯨ ꯁꯥꯎꯔꯒ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯄꯨꯂꯤꯁ ꯑꯗꯨꯅ ꯐꯅꯤ ꯁꯔ ꯔꯥꯅꯤꯁꯨ ꯇꯥꯔꯗꯨꯅ ꯃꯣꯏꯕꯥ ꯀꯩꯗꯧꯕꯤꯔꯒꯦ ꯅꯆꯥ ꯅꯨꯄꯤꯗꯨꯕꯨ ꯆꯦꯟꯈ꯭ꯔꯒ ꯊꯤꯟꯗꯣꯔꯛꯄ ꯅꯨꯄꯥꯗꯨ ꯂꯣꯀꯞꯇ ꯅꯝꯁꯤꯟꯕ ꯇꯥꯏꯗꯅ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯁꯟꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ ꯔꯥꯅꯤꯁꯨ ꯍꯟꯗꯛꯇꯤ ꯏꯟꯅꯔꯛꯏ ꯃꯆꯥꯅꯨꯄꯤ ꯎꯕꯒ ꯑꯕꯦꯝꯗꯨ ꯀꯞꯁꯤꯟꯅꯩ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏ ꯏꯆꯥꯅꯨꯄꯤꯁꯤ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯖꯦꯜꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯄꯥꯝꯕ ꯈꯜꯂꯨ ꯖꯦꯛꯁꯨ ꯍꯂꯥꯒꯤ ꯅꯨꯄꯥ ꯅꯠꯇꯦ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃ ꯊꯤꯔꯝꯃꯤ ꯐꯪꯂꯗꯨꯅ ꯀꯥꯡꯁꯤ ꯈꯤꯡꯂꯝꯃꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯔꯩ ꯄꯥꯏꯕꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯒ ꯂꯩꯕ꯭ꯔꯣ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯌꯨꯝ ꯌꯨꯝꯗ ꯂꯩꯅꯕ ꯃꯇꯝꯅꯤ ꯖꯦꯛꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯃꯍꯩ ꯃꯍꯩ ꯊꯣꯛꯅꯔꯛꯏ ꯃꯌꯥꯝ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯃꯆꯥꯁꯦ ꯃꯌꯥꯝ ꯑꯝꯇ ꯋꯥꯔꯛꯁꯦ ꯔꯣꯁꯟ ꯁꯥꯎꯔꯗꯨꯅ ꯑꯩ ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯑꯗꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯖꯦꯛꯁꯨ ꯁꯥꯎꯔꯒ ꯅꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯗ ꯋꯥꯔꯍꯟꯕ ꯇꯥꯔꯦꯗꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯁꯥꯔꯅ ꯅꯆꯥꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗꯕ ꯁꯤꯖꯀꯣ ꯑꯍꯜ ꯈꯔ ꯈꯠꯅ ꯆꯩꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯣꯔꯛꯇꯨꯅ ꯂꯥꯛꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯃꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯖꯦꯛꯅ ꯖꯦꯀꯣꯕ ꯋꯥꯔꯤ ꯍꯥꯏꯌꯨ ꯑꯩꯗꯤ ꯏꯁꯥꯁꯦ ꯐꯥꯊꯕ ꯋꯥꯏ ꯖꯦꯀꯣꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯕꯦꯕꯥꯔ ꯀꯥꯏꯔꯕꯁꯨ ꯋꯥꯐꯝ ꯈꯔꯗꯤ ꯇꯥꯛꯆꯒꯦ ꯑꯆꯨꯝ ꯑꯔꯥꯟ ꯃꯌꯥꯝꯅ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯏꯌꯥꯝꯕ ꯑꯅꯤ ꯂꯩꯔꯕꯁꯨ ꯏꯃꯥꯁꯨ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯕꯕꯥꯁꯨ ꯏꯃꯥꯇꯣꯟꯒꯤꯗ ꯂꯩꯈ꯭ꯔꯦ ꯏꯌꯥꯝꯕ ꯑꯃꯁꯨ ꯂꯥꯜꯍꯧꯕ ꯌꯥꯎꯕꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯌꯥꯝꯕ ꯌꯥꯏꯃꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯈꯤ ꯁꯨꯞꯅꯒꯤ ꯌꯨꯝꯗꯨꯗ ꯏꯇꯣꯝꯇ ꯂꯩꯔꯛꯄꯅꯤ ꯍꯤꯡꯗ ꯌꯥꯗꯕꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯏꯇꯣꯝꯇ ꯍꯤꯡꯖꯔꯛꯄꯅꯤ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃꯒꯤ ꯄ꯭ꯔꯦꯁꯇ ꯌꯥꯎꯔꯒ ꯈꯕꯔ ꯌꯣꯟꯕ ꯆꯠꯂꯝꯕꯅꯤ ꯑꯗ ꯑꯕꯦꯝꯁꯦ ꯊꯦꯡꯅꯕꯅꯤ ꯌꯨꯝꯁꯤꯗ ꯑꯩ ꯈꯕꯔ ꯄꯤꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯆꯔꯝꯃꯤ ꯏꯟꯈꯠꯂꯛꯄ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯑꯩ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈꯤꯗꯦ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯀꯣꯟꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯌꯥꯔꯛꯈꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯕꯨꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒ ꯊꯥꯛ ꯈꯦꯠꯅꯕꯅ ꯑꯩꯅ ꯂꯥꯞꯊꯣꯛꯈꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗ꯭ꯔꯒ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯩꯍꯧꯕꯤꯔꯔꯦ ꯉꯁꯤꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯦꯜꯂꯁꯦ ꯍꯥꯏꯔꯦ ꯃꯗꯨ ꯑꯩꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯨꯡꯁꯤꯈꯤꯕ ꯀꯧꯕꯅꯤꯅ ꯊꯤꯅ ꯆꯩꯕꯁꯨ ꯉꯝꯗꯕꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯄꯅꯤ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯥꯕꯨ ꯂꯧꯗꯣꯏꯅꯣ ꯑꯩꯒꯤ ꯃꯔꯨꯞꯇꯨ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ ꯑꯩꯒꯁꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯖꯔꯛꯄꯅꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯔꯣꯟꯕ ꯃꯔꯤꯁꯨ ꯂꯩꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯀꯌꯥ ꯀꯌꯥ ꯁꯤꯕꯤꯔꯦ ꯑꯩ ꯏꯁꯥ ꯆꯤꯡꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯅꯤ ꯃꯔꯤ ꯂꯩꯅꯩ ꯂꯩꯅꯗꯦ ꯇꯦꯁ ꯇꯧꯕ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯈꯩ ꯃꯆꯥꯒꯤ ꯁꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯈꯛꯇꯃꯛ ꯇꯥꯕꯤꯔꯒ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯔꯦ ꯃꯦꯗꯥꯝꯅꯁꯨ ꯃꯆꯥꯁꯦ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯦꯜꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯤꯔꯦ ꯁꯤꯗꯕꯨ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ
ꯑꯩꯒꯤ ꯂꯛ ꯑꯁꯤꯅ ꯃꯄꯨꯛ ꯊꯤꯅ ꯄꯣꯛꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯨ ꯇꯥꯖꯔꯦ, ꯑꯕꯦꯝꯃ ꯅꯪꯒꯤ ꯋꯥ ꯑꯃꯨꯛ ꯍꯥꯏꯌꯨ꯫ ꯑꯕꯦꯝꯗꯨ ꯀꯞꯁꯤꯟꯅꯩ꯫ ꯍꯣꯏ, ꯑꯩꯒꯤꯁꯨ ꯂꯣꯏꯅ ꯍꯥꯏꯖꯒꯦ꯫ ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯃꯦ, ꯃꯇꯝꯒꯤ ꯑꯑꯣꯟꯕꯅ ꯃꯥ ꯑꯩ ꯀꯥꯏꯅꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯈꯤ꯫ नुपादुगा खंगनरकांदा कोना मखोय अनी तिनै खंगलए अदगी ऐगा खंगनरंबा नुपादुना मागा खंगनरंबगी ngekletina mari tongnarakpadagi amu kainare अदगी जेको का ऐगा अमु नुक्सिनरकपने मागी मरुब रोजरदुना उसितना नंग कैसु लौबिरोय तोइना तोइना हारकपदगी ऐ जेको वैदा चेलकेना चटपने अदुगा हौजिकना ऐ चेनबा ngamlaroi हारगा युमसिदा थिलैबसिनी जेकोबना अबें नंग ऐ करम काना नुक्सिनके नचिनचिबा वादु हाइगनो ऐना चेनसेसु हाइखिब लैते नंगना अखोइदा तोइना तोइना लाक्पा नत्रा नुक्सिनदेदि हाइबा यारोय नचिन थिरिदि नंगने नुक्सिनरदि चंगथोक चंचिन तौबा हाइबसे मसाना ताबनी अदुना बुलाक्पने मया मरक्तुदगी रोजरदु फुफागदोरेई ऐगने नुक्सिनैसे ऐगने मरि लैनैसे अदुगा मरुकी मनाक्ता तोइना तोइना माना सपने वारीदु ऐ अमु हाइजगे मखोय अनिसे नुक्सिनरमे हाना अदा ऐना मरुकी नुपीनि हाइदुना तिनखिबने अदगी फोन नंबर लौनरगा इचम चमना वारी सानबने अदगी माना ऐंगोंदा नुक्सि हारकी मतमदुदा ऐना नंदी जेकोगा नुक्सिनैदुदि हाइकी कुइरे तोंगनखिबा हाइ अदगी ऐगिसु अरानबा लै पुंसिदा अहानबा नुपीगी वारी तोइना तोइना सानबसे माग अहानबा ओइबनिना ऐसु माबु नुक्सिगी ऐखोय युमदसु तोइना तोइना लाक्तुना अदुम उने मतमदुदा ऐ मरुसे लायरे अदुना माना मिराइबने मतमदुदना ऐखोयनि इमुंग खरा लिंबगी माना होरपने हौजिकसिना ऐना युथकपा जुआ सानबदगी पामक्त्रबा अदुबु मरुपसिना पैसा तानबा कनबनिना नुवाइरपदगी मंगोंदा अमुक सोंसिनखिबने यावना गंबा मचिनथिबा इकाय खंगदबा नुपीनेसे अदुगा ऐगा खंगनरगा जेकोगा तिनरंबा मरुप ओइरमे हाना खंगदे हाइसे मचिनसे थुगाइरा फदौने तौसिनैने हानदगी लोइना खंगबने ऐखोयनि कोइनद्रिङैदगी जेकोकी मरमदा मेसेज थानबा कया कया एफबीगी इनबॉक्सता लोइना यावरि मदुना प्रूफने अदुगा ऐ मरुपसिना मंगोंदा मसा सोपदि लायदना मखुद पाउ सोंखिरोय पुलिस गारीसु अहुमुक लामी पुलिस खरना अंदो से हंदोसे सर कना कनानो लखतुइसे रोजरना ओय ऐसे कनागी मसा मानगे हा नोय यामना फावब्रो ऐ समतिक चाद्रसु इपादा आईएएस ऑफिसर ने ऐगी मरुप असिसु ना ओइना बिजनेस तौदुना क्रो क्रो कयागी मपु ओइबने चिनचिबी मसा सिबु वरप ngamdaba mahakna leibaki seba kamai toino leikaigi ahal kharana ibungo rosan haisu haibani nahakna police oi haiduna bu achu maran thigatana mi bu hekta fabadi loda yauramoida nupi amana mu nupa ani sigi wasu tare ibemagi wasu tare adubu masida police station yongna bakaidudi lekai panaba mankini madudi tawhaningde रानी ना अदुदी इसासे मंगलसे हाइब्रो जेक ना ताप उगलई नचादी नोइने मंगनजबने नचाना खतपा याबा खतलुरगा मयुम पालमदाइदा अपंग नुपा थिबगी थबकदुदी तौबिरनु लेन न मकोन चंगलमदाइदा चुमद्रिंग चुमना चंगे हाइदो मालकदोरे अहल अमना इबेमना हौजि पामलिबसिना करिनो इबुंगो अनिगी अपामबदुसु हायु अबेमना आइदि ngasi haba numise जेकोबता चेनगनी रोजरना आइदि ngasi haba numisidagi nangbu tukachaba hengalani nupi amana ibungo gisu hayu जेकोबना आइदि पाखंgo sengmane aduna leisabe sengmalongni maduda सक्की इमुंग मनु कंडीशन इंजरॉय युमलई म ओइबदा मटिक चाबी नुपी लौनी माइथोंग को फजरगा मनुंग तिन जंबिदुदी पुंसिगी लौजरॉय अदुना चारों सुरोंदसु लमदंगनरदुना सागे चेंथनबनी इचागी ममा ओइबदा मरु ओइबसे ममा असेंबी अफबी लमचेत फजबिदुने ऐसे इमा इपा फतबना पुपिरंबनीना
ngasi aina ningba kairibase icha isudadi phangalaroi nupi amana hari nangna mangonda leini harasu nupasina lobo ngamlo harise ichagisu aranba kaya leirubagini nangna leibada suknu nungairaroi nasana aranba kaya tawrabanina aduna nangbu lobo ngamdoba laksani kaisu khaluranu hana aranba kaya tawrasu sidaidi gyandaro koibema Jack na nupa na hudauda nupi mana adum haulere yargadi nupi se aikoi bosoi de laifase mayam namta thingbiu sidagi sum henjila adi ai sikrasu masi nupi se hatpiba soeroi ai ni ikarutana Police singdusu Rosana maitok maksinna tumina laikibaduda action tawba ngamlamdri mahai mai yasinaduna hanakre Jacob Roger Jack halae Jacob ki buletu Roger na thoropani makhoi humna halakpada Jasper na yen thumba loiram daure Jasper na kari dauleno adu kuiduba chatki amdalaktrisiba Jack na tumi lei hoi pepa thongdaudo thomu khoidau no maro na ma sawat bane pudin hara semlaga thaksilo fanaba soiruse nongwanda loi tenarkani Jacob na amta tumi leise Roger na Jacob to onchilaga hatok laga ture na thadar muyadro Jack su mateng pangsile adune aidi hatok ningbane yadre Jacob na noi na koktu chi hanbra mi bu halaga problem sok oiradra Makut chok to basibao Iran kya thangjin biro kasida hektat pa yagadra aduna tungda kyam kairakani noi khangdra aduna bu funing lafao pungning phatha jaine